ꯆꯦꯅꯦꯜ ꯑꯁꯤꯒꯤ ꯃꯥꯏꯀꯩꯗꯒꯤ ꯃꯌꯥꯝꯕꯨ ꯇꯔꯥꯝꯅ ꯑꯣꯛꯆꯕꯒ ꯂꯣꯏꯅꯅ ꯃꯤꯔꯥ ꯊꯣꯛꯆꯣꯝꯅ ꯏꯀꯣꯛꯅꯣꯅ ꯈꯨꯔꯨꯝꯖꯔꯤ꯫ ꯉꯁꯤꯁꯨ ꯃꯍꯧꯁꯥꯒꯨꯝ ꯅꯨꯡꯉꯥꯏꯔꯕ ꯐꯨꯡꯒꯥ ꯋꯥꯔꯤ ꯑꯃ ꯄꯨꯗꯨꯅ ꯂꯥꯛꯆꯔꯤ꯫ ꯋꯥꯔꯤ ꯑꯁꯤꯕꯨ ꯊꯥꯕꯤꯔꯛꯄꯅ ꯕꯤꯗꯤꯌꯥ ꯃꯣꯏꯔꯥꯡꯊꯦꯝ꯫ ꯍꯧꯖꯤꯛ ꯃꯌꯥꯝꯒꯤ ꯃꯐꯝꯗ ꯋꯥꯔꯤ ꯑꯁꯤ ꯈꯨꯗꯣꯜ ꯇꯝꯖꯔꯤ꯫ ꯃꯌꯥꯝ ꯄꯨꯟꯅ ꯇꯥꯃꯤꯟꯅꯔꯁꯤ꯫ ꯈꯨꯟ ꯑꯃꯗ ꯍꯦꯟꯊꯣꯏ ꯀꯧꯕꯤ ꯂꯩꯁꯥꯕꯤ ꯑꯃ ꯂꯩꯔꯝꯃꯤ꯫ ꯃꯍꯥꯛ ꯑꯉꯥꯡ ꯑꯣꯏꯔꯤꯉꯩꯗꯒꯤ ꯍꯧꯅ ꯃꯤꯒꯤ ꯃꯄꯣꯠ ꯂꯣꯟꯅ ꯂꯧꯊꯣꯛꯄ ꯍꯨꯔꯥꯟꯕꯒꯤ ꯍꯩꯅꯕꯤ ꯂꯩꯔꯝꯃꯤ꯫ ꯏꯃꯨꯡꯗ ꯁꯦꯜ ꯃꯥꯡꯕꯒꯤ ꯇꯣꯏꯅ ꯈꯠꯅꯔꯝꯃꯤ꯫ ꯆꯣꯞꯄ ꯏꯀꯥꯏꯕ ꯀꯌꯥꯁꯨ ꯅꯪꯂꯝꯃꯤ꯫ ꯉꯁꯤꯁꯨ ꯃꯍꯥꯛꯀꯤ ꯃꯄꯥ ꯇꯣꯃꯥꯜ ꯁꯥꯎꯅ ꯊꯣꯡꯒꯥꯜꯗꯒꯤ ꯆꯪꯂꯛꯏ꯫ ꯇꯣꯃꯥꯜꯅ ꯁꯥꯎꯅ, "ꯃꯃꯥ! ꯃꯃꯥ! ꯅꯪ ꯃꯄꯥꯜꯗ ꯊꯣꯛꯂꯛꯑꯣ! ꯌꯥꯝ ꯊꯨꯅ ꯊꯣꯛꯂꯛꯑꯣ!" ꯑꯁꯪꯕꯤ ꯏꯃꯨꯡꯗꯒꯤ ꯄ꯭ꯔꯞ ꯆꯦꯟꯊꯣꯔꯛꯇꯨꯅ ꯃꯥꯡꯒꯣꯜꯗ ꯊꯥꯔꯤꯕ ꯐꯟꯆꯥꯡꯗꯨꯗ ꯐꯝꯂꯤꯕ ꯃꯄꯨꯔꯣꯏꯕꯗ ꯑꯣꯟꯁꯤꯟꯗꯨꯅ, "ꯀꯔꯤ ꯇꯧꯕꯤꯔꯒꯦ ꯃꯣꯏ ꯃꯄꯥ? ꯂꯥꯟ ꯂꯥꯛꯄꯗꯧꯅ ꯃꯄꯥꯟꯁꯤꯗ ꯂꯥꯎ ꯈꯣꯡꯂꯛꯏꯁꯤꯕꯣ? ꯇꯥ ꯃꯦꯔꯥ ꯍꯣꯏꯗ ꯆꯠꯅꯤꯅ ꯊꯣꯛꯈ꯭ꯔꯗꯥꯏꯅꯦ?" "ꯌꯧꯔꯝꯗ꯭ꯔꯤꯁꯦ ꯀꯅꯥꯅ ꯂꯧꯊꯣꯛꯏ? ꯉꯔꯥꯡꯗꯅꯤ ꯑꯩꯅ ꯍꯥꯄꯝꯕ꯫ ꯑꯩꯁꯦ ꯃꯤꯒꯤ ꯃꯃꯥꯡꯗ ꯆꯣꯞꯂꯕꯅꯤ꯫ ꯁꯤꯈꯤꯕꯅ ꯍꯦꯟꯅ ꯐꯩꯌꯦ." "ꯀꯩꯅꯣꯗ ꯃꯣꯏ ꯃꯄꯥ ꯍꯩꯍꯩꯗꯕ ꯋꯥ ꯍꯥꯏꯔꯤꯁꯤꯕꯣ? ꯀꯔꯤ ꯇꯧꯕꯤꯔꯒꯦ ꯍꯥꯏꯕ? ꯀꯔꯤꯅꯣ ꯌꯥꯎꯔꯝꯗ꯭ꯔꯤꯕꯣ?" "ꯑꯩꯒꯤ ꯐꯨꯔꯤꯠ ꯈꯥꯎꯁꯤꯗꯅꯤ ꯉꯔꯥꯡꯗꯅꯤ ꯑꯩꯅ ꯇꯨꯝꯂꯝꯗꯥꯏꯗ ꯍꯥꯄꯝꯕ꯫ ꯂꯨꯍꯣꯡꯕꯁꯨ ꯆꯠꯇ꯭ꯔꯤ, ꯑꯗꯨꯅ ꯍꯌꯦꯡꯗꯤ ꯈꯔ ꯉꯟꯅ ꯆꯠꯀꯦ ꯍꯥꯏꯗꯨꯅ ꯍꯥꯄꯝꯕꯅꯤ." "ꯑꯗꯨꯕꯨ ꯀꯔꯤꯅꯣ ꯍꯥꯄꯝꯃꯤꯕꯣ? ꯅꯠꯇ꯭ꯔꯒ ꯃꯣꯏ ꯃꯄꯥꯒꯤꯁꯦ?" "ꯑꯩ ꯁꯨꯝ ꯆꯤꯡꯅꯔꯛꯏ꯫ ꯊꯥꯏꯅ ꯃꯣꯏ ꯃꯄꯥꯅꯁꯨ ꯈꯔ ꯅꯨꯡꯁꯤꯖꯔꯛꯄ ꯇꯥ ꯃꯦꯔꯥ ꯍꯣꯏꯒꯤ ꯌꯨꯝꯊꯪꯅꯕꯒꯤ ꯊꯥꯔꯤꯛ ꯁꯤꯠꯇꯕꯤ ꯃꯌꯨꯝ ꯄꯥꯟꯕ ꯈꯪꯗꯕꯤꯗꯣ, ꯑꯗꯨꯗ ꯄꯤꯅꯕ ꯄꯨꯛꯅꯤꯡꯒꯤ ꯋꯥꯔꯣꯜ ꯏꯕ ꯆꯤꯊꯤꯔꯣ ꯌꯥꯎꯔꯝꯗ꯭ꯔꯤꯁꯦ?" "ꯍꯥꯏ ꯃꯃꯥ, ꯅꯪꯅꯦ ꯑꯩꯕꯨ ꯌꯥꯝ ꯁꯥꯎꯍꯜꯂꯛꯀꯅꯤ꯫ ꯑꯩꯒꯤ ꯐꯨꯔꯤꯠ ꯈꯥꯎꯗꯒꯤ ꯁꯦꯜꯗꯣ ꯀꯅꯥꯅ ꯂꯧꯊꯣꯛꯀꯦ ꯍꯥꯏꯕꯅꯤ? ꯏꯇꯥꯎ ꯃꯦꯔꯥ ꯍꯣꯏꯗ ꯄꯣꯠꯌꯦꯡ ꯄꯤꯒꯦ ꯍꯥꯏꯗꯨꯅ ꯐꯨꯔꯤꯠ ꯈꯥꯎꯗꯣ ꯍꯨꯝꯖꯤꯜꯂꯨꯕꯗ ꯌꯥꯎꯔꯝꯗ꯭ꯔꯤꯕꯅꯤ꯫ ꯑꯗꯨꯗ ꯑꯩꯁꯨ ꯆꯣꯞꯄ ꯇꯥꯔꯦ ꯍꯥꯏꯗꯨꯅ ꯃꯅꯤꯡꯗ ꯑꯝꯇ ꯆꯪꯒꯦ ꯍꯥꯏꯗꯨꯅ ꯑꯩꯁꯦ ꯃꯣꯏꯒꯤ ꯁꯝꯕꯜꯗꯣ ꯐꯥꯎꯗꯨꯅ ꯆꯦꯜꯂꯛꯏꯕꯅꯤ." "ꯀꯔꯤꯅꯣ ꯃꯣꯏ ꯃꯄꯥ? ꯑꯩꯗꯤ ꯂꯧꯊꯣꯛꯇꯦ." "ꯑꯗꯨꯗꯤ ꯀꯅꯥꯅ ꯂꯧꯊꯣꯛꯏꯕ? ꯅꯆꯥꯅꯨꯄꯤ ꯍꯦꯟꯊꯣꯏꯗꯤ ꯀꯗꯥꯏꯗ ꯆꯠꯈ꯭ꯔꯦ? ꯅꯆꯥꯁꯤꯡꯗꯣ ꯃꯄꯥꯜꯗ ꯀꯧꯊꯣꯔꯛꯑꯣ." "ꯍꯣꯏ ꯃꯄꯥ, ꯅꯆꯥꯁꯤꯡ ꯑꯩ ꯀꯧꯔꯛꯀꯦ." ꯏꯃꯨꯡꯂꯣꯝꯗ ꯑꯣꯟꯁꯤꯟꯗꯨꯅ, "ꯍꯦꯟꯊꯣꯏ, ꯊꯣꯏꯕ, ꯁꯅꯥ, ꯅꯣꯏ ꯃꯄꯥꯜꯗ ꯑꯃꯨꯛꯇ ꯊꯣꯛꯂꯛꯎ." ꯍꯦꯟꯊꯣꯏꯅ ꯑꯍꯜꯅꯤ, ꯁꯅꯥꯅ ꯑꯅꯤꯁꯨꯕꯅꯤ, ꯊꯣꯏꯕꯅ ꯑꯇꯣꯝꯕꯅꯤ꯫ ꯁꯅꯥꯅ, "ꯏꯃꯥ, ꯀꯔꯤ ꯍꯥꯏꯒꯦ? "ꯅꯣꯏ ꯅꯄꯥꯒꯤ ꯐꯨꯔꯤꯠ ꯈꯥꯎꯗꯒꯤ ꯁꯦꯜ ꯂꯧꯊꯣꯛꯄ꯭ꯔꯥ?" ꯁꯅꯥꯅ, "ꯑꯩꯗꯤ ꯂꯧꯊꯣꯛꯇꯦ." ꯊꯣꯏꯕꯅꯁꯨ, "ꯑꯩꯁꯨ ꯂꯧꯊꯣꯛꯇꯦ꯫ ꯑꯗꯣ ꯏꯃꯥ, ꯑꯩꯈꯣꯏ ꯆꯦ ꯆꯧꯕꯤꯅ ꯉꯔꯥꯡ ꯄꯥꯕꯒꯤ ꯐꯨꯔꯤꯠ ꯄꯥꯏꯍꯧꯕꯅꯤ꯫ ꯑꯩꯅ ꯀꯔꯤ ꯇꯧꯔꯤꯅꯣ ꯍꯪꯕꯗ ꯃꯥꯅ ꯄꯥꯕꯒꯤ ꯐꯨꯔꯤꯠꯇꯣ ꯀꯣꯏꯕ ꯆꯠꯄꯗ ꯂꯤꯠꯇꯣꯏꯅꯤ, ꯑꯗꯨꯒꯤ ꯆꯥꯕ꯭ꯔꯤ ꯌꯦꯡꯉꯤꯅꯦ ꯍꯥꯏꯔꯤ꯫ ꯆꯦ ꯆꯧꯕꯤꯅ ꯁꯦꯜ ꯂꯧꯊꯣꯛꯑꯝꯗꯧꯕ ꯃꯥꯜꯂꯤ." ꯇꯣꯃꯥꯜ ꯁꯥꯎꯅ, "ꯃꯁꯤꯒꯤ ꯑꯉꯥꯡꯁꯦ ꯐꯔꯣꯏꯗꯧꯔꯤ꯫ ꯅꯆꯦꯗꯣ ꯌꯥꯝ ꯊꯨꯅ ꯀꯧꯔꯛꯑꯣ." "ꯏꯆꯦ ꯂꯩꯇꯤꯌꯦ, ꯏꯆꯦ ꯁꯪꯕꯥꯅꯕꯤ ꯍꯣꯏꯗ ꯆꯠꯈꯤꯕꯅꯤ." ꯑꯁꯪꯕꯤꯅ, "ꯌꯥꯔꯦꯁꯦ ꯃꯣꯏ ꯃꯄꯥ, ꯁꯦꯜꯗꯣ ꯑꯩꯉꯣꯟꯗꯒꯤ ꯄꯨꯊꯣꯔꯛꯑꯒꯦ꯫ ꯇꯥ ꯃꯦꯔꯥ ꯍꯣꯏꯗ ꯍꯥꯟꯅ ꯆꯠꯄꯤꯔꯨꯔꯣ." "ꯅꯨꯄꯤ, ꯅꯪꯅꯦ ꯅꯆꯥꯅꯨꯄꯤꯗꯣ ꯀꯟꯈꯠꯂꯨꯀꯣ ꯅꯪ." "ꯀꯟꯈꯠꯄꯒꯤ ꯅꯠꯇꯤꯌꯦ, ꯃꯣꯏ ꯃꯄꯥꯕꯨ ꯉꯥꯎꯔꯕ꯭ꯔꯣ? ꯇꯥ ꯃꯦꯔꯥꯅ ꯀꯩ ꯈꯜꯂꯝꯅꯤ? ꯑꯗꯨꯅ ꯍꯥꯟꯅ ꯆꯠꯂꯨꯔꯣ." "ꯈꯔ ꯁꯥꯎꯔꯤꯉꯩꯁꯤꯗ ꯐꯨꯍꯧꯒꯦ ꯇꯧꯕꯅꯤ꯫ ꯐꯔꯦ ꯐꯔꯦ, ꯑꯩ ꯆꯠꯂꯨꯔꯒꯦ." ꯍꯥꯏꯗꯨꯅ ꯃꯍꯥꯛꯀꯤ ꯅꯨꯄꯤꯗꯒꯤ ꯁꯦꯜ ꯂꯧꯔꯒ ꯄꯣꯌꯦꯡ ꯄꯤꯕ ꯆꯠꯈ꯭ꯔꯦ꯫ ꯑꯃꯔꯣꯝꯗꯅ ꯍꯦꯟꯊꯣꯏ ꯂꯩꯀꯥꯏꯒꯤ ꯃꯃꯥꯟꯅꯕꯤ ꯁꯪꯕꯥꯅꯕꯤ ꯍꯣꯏꯗ ꯂꯥꯛꯂꯒ, "ꯁꯪꯕꯥꯅꯕꯤ, ꯍꯣ ꯁꯪꯕꯥꯅꯕꯤ, ꯂꯩꯇꯖꯥꯠꯂꯣ ꯇꯧꯔꯤꯁꯤꯕꯣ? ꯃꯣꯏ ꯏꯃꯨꯡꯁꯦ ꯑꯌꯨꯛꯁꯤꯗ ꯀꯥꯏꯗ ꯂꯩꯈ꯭ꯔꯕꯖꯥꯠꯅꯣ?" ꯍꯥꯏꯗꯨꯅ ꯁꯪꯕꯥꯅꯕꯤꯒꯤ ꯀꯥ ꯑꯣꯏꯔꯤꯕꯗꯨꯗ ꯆꯪꯁꯤꯜꯂꯛꯏ꯫ ꯁꯪꯕꯥꯅꯕꯤ ꯐꯃꯨꯡꯗ ꯇꯨꯝꯗꯨꯅ ꯂꯩꯔꯝꯃꯤ꯫ ꯃꯗꯨ ꯎꯕꯗ ꯃꯊꯟꯇ ꯁꯣꯟꯖꯩ꯫ "ꯍꯧꯖꯤꯛꯐꯥꯎ ꯇꯨꯝꯕ ꯍꯧꯒꯠꯇ꯭ꯔꯤ ꯃꯥꯜꯂꯤ꯫ ꯐꯔꯦꯗ, ꯑꯩꯁꯨ ꯃꯇꯥꯡ ꯆꯥꯅ ꯂꯥꯛꯄꯅꯤ꯫ ꯌꯥꯍꯧ ꯈꯔ ꯊꯦꯡꯒꯠꯂꯦ ꯈꯪꯕꯒꯤ꯫ ꯃꯥꯅ ꯉꯍꯥꯟ ꯅꯣꯡꯃ ꯑꯩꯒ ꯂꯩꯃꯤꯟꯅꯔꯛꯈꯤꯕ, ꯑꯩꯅ ꯌꯥꯝ ꯄꯥꯝꯖꯅ ꯈꯟꯕ ꯆꯤꯟꯕꯥꯜ ꯁꯪꯅꯕ ꯑꯉꯥꯡꯕ ꯃꯆꯨꯒꯤꯗꯣ ꯀꯗꯥꯏꯗ ꯊꯝꯈ꯭ꯔꯖꯥꯠꯅꯣꯅꯦ?" ꯍꯥꯏꯗꯨꯅ ꯈꯨꯅꯤꯡ ꯀꯥꯡꯈꯠꯇꯨꯅ ꯑꯀꯣꯏꯕꯗ ꯀꯣꯏꯌꯦꯡ ꯌꯦꯡꯉꯤ꯫ "ꯑꯣ, ꯂꯩꯔꯦ, ꯁꯤꯗ ꯂꯩꯔꯦ꯫ ꯃꯁꯤ ꯍꯦꯛꯇ ꯄꯨꯗꯨꯅ ꯆꯠꯈ꯭ꯔꯒꯦ." ꯑꯁꯨꯝꯅ ꯄꯨꯗꯨꯅ ꯂꯥꯛꯂꯦ ꯍꯦꯟꯊꯣꯏ ꯃꯌꯨꯝꯗ꯫ ꯃꯍꯥꯛ ꯍꯜꯂꯛꯄ ꯎꯕꯗ ꯃꯃꯥꯅ, "ꯍꯥꯏ, ꯅꯪ ꯑꯌꯨꯛ ꯑꯉꯟꯕꯁꯤꯗ ꯀꯗꯥꯏ ꯆꯠꯂꯨꯏ?" "ꯍꯣ, ꯊꯕꯛ ꯆꯠꯂꯨꯏ꯫ ꯑꯩꯒꯤꯁꯨ ꯑꯔꯨꯕ ꯊꯕꯛ ꯂꯩꯖꯩꯌꯦ, ꯃꯗꯨ ꯆꯠꯂꯨꯕ." "ꯀꯔꯤꯒꯤ ꯊꯕꯛ ꯑꯔꯨꯕ? ꯅꯄꯥꯗꯒꯤ ꯂꯧꯊꯣꯛꯄ ꯁꯦꯜꯗꯣ ꯌꯥꯝ ꯊꯨꯅ ꯄ꯭ꯔꯞ ꯄꯤꯔꯛꯑꯣ." "ꯀꯗꯥꯏꯗꯒꯤ ꯁꯦꯜꯅꯣ? ꯂꯧꯊꯣꯛꯇꯦ꯫ ꯑꯩꯉꯣꯟꯗꯒ ꯕꯗꯅꯥꯝ ꯍꯦꯛꯇ ꯄꯤꯔꯛꯀꯅꯨ꯫ ꯅꯣꯏꯒꯤ ꯁꯦꯜ ꯃꯥꯡꯂꯒ ꯑꯩꯁꯦ ꯅꯣꯏꯒꯤ ꯇꯥꯏꯅꯐꯝ ꯂꯣ?" "ꯃꯁꯤ ꯀꯌꯥꯗꯅꯣ ꯌꯦꯡꯉꯨꯅꯦ꯫ ꯅꯪꯅꯅꯦ ꯑꯗꯨꯃꯥꯏꯅ ꯂꯩꯊꯣꯛꯄꯅꯗꯤ ꯀꯥꯟꯅꯔꯣꯏ꯫ ꯌꯥꯝ ꯊꯨꯅ ꯄꯨꯊꯣꯔꯛꯑꯣ꯫ ꯅꯪꯅ ꯇꯧꯔꯤꯕꯁꯦ ꯉꯁꯤꯗ ꯅꯠꯇꯦ, ꯅꯁꯛ ꯃꯨꯟꯅ ꯈꯪꯕꯖꯥꯠꯅꯤ ꯅꯪꯁꯦ ꯑꯩꯅ ꯄꯣꯛꯂꯤꯕ, ꯈꯪꯕ꯭ꯔꯥ?" ꯍꯦꯟꯊꯣꯏ ꯀꯞꯁꯤꯟꯅꯔꯒ ꯍꯥꯏꯔꯛꯂꯝꯃꯤ꯫ "ꯑꯩꯅ ꯂꯧꯊꯣꯛꯇꯦ ꯍꯥꯏꯗꯤ ꯂꯧꯊꯣꯛꯇꯦ꯫ ꯑꯩꯕꯨ ꯍꯨꯔꯥꯟꯕꯤꯔꯣ? ꯊꯪꯅꯔꯤꯕ ꯌꯨꯝꯂꯣꯟꯅꯕꯁꯤꯡꯅ ꯇꯥꯈ꯭ꯔꯒ ꯑꯩꯕꯨ ꯃꯤꯅ ꯊꯤꯅ ꯍꯥꯏꯅꯕꯗꯨꯔꯣ ꯏꯃꯥꯅ ꯄꯥꯝꯂꯤꯁꯦ? ꯑꯩꯅꯦ ꯌꯨꯝꯁꯤꯗꯒꯤ ꯊꯣꯛꯈ꯭ꯔꯒ ꯁꯨꯛꯍꯟ ꯍꯟꯖꯜꯂꯛꯑꯣꯏꯖꯅꯤ꯫ ꯅꯣꯏ ꯋꯥꯖꯅꯤꯀꯣ." "ꯃꯁꯤ ꯌꯦꯡꯉꯨꯅꯦ, ꯀꯌꯥꯗ ꯍꯩꯔꯤꯕ?" "ꯏꯃꯥꯒꯤ ꯍꯦꯟꯊꯣꯏ, ꯅꯪꯕꯨ ꯀꯔꯝꯕ ꯅꯨꯃꯤꯠ ꯊꯥꯗ ꯋꯥꯈꯜ ꯇꯥꯔꯛꯀꯅꯤ? ꯅꯪꯅ ꯂꯩꯅꯤꯡꯕ ꯂꯩꯔꯁꯨ ꯏꯃꯥꯗ ꯍꯥꯏꯌꯣ꯫
ꯑꯗꯨꯃꯥꯏꯅ ꯁꯦꯜ ꯇꯨꯃꯤꯟꯅ ꯂꯧꯊꯣꯛꯄꯁꯤ ꯐꯠꯇꯕꯅꯤ ꯍꯩꯅꯕꯤ ꯍꯥꯏꯕꯁꯤ ꯍꯩꯅꯕꯤ ꯅꯪꯕꯨ ꯑꯉꯥꯡ ꯃꯆꯥꯁꯨ ꯅꯠꯇ꯭ꯔꯦ ꯑꯩꯅ ꯂꯧꯊꯣꯛꯇꯦ ꯍꯥꯏꯗꯤ ꯂꯧꯊꯣꯛꯇꯦ ꯁꯨꯝ ꯂꯧꯕꯗꯧꯅ ꯉꯥꯡꯉꯛꯀꯅꯨ ꯌꯨꯝꯁꯤꯗ ꯂꯩꯔꯤꯁꯦ ꯏꯊꯟꯗ ꯅꯠꯇꯦ ꯑꯇꯣꯟꯕꯒ ꯁꯅꯥꯒꯗꯁꯨ ꯍꯪꯉꯣ ꯃꯣꯏꯅ ꯀꯣꯏꯔꯝꯒꯅꯤ ꯃꯣꯏꯗꯤ ꯂꯧꯊꯣꯛꯇꯦ ꯍꯥꯏꯅꯦ ꯑꯗꯨꯗꯤ ꯑꯩꯁꯨ ꯂꯧꯊꯣꯛꯇꯦ ꯐꯩ ꯐꯩ ꯑꯗꯨꯗꯤ ꯍꯨꯔꯥꯟꯕ ꯃꯁꯛ ꯈꯪꯅꯕ ꯂꯥꯏ ꯈꯨꯂꯦꯝꯕꯤꯗ ꯈꯣꯏꯔꯝꯃꯨꯒꯦ ꯃꯈꯨꯠ ꯃꯈꯣꯡ ꯆꯤꯡꯅꯕ ꯑꯩ ꯆꯠꯂꯨꯒꯦꯗ ꯑꯁ ꯏꯃꯥ ꯀꯔꯤꯅꯣ ꯀꯗꯥꯏꯗ ꯑꯃꯨꯛ ꯆꯠꯂꯨꯗꯣꯏꯅꯣ ꯃꯤ ꯍꯨꯔꯥꯟꯕꯗꯨꯁꯨ ꯎꯄꯥꯏ ꯂꯩꯇꯕꯒꯤ ꯍꯨꯔꯥꯜꯂꯤꯕ ꯑꯣꯏꯔꯝꯒꯅꯤ ꯑꯗꯨꯝꯕ ꯃꯤꯅꯨꯡꯁꯤ ꯈꯪꯗꯕꯗꯣ ꯇꯧꯔꯛꯀꯅꯨ ꯍꯣꯏꯅꯦ ꯏꯆꯥꯗꯤ ꯍꯨꯔꯥꯟꯕꯤ ꯌꯣꯛꯈꯠꯄꯤ ꯏꯍꯥ ꯃꯤꯅꯨꯡꯁꯤ ꯆꯥꯎꯕꯤꯅꯤꯀꯣ ꯍꯥꯏ ꯍꯨꯔꯥꯟꯕꯒꯤ ꯅꯀꯣꯛꯇ ꯅꯥꯄꯤ ꯄꯛꯏ ꯍꯥꯏꯗꯨꯅꯤ ꯅꯪꯅ ꯇꯧꯔꯤꯕꯁꯤ ꯍꯨꯔꯥꯟꯕ ꯉꯁꯤ ꯆꯥꯛꯀ ꯑꯃꯗ ꯆꯥꯔꯣꯏ ꯍꯥꯏꯔꯤꯀꯅꯨꯀꯣ ꯍꯥꯏꯗꯨꯅ ꯏꯃꯨꯡꯗ ꯄ꯭ꯔꯞ ꯆꯪꯈ꯭ꯔꯤ ꯑꯁꯪꯕꯤ ꯃꯆꯥꯕꯨ ꯌꯦꯡꯗꯨꯅ ꯅꯪꯅꯦ ꯅꯪ ꯍꯥꯏꯔꯤꯕꯁꯤꯅꯤ ꯍꯨꯔꯥꯜꯂꯤꯕ ꯁꯦꯜꯗꯨꯅ ꯑꯃꯨꯛ ꯂꯩꯗꯨꯅ ꯀꯥꯗꯣ ꯄꯤꯛ ꯍꯦꯛ ꯊꯟꯅ ꯊꯝꯂꯝꯂꯅꯤ ꯑꯗꯨꯅ ꯆꯥꯛꯇꯨꯁꯨ ꯁꯥꯎꯁꯤꯟꯅꯔꯒ ꯆꯥꯔꯣꯏꯗꯧꯔꯤꯕꯅꯤ ꯆꯥꯛ ꯆꯥꯅ ꯃꯔꯣꯜ ꯑꯃ ꯐꯖꯗ꯭ꯔꯤꯕ ꯑꯃꯔꯣꯝꯗꯅ ꯅꯨꯡꯊꯤꯜꯒꯤ ꯃꯇꯝꯅꯤ ꯁꯪꯕꯥꯅꯕꯤ ꯄꯣꯠ ꯑꯃ ꯊꯤꯕꯒꯨꯝ ꯀꯣꯌꯦꯡ ꯌꯦꯡꯗꯨꯅ ꯂꯩꯔꯝꯕ ꯄꯣꯠ ꯆꯩ ꯀꯣꯏ ꯑꯣꯠꯂꯤ ꯀꯗꯥꯏꯗ ꯂꯩꯈ꯭ꯔꯕꯖꯥꯠꯅꯣ ꯑꯩꯕꯨ ꯉꯔꯥꯡ ꯁꯤꯗꯅꯤꯗ ꯊꯝꯂꯝꯕꯗꯣ ꯍꯥꯏꯗꯨꯅ ꯊꯤꯖꯩ ꯐꯪꯃꯜꯂꯛꯇꯕ ꯑꯗꯨꯗ ꯃꯃꯥꯕꯨ ꯀꯧꯔꯛꯏ ꯏꯃꯥ ꯇꯥꯔꯣꯏꯗꯕꯅꯤ ꯍꯣ ꯁꯈꯤ ꯆꯪꯁꯤꯜꯂꯛꯇꯨꯅ ꯀꯔꯤꯅꯣ ꯏꯕꯦꯟꯄꯣ ꯃꯤꯡꯒ ꯁꯦꯠꯊꯔꯛꯏꯁꯤꯕꯣ ꯑꯃꯨꯛ ꯀꯧꯕꯗ ꯇꯥꯗꯦ ꯃꯥ ꯑꯩꯅ ꯉꯔꯥꯡ ꯀꯩꯊꯦꯜꯗꯒꯤ ꯑꯉꯥꯡꯕ ꯃꯆꯨꯒꯤ ꯆꯤꯟꯕꯥꯜ ꯁꯪꯅꯕ ꯂꯩꯔꯛꯑꯒ ꯁ꯭ꯋꯥꯏꯁꯤꯗ ꯊꯝꯂꯝꯕꯅꯤ ꯍꯧꯖꯤꯛ ꯁꯪꯒꯦ ꯍꯥꯏꯗꯨꯅ ꯌꯦꯡꯂꯨꯕꯗ ꯂꯩꯔꯝꯗ꯭ꯔꯦ ꯑꯗꯨꯗꯣ ꯎꯕ꯭ꯔꯥꯕ ꯑꯩꯅꯦ ꯅꯣꯏꯒꯤ ꯑꯗꯨꯒ ꯎꯖꯗꯦ ꯈꯪꯖꯗꯦꯀꯣ ꯑꯗꯨꯗꯤ ꯀꯥꯏꯗ ꯂꯩꯈ꯭ꯔꯕ ꯊꯤꯕ ꯌꯥꯕꯁꯨ ꯊꯤꯔꯤ ꯏꯃꯨꯡꯁꯤꯗ ꯁꯪꯕꯤꯅꯕ ꯀꯅꯥꯁꯨ ꯂꯩꯕ ꯅꯠꯇꯦ ꯑꯩꯈꯣꯏ ꯅꯥꯎꯕꯅꯒ ꯂꯧꯔꯝꯗꯣꯏꯖꯥꯠꯂꯣ ꯀꯔꯤꯅꯣꯗ ꯅꯧꯄꯥꯁꯤꯅ ꯀꯃꯥꯏꯅ ꯇꯩꯗꯣꯏꯅꯣ ꯅꯧꯄꯥꯁꯦ ꯅꯨꯄꯥ ꯑꯗꯨꯅꯤ ꯑꯩꯁꯨ ꯈꯜꯂꯤꯅꯤ ꯀꯅꯥꯅ ꯑꯣꯏꯗꯣꯏꯅꯣꯅ ꯅꯪꯅꯒ ꯀꯥꯎꯕꯗꯤ ꯅꯠꯇꯦꯀꯣ ꯑꯇꯣꯞꯄ ꯃꯐꯝꯗꯒ ꯌꯦꯡꯂꯕ꯭ꯔꯣ ꯍꯣꯏ ꯌꯦꯡꯉꯤ ꯊꯤꯕ ꯌꯥꯕꯁꯨ ꯊꯤꯔꯤ ꯂꯩꯇ꯭ꯔꯦ ꯅꯁꯥꯒꯤꯅ ꯄꯣꯠ ꯅꯆꯩꯗꯤ ꯆꯦꯛꯁꯤꯟꯗꯦ ꯁꯈꯤ ꯀꯔꯤꯅꯣꯃ ꯅꯤꯡꯁꯤꯡꯉꯛꯄꯒꯨꯝ ꯑꯩꯕꯨ ꯉꯁꯥꯏ ꯑꯌꯨꯛ ꯃꯅꯤꯡꯗ ꯏꯔꯨ ꯂꯨꯔꯤꯉꯩ ꯅꯠꯇ꯭ꯔꯅꯦ ꯍꯦꯟꯊꯣꯏꯒꯤ ꯈꯣꯟꯖꯦꯜ ꯃꯥꯜꯂꯤꯗ ꯀꯧꯔꯝꯕꯗꯣ ꯅꯪꯕꯨ ꯊꯦꯡꯅꯈꯤꯕ꯭ꯔꯥ ꯊꯦꯡꯅꯗꯦ ꯑꯩꯗꯤ ꯉꯁꯤ ꯊꯦꯡꯅ ꯍꯧꯒꯠꯂꯤꯗꯨꯗꯤ ꯏꯃꯥꯅ ꯅꯠꯇ꯭ꯔꯣ ꯉꯁꯥꯏ ꯆꯥꯛ ꯂꯣꯏꯔꯦꯅ ꯎꯔꯥꯎ ꯊꯔꯥꯎꯔꯛꯄꯗꯣ ꯍꯣꯏꯅꯦ ꯆꯨꯝꯃꯤꯅꯦ ꯑꯗꯨꯗꯤ ꯃꯗꯨꯒꯤ ꯍꯦꯟꯊꯣꯏ ꯍꯥꯏꯕꯤꯗꯨꯅ ꯁꯣꯏꯗꯅ ꯄꯨꯔꯝꯂꯅꯤ ꯃꯗꯨꯒꯤ ꯅꯨꯄꯤ ꯃꯆꯥꯗꯣ ꯃꯈꯨꯠ ꯃꯁꯥ ꯌꯥꯝꯅ ꯁꯥꯡꯉꯦꯅ ꯍꯥꯏꯅꯕꯅꯤ ꯏꯃꯥꯒꯤ ꯃꯤꯉꯣꯟꯗ ꯐꯅ ꯈꯟꯗꯕꯤꯗꯣ ꯑꯃꯨꯛ ꯍꯧꯔꯛꯑꯕ꯭ꯔꯣ ꯍꯩ ꯌꯥꯝ ꯐꯠꯇꯅ ꯈꯟꯕꯒꯤ ꯉꯥꯛꯁꯨ ꯅꯠꯇꯦ ꯃꯗꯨꯒꯤ ꯂꯩꯁꯥꯕꯤꯗꯣ ꯃꯤꯠꯌꯦꯡ ꯑꯃ ꯏꯇꯧ ꯇꯧꯋꯦ ꯑꯩꯈꯣꯏꯗ ꯃꯥ ꯂꯥꯛꯑꯝꯕꯁꯦ ꯊꯣꯡꯒꯥꯗ ꯄꯥꯜꯂꯤꯕ ꯍꯩꯒꯁꯦ ꯏꯋꯥꯠ ꯋꯥꯠꯂꯝꯃꯤ ꯑꯗꯨꯒꯤꯕꯨ ꯆꯥꯒꯦ ꯆꯥꯖꯁꯅꯨ ꯑꯩꯅꯁꯨ ꯆꯥꯅꯤꯡꯉꯗꯤ ꯑꯗꯨꯝ ꯆꯥꯎ ꯍꯦꯛꯎ ꯍꯥꯏꯕꯅꯤ ꯑꯗꯨꯗꯤꯅꯦ ꯄꯣꯠ ꯆꯩ ꯃꯥꯡꯂꯕ ꯀꯥꯟꯗ ꯍꯪꯉꯛꯀꯅꯨ ꯈꯪꯕ꯭ꯔꯥ ꯑꯩꯅꯦ ꯃꯇꯝ ꯌꯥꯝ ꯁꯤꯠꯂꯤ ꯍꯤꯡꯒꯣꯜ ꯏꯁꯤꯡ ꯆꯥꯏꯔꯝꯃꯤꯅꯤ ꯂꯣꯏꯁꯤꯜꯂꯨꯈꯤꯒꯦ ꯑꯃꯨꯛ ꯂꯥꯛꯇꯅ ꯀꯧꯔꯛꯂꯅꯨꯀꯣ ꯍꯣ ꯌꯥꯔꯦ ꯆꯠꯂꯣ ꯑꯩꯅꯦ ꯏꯃꯥ ꯐꯕꯤꯒꯤ ꯃꯆꯥ ꯑꯣꯏꯔꯨꯗꯅ ꯏꯃꯥꯟꯅꯕꯤꯒ ꯑꯃꯗ ꯇꯤꯟꯅꯕ ꯐꯪꯉꯣꯏꯗꯧꯔꯤ ꯅꯨꯃꯤꯗꯥꯡꯒꯤ ꯃꯇꯝꯅꯤ ꯃꯈꯣꯏ ꯄꯨꯟꯅ ꯆꯥꯛ ꯆꯥꯃꯤꯟꯅꯔꯤ ꯇꯣꯃꯥꯜꯅ ꯅꯣꯏꯅꯦ ꯉꯁꯤꯗꯤ ꯅꯆꯤꯜ ꯅꯅꯥꯎ ꯈꯠꯅꯔꯛꯀꯅꯨꯀꯣ ꯂꯩꯀꯥꯏ ꯃꯤꯅ ꯍꯥꯏꯅꯔꯕꯅꯤ ꯑꯩꯈꯣꯏ ꯏꯃꯨꯡꯒꯤ ꯆꯥꯛ ꯆꯥꯕ ꯃꯇꯝꯁꯦ ꯈꯪꯉꯦ ꯍꯥꯏꯗꯨꯅ ꯑꯁꯪꯕꯤꯅ ꯅꯁꯥꯒꯤ ꯉꯥꯔꯧ ꯑꯃꯃꯝ ꯍꯥꯞꯂꯕꯅꯤꯀꯣ ꯌꯦꯠꯅꯔꯛꯀꯅꯨ ꯅꯣꯏꯅꯦ ꯅꯨꯄꯤ ꯅꯨꯄꯥ ꯊꯤꯕ ꯑꯃꯠꯇ ꯈꯪꯉꯔꯣꯏ ꯍꯦꯟꯊꯣꯏꯗꯤ ꯃꯃꯥ ꯃꯄꯥꯅ ꯉꯥꯡꯂꯤꯕꯗꯨ ꯇꯥꯕ꯭ꯔꯥ ꯇꯥꯗꯕ꯭ꯔꯥ ꯈꯪꯗꯦ ꯆꯥꯛꯇꯨ ꯃꯈꯦꯠ ꯂꯥꯎꯅ ꯀꯥꯊꯣꯛꯇꯨꯅ ꯅꯝꯖꯤꯜꯂꯤ ꯉꯥꯗꯨꯁꯨ ꯁꯠ ꯆꯥꯊꯣꯛꯏ ꯃꯇꯧꯗꯨꯗ ꯇꯣꯃꯥꯜꯅ ꯌꯦꯡꯗꯨꯅ ꯍꯥꯏ ꯏꯄꯥꯒꯤ ꯍꯦꯟꯊꯣꯏ ꯐꯨꯟꯕ ꯇꯥꯔꯤꯅꯦ ꯅꯪꯕꯣ ꯅꯈ꯭ꯌꯥꯠꯇꯨꯁꯨ ꯁꯦꯒꯥꯏꯈꯤꯕ ꯇꯥꯔꯦ ꯇꯞꯅ ꯆꯥꯎ ꯀꯅꯥꯅ ꯇꯥꯟꯅꯔꯛꯑꯒꯦ ꯄꯥꯕꯥ ꯁꯦꯒꯥꯏꯔꯣꯏꯌꯦ ꯐꯔꯦ ꯏꯆꯥꯅꯕꯨ ꯁꯦꯒꯥꯏꯔꯣꯏ ꯍꯥꯏꯔꯗꯤ ꯂꯥꯎꯅ ꯀꯥꯊꯣꯛꯇꯨꯅ ꯅꯝꯃꯨ ꯍꯦꯟꯊꯣꯏ ꯃꯅꯥꯎꯅꯨꯄꯥ ꯑꯅꯤꯗꯨꯗ ꯍꯥꯏꯔꯛꯏ ꯇꯨ ꯃꯊꯛꯇ ꯀꯔꯤꯅꯣꯃ ꯅꯞꯄꯦ ꯌꯦꯡꯉꯣ ꯆꯦꯟꯈꯤꯕ ꯇꯥꯔꯦ ꯃꯌꯥꯝꯗꯨ ꯈꯪꯕꯣꯏ ꯀꯩꯕꯣꯏ ꯂꯣꯏꯅ ꯌꯦꯡꯈꯠꯂꯤ ꯑꯗꯨꯒ ꯁꯣꯝꯗꯅ ꯂꯥꯏ ꯈꯣꯠꯁꯥꯡꯕꯤꯒꯤ ꯃꯈꯨꯠꯁꯤ ꯃꯉꯥꯏ ꯉꯥꯛꯇꯪꯗꯨꯗ ꯁꯠ ꯃꯈꯨꯠꯇꯨꯅ ꯌꯥꯎꯔꯝꯕ ꯆꯥꯛꯂꯨꯛꯁꯤꯡꯗꯒꯤ ꯉꯥꯁꯤꯡꯗꯨ ꯂꯧꯁꯤꯜꯂꯤ ꯑꯗꯨꯒ ꯃꯆꯤꯟꯗꯨꯅ ꯌꯥꯔꯦ ꯆꯦꯟꯈ꯭ꯔꯦ ꯍꯧꯖꯤꯛꯀꯤ ꯈꯨꯠꯆꯥꯎꯗꯣ ꯑꯁꯪꯕꯤꯅ ꯅꯪꯅꯦ ꯀꯌꯥ ꯐꯔꯣꯏꯗꯧꯔꯤ ꯖꯨꯠ ꯆꯥꯕꯁꯨ ꯅꯣꯡꯃꯇ ꯇꯧꯊꯣꯔꯛꯇꯦ ꯍꯥꯏꯗꯨꯅ ꯃꯌꯥꯝꯗꯣ ꯑꯃꯨꯛ ꯅꯣꯟꯗꯔꯛꯇꯨꯅ ꯆꯥꯕ ꯍꯧꯕꯅꯤ ꯑꯗꯨꯕꯨ ꯉꯥ ꯌꯥꯎꯔꯝꯗ꯭ꯔꯕ ꯑꯗꯨꯗ ꯍꯥꯏꯔꯛꯏ ꯊꯣꯏꯕꯅ ꯀꯔꯤꯅꯣ ꯑꯩꯒꯤ ꯉꯥꯗꯤ ꯀꯗꯥꯏ ꯑꯁꯪꯕꯤꯅ ꯑꯩꯒꯤꯁꯨ ꯌꯥꯎꯔꯝꯗ꯭ꯔꯦꯅ ꯊꯣꯏꯕ ꯃꯆꯦꯗ ꯑꯣꯟꯁꯤꯜꯂꯛꯇꯨꯅ ꯆꯦꯆꯧꯕꯤ ꯌꯥꯝ ꯊꯨꯅ ꯄꯤꯔꯛꯎ ꯍꯦꯟꯊꯣꯏ ꯂꯥꯟꯖꯗꯕ ꯁꯥꯗꯨꯅ ꯀꯔꯤꯅꯣ ꯄꯤꯔꯛꯇꯣꯏꯁꯦ ꯂꯧꯊꯣꯛꯈꯤꯕ ꯉꯥꯗꯣ ꯄꯤꯔꯛꯎ ꯅꯪꯒꯤꯁꯨ ꯁꯔꯨꯛ ꯏꯃꯥꯅ ꯍꯥꯞꯂꯤꯕ ꯅꯠꯇ꯭ꯔꯣ ꯀꯩꯒꯤꯅꯣ ꯁꯨꯃꯥꯏꯅ ꯁꯨꯝ ꯅꯨꯡꯇꯤꯒꯤ ꯑꯃ ꯅꯠꯇ꯭ꯔꯒ ꯑꯃ ꯑꯗꯨꯝ ꯀꯗꯔ ꯇꯧꯗꯨꯅ ꯂꯧꯔꯤꯁꯦ ꯉꯁꯤꯗꯤ ꯌꯥꯔꯣꯏ ꯄꯤꯔꯛꯎ ꯁꯅꯥꯅ ꯑꯇꯣꯟꯕ ꯅꯪꯒꯤ ꯉꯥ ꯌꯥꯎꯔꯝꯗ꯭ꯔꯕꯣ ꯑꯩꯗꯤꯅꯦ ꯈꯪꯂꯕꯅꯤ ꯑꯗꯨꯅ ꯉꯁꯥꯏꯅ ꯈꯪꯖꯗꯅ ꯉꯥꯁꯦ ꯈꯨꯠ ꯅꯥꯝꯃ ꯑꯃꯁꯤꯅ ꯄꯥꯏꯔꯒ ꯈꯣꯡ ꯅꯥꯝꯃ ꯑꯃꯁꯤꯗ ꯂꯣꯟꯖꯟꯗꯨꯅ ꯆꯥꯔꯕꯅꯤ ꯇꯌꯥꯏ ꯑꯩꯁꯨ ꯉꯁꯤꯗꯤ ꯀꯥꯎꯔꯨꯔꯤ
ꯅꯍꯥꯟꯈꯩꯗꯤ ꯆꯥꯛꯂꯨꯛ ꯃꯅꯨꯡꯁꯤꯗ ꯐꯨꯝꯖꯤꯟꯗꯨꯅ ꯂꯣꯠꯄꯅꯤ ꯉꯁꯤꯗꯤ ꯚꯥꯞ ꯑꯣꯏꯍꯧꯗ꯭ꯔꯦ ꯑꯁꯪꯕꯤ ꯁꯥꯎꯅ ꯍꯦꯟꯊꯣꯏ ꯅꯪꯅꯦ ꯉꯁꯤꯗꯤ ꯏꯃꯥ ꯁꯥꯎꯔꯛꯀꯅꯤ ꯅꯧꯄꯥꯁꯤꯡꯁꯤꯁꯨ ꯅꯪꯒꯤ ꯐꯠꯇꯕꯁꯦ ꯂꯣꯏꯅ ꯇꯝꯗꯣꯔꯤ ꯀꯗꯥꯏ ꯉꯥꯗꯣ ꯌꯥꯝ ꯊꯨꯅ ꯄꯨꯊꯣꯔꯛꯑꯣ ꯇꯣꯃꯥꯅ ꯃꯃꯥ ꯅꯪꯒꯤꯁꯤꯕꯨ ꯉꯥ ꯊꯧꯔꯤꯔꯥ ꯅꯆꯥ ꯊꯤꯕꯣꯡ ꯆꯥꯎꯁꯤꯗ ꯃꯩ ꯃꯄꯥ ꯊꯧꯕ ꯉꯥꯛꯁꯨ ꯅꯠꯇꯦ ꯃꯥꯅ ꯇꯧꯔꯤꯕꯁꯦ ꯅꯨꯡꯇꯤꯒꯤꯅꯤ ꯁꯨꯃꯥꯏꯅ ꯁꯨꯝ ꯇꯧꯔꯕꯗꯤ ꯑꯐꯕ ꯑꯣꯏꯔꯣꯏ ꯃꯍꯥꯛꯁꯦ ꯅꯨꯄꯤꯅꯤ ꯅꯨꯄꯤ ꯆꯨꯝꯃꯤ ꯇꯞꯊꯧꯅꯦ ꯉꯁꯤꯁꯦ ꯂꯝꯇꯥ ꯊꯥꯒꯤ ꯊꯥꯡꯖ ꯑꯔꯣꯏꯕꯅꯤ ꯉꯥꯡꯒꯅꯨ ꯑꯩ ꯍꯥꯏꯒꯦ ꯊꯣꯏꯕꯅ ꯄꯥꯕꯁꯦ ꯏꯪ ꯌꯥꯝ ꯇꯞꯄꯤꯁꯦ ꯄꯥꯕꯒꯤꯗꯤ ꯃꯥꯡꯉꯝꯃꯣꯏ ꯁꯣꯛꯅꯕ ꯌꯥꯗꯕꯅꯤꯅ ꯑꯩꯁꯨꯅꯦ ꯍꯌꯦꯡꯗꯒꯤ ꯄꯥꯕꯒ ꯆꯥꯔꯅꯤ ꯆꯥꯛ ꯆꯥꯔꯤꯅꯦꯅ ꯇꯧꯔꯤꯁꯦ ꯅꯣꯡꯃꯇ ꯋꯥꯈꯜ ꯂꯧꯁꯤꯡ ꯊꯣꯛꯅ ꯆꯥꯗ꯭ꯔꯤꯕ ꯏꯁꯥꯒꯤ ꯉꯥꯔꯣ ꯑꯣꯏꯔꯕꯁꯨ ꯂꯣꯟꯅ ꯆꯥꯔꯤ ꯇꯣꯃꯥꯅ ꯃꯁꯤꯁꯨ ꯉꯥꯡꯉꯤ ꯍꯦ ꯇꯨꯃꯤꯟꯅ ꯂꯩꯌꯨ ꯅꯪꯁꯨ ꯃꯥꯡꯗꯅꯕ ꯌꯥꯏꯃꯇꯧꯅ ꯁꯤꯡꯕ ꯌꯥꯗ꯭ꯔꯣ ꯀꯔꯤꯅꯣꯗ ꯃꯣꯏ ꯃꯄꯥ ꯅꯆꯥꯁꯤꯡꯁꯦ ꯑꯐꯕ ꯍꯥꯏꯕꯤꯒꯦꯗꯤ ꯍꯥꯏꯗꯦ ꯌꯥꯔꯦꯁꯦ ꯇꯣ ꯍꯦꯟꯊꯣꯏꯗꯃꯛ ꯑꯣꯟꯁꯤꯟꯗꯨꯅ ꯏꯄꯥꯒꯤ ꯍꯦꯟꯊꯣꯏ ꯅꯪꯅ ꯇꯧꯔꯤꯕꯁꯦ ꯌꯥꯝꯅ ꯐꯠꯇꯦ ꯇꯧꯒꯅꯨ ꯅꯧꯄꯥꯁꯤꯡꯁꯦ ꯅꯪꯒꯤ ꯅꯇꯧ ꯂꯣꯏꯅ ꯇꯝꯃꯛꯇꯨꯅ ꯍꯌꯦꯡ ꯃꯇꯨ ꯊꯤꯔꯕ ꯀꯥꯟꯗ ꯅꯨꯄꯤꯗꯨꯅ ꯐꯔꯛꯑꯗꯤ ꯐꯩ ꯅꯠꯇ꯭ꯔꯗꯤ ꯃꯃꯥ ꯃꯄꯥ ꯑꯣꯏꯔꯤꯕ ꯑꯩꯈꯣꯏꯕꯨ ꯄꯤꯖꯅꯤꯡꯗꯕ ꯍꯧꯔꯛꯇꯅ ꯑꯩꯈꯣꯏꯁꯦ ꯀꯪꯁꯤ ꯁꯤꯕ ꯇꯥꯔꯦ ꯅꯪꯕꯨꯗꯤ ꯅꯌꯨꯝ ꯄꯥꯟꯈꯤꯗꯣꯏꯅꯤꯅ ꯐꯕ ꯃꯤꯒꯤ ꯏꯃꯨꯡ ꯋꯥꯈꯤꯕꯒꯤꯗꯤ ꯈꯪꯗ꯭ꯔꯦ ꯀꯔꯤꯅꯣ ꯃꯣꯏ ꯃꯄꯥꯁꯤꯕꯣ ꯐꯅꯕ ꯍꯥꯏꯔꯤꯔꯥ ꯅꯠꯇ꯭ꯔꯒ ꯀꯔꯤ ꯄꯥꯎꯇꯥꯛꯅꯣ ꯅꯨꯄꯤꯌꯥ ꯅꯪꯅ ꯈꯪꯉꯣꯏ ꯑꯩꯅ ꯍꯥꯏꯔꯤꯁꯦ ꯍꯌꯦꯡ ꯇꯨꯡꯗ ꯑꯣꯏꯔꯛꯀꯗꯕ ꯃꯑꯣꯡꯗꯨꯅꯤ ꯃꯆꯥꯅꯨꯄꯥ ꯑꯇꯣꯟꯕ ꯊꯣꯏꯕꯅ ꯍꯥꯏꯔꯛꯏ ꯀꯩꯅꯣ ꯄꯥꯕꯒ ꯏꯃꯥꯒꯁꯤꯕꯣ ꯆꯦꯆꯧꯕꯤꯗꯒꯤ ꯉꯥꯁꯦ ꯍꯥꯟꯅ ꯄꯤꯔꯛꯑꯣ ꯍꯥꯏꯗ꯭ꯔꯤꯁꯤꯕꯣ ꯅꯣꯏꯅꯦ ꯀꯣꯟꯅ ꯌꯦꯠꯀꯦꯁꯨ ꯌꯦꯠꯅ ꯍꯧꯔꯣ ꯑꯩꯒꯤ ꯉꯥꯗꯣ ꯍꯥꯟꯅ ꯄꯤꯔꯛꯑꯣ ꯍꯦꯟꯊꯣꯏꯅ ꯄꯤꯔꯛꯑꯣ ꯍꯥꯏꯔꯕꯗꯤ ꯄꯤꯔꯛꯀꯦ ꯑꯗꯣ ꯉꯥꯁꯦ ꯑꯩꯅ ꯍꯥꯟꯅ ꯌꯥ ꯃꯅꯨꯡꯁꯤꯗ ꯎꯝꯖꯤꯜꯂꯨꯔꯦ ꯂꯧꯒꯤꯗ꯭ꯔꯣ ꯌꯥꯔꯦ ꯆꯥꯖꯔꯣ ꯆꯦꯆꯧꯕꯤ ꯅꯪꯅꯦ ꯅꯌꯨꯝ ꯌꯥꯝ ꯊꯨꯅ ꯄꯥꯟꯒꯦꯁꯨ ꯄꯥꯟꯈ꯭ꯔꯣ ꯑꯩꯈꯣꯏꯁꯦ ꯑꯍꯥꯎꯕ ꯆꯥꯕꯒ ꯑꯃꯠꯇ ꯐꯪꯗ꯭ꯔꯦ ꯆꯠꯂꯍꯦ ꯅꯌꯨꯝ ꯄꯥꯟꯈ꯭ꯔꯣ ꯀꯥꯏꯅ ꯑꯩ ꯂꯩꯇ꯭ꯔꯒ ꯅꯣꯏ ꯑꯅꯤꯅ ꯏꯃꯥ ꯏꯄꯥꯁꯦ ꯑꯣꯠꯀꯦ ꯍꯥꯏꯔꯣ ꯍꯣ ꯆꯦꯆꯧꯕꯤ ꯂꯩꯕꯁꯤꯅ ꯍꯦꯟꯅ ꯋꯥꯔꯝꯃꯅꯤ ꯌꯥꯔꯦ ꯇꯣꯛꯅꯔꯣ ꯆꯥꯛꯁꯦ ꯇꯨꯃꯤꯟꯅ ꯑꯝꯇ ꯆꯥꯁꯤ ꯑꯁꯨꯝꯅ ꯂꯩꯀꯥꯏꯗꯒꯤꯁꯨ ꯃꯥꯅꯕꯨ ꯑꯄꯥꯝꯕ ꯄꯣꯠ ꯑꯣꯏꯔꯕꯗꯤ ꯆꯥꯅꯤꯡꯕ ꯑꯣꯏꯔꯕꯁꯨ ꯑꯃ ꯅꯠꯇ꯭ꯔꯒ ꯑꯃ ꯎꯄꯥꯏ ꯇꯧꯗꯨꯅ ꯍꯨꯔꯥꯜꯂꯝꯃꯤ ꯑꯗꯨꯒ ꯃꯈꯣꯏꯒꯤ ꯌꯨꯝꯊꯪꯅꯔꯤꯕ ꯏꯕꯦꯂꯩ ꯏꯕꯣꯌꯥꯏ ꯀꯧꯕ ꯃꯇꯩ ꯃꯅꯥꯎ ꯑꯃꯁꯨ ꯂꯩꯔꯝꯃꯤ ꯃꯈꯣꯏ ꯑꯁꯤ ꯍꯦꯟꯊꯣꯏꯒꯤ ꯃꯃꯥꯒ ꯌꯥꯝꯅ ꯌꯥꯅꯔꯝꯗꯦ ꯂꯝ ꯍꯤꯡꯒꯣꯜꯗ ꯑꯣꯏꯔꯕꯁꯨ ꯅꯨꯃꯤꯠ ꯆꯨꯞꯄ ꯌꯦꯠꯅꯕ ꯍꯥꯏꯕꯗꯨ ꯑꯣꯏꯔꯝꯃꯤ ꯉꯁꯤꯁꯨ ꯏꯕꯦꯂꯩ ꯃꯅꯤꯡꯗ ꯈꯨꯖꯥꯝ ꯍꯩꯗꯣꯛꯄ ꯊꯣꯛꯂꯛꯏ ꯏꯕꯦꯂꯩꯅ ꯉꯁꯤꯗꯤ ꯃꯣꯏꯔꯣꯝꯒꯤ ꯁꯝꯕꯜꯁꯦ ꯁꯤꯗꯤ ꯍꯦꯛꯇ ꯍꯩꯖꯤꯟꯒꯦꯗ ꯍꯥꯏꯗꯨꯅ ꯃꯈꯨꯠꯅ ꯄꯥꯏꯔꯛꯂꯤꯕ ꯀꯣꯟꯄꯥꯛꯇꯨꯗ ꯌꯥꯎꯔꯤꯕ ꯏꯟꯖꯥꯡ ꯁꯦꯝꯕꯒꯤ ꯍꯋꯥꯏ ꯃꯀꯨ ꯑꯂꯨ ꯈꯦꯠꯄꯒꯤ ꯃꯀꯨ ꯌꯥꯎꯔꯤꯕ ꯈꯨꯖꯥꯝꯗꯨ ꯂꯥꯛꯇꯅ ꯂꯪꯁꯤꯜꯂꯤ ꯑꯁꯪꯕꯤꯁꯨ ꯆꯥꯅꯅ ꯍꯦꯛ ꯂꯪꯊꯣꯛꯄꯗ ꯎꯔꯨꯔꯦ ꯃꯗꯨ ꯎꯕꯗ ꯁꯥꯎꯅ ꯍꯦ ꯀꯔꯤꯅꯣ ꯅꯪꯅ ꯇꯧꯔꯤꯗꯣ ꯍꯥ ꯅꯪꯒꯤ ꯋꯥꯈꯜꯗ ꯑꯩꯈꯣꯏꯁꯦ ꯃꯤꯠꯇꯥꯡꯕ ꯑꯣꯏꯅ ꯎꯔꯕ꯭ꯔꯣ ꯅꯈꯣꯏꯅ ꯆꯥꯕꯒꯤ ꯐꯠꯇ ꯍꯥꯎꯊꯤꯁꯤꯕꯨ ꯑꯩꯈꯣꯏꯒꯤ ꯁꯝꯕꯜꯁꯤꯗ ꯍꯦꯛ ꯍꯩꯖꯤꯜꯂꯛꯏꯕꯁꯤ ꯀꯔꯤꯒꯤꯅꯣ ꯑꯩꯈꯣꯏꯁꯦ ꯀꯔꯤ ꯑꯣꯏꯅ ꯎꯒꯦ ꯏꯕꯦꯂꯩꯅ ꯍꯣ ꯍꯩꯖꯤꯟꯒ ꯌꯥꯎꯅ ꯍꯩꯖꯤꯜꯂꯤꯕ ꯈꯪꯕ꯭ꯔꯥ ꯑꯗꯨꯒ ꯃꯁꯤꯗꯅꯦ ꯑꯩꯈꯣꯏꯒꯤꯁꯨ ꯅꯣꯏꯒꯤꯁꯨ ꯅꯠꯇꯦ ꯃꯌꯥꯏꯗ ꯂꯩꯕ ꯁꯝꯕꯜ ꯁꯤꯗꯤ ꯃꯄꯨ ꯂꯩꯇꯤꯌꯦ ꯑꯗꯨꯅ ꯏꯀꯨꯁꯤꯅꯦ ꯏꯀꯨꯁꯤ ꯀꯔꯤ ꯆꯤꯟꯊꯤꯕꯤ ꯅꯆꯤꯟꯗ ꯎꯟꯅ ꯂꯩꯔꯨꯔꯥ ꯍꯥ ꯃꯁꯤ ꯑꯩꯈꯣꯏꯒꯤ ꯂꯝ ꯅꯣꯏꯒꯤ ꯌꯦꯟꯊꯣꯛꯅꯔꯕ ꯃꯇꯨꯡꯗ ꯑꯩꯈꯣꯏꯅꯅꯦ ꯌꯥꯝꯅ ꯋꯥꯅ ꯊꯥꯖꯈꯤꯕ ꯁꯝꯕꯜ ꯂꯩꯅꯦ ꯑꯗꯨꯁꯨ ꯑꯩꯈꯣꯏꯔꯣꯝꯗ ꯈꯔ ꯆꯪꯁꯤꯜꯂꯒ ꯈꯪꯕ꯭ꯔꯥ ꯍꯥꯌꯨ ꯅꯣꯛꯇꯨꯝ ꯅꯣꯛꯆꯅꯤꯡꯉꯤ ꯍꯦ ꯅꯆꯤꯟꯗꯣ ꯑꯩꯅꯅꯦ ꯄꯥꯏꯔꯤꯕ ꯀꯣꯟꯄꯥꯛꯁꯤꯅ ꯊꯣꯛ ꯂꯥꯎꯅ ꯊꯣꯝꯖꯤꯜꯂꯛꯀꯅꯤ ꯃꯁꯤ ꯅꯪꯒꯤ ꯑꯎꯟꯄꯣꯠꯂꯣ ꯌꯥꯝ ꯈꯪꯕꯒꯤ ꯃꯑꯣꯡꯗ ꯑꯗꯨꯒꯅꯦ ꯍꯥꯏꯕꯤꯒꯦ ꯇꯥꯖꯧ ꯃꯌꯥꯏꯗ ꯍꯧꯕ ꯁꯝꯕꯜꯁꯤꯗꯤ ꯃꯄꯨ ꯂꯩꯇꯦ ꯑꯗꯨꯅꯅꯦ ꯁꯝꯕꯜ ꯃꯈꯣꯡꯁꯤꯗ ꯑꯩꯗꯤ ꯑꯗꯨꯝ ꯍꯩꯖꯤꯟꯒꯅꯤ ꯍꯩꯗ ꯍꯩꯖꯤꯜꯂꯛꯎ ꯍꯩꯖꯤꯜꯂꯛꯏꯕ ꯅꯈꯨꯠꯇꯣ ꯊꯝꯕꯧ ꯊꯦꯛꯀꯨꯝ ꯊꯨꯗꯦꯛꯀꯦ ꯏꯕꯦꯂꯩꯅ ꯍꯧꯖꯤꯛꯇꯁꯨ ꯍꯩꯖꯤꯜꯂꯤꯗꯣ ꯎꯍꯧꯗ꯭ꯔꯕ꯭ꯔꯣ ꯏꯆꯦꯕꯨ ꯑꯩꯉꯣꯟꯗ ꯀꯔꯤ ꯇꯧꯕ ꯉꯝꯒꯦꯅꯦ ꯍꯥ ꯃꯁꯤ ꯃꯤꯌꯥꯝ ꯎꯁꯤꯗꯤ ꯑꯗꯨꯗꯤ ꯍꯦ ꯍꯥꯏꯗꯨꯅ ꯈꯪꯍꯧꯕꯒ ꯅꯠꯇꯦ ꯄ꯭ꯔꯞ ꯁꯝꯕꯜ ꯃꯈꯣꯡꯗ ꯆꯪꯁꯤꯜꯂꯛꯇꯨꯅ ꯏꯕꯦꯂꯩꯒꯤ ꯃꯈꯨꯠ ꯑꯅꯤꯗꯨ ꯂꯥꯝꯂꯒ ꯁꯠꯄꯥꯏꯗꯨꯅ ꯃꯃꯥꯡꯂꯣꯝꯗ ꯈꯪꯆꯤꯡ ꯆꯤꯡꯉꯤ ꯏꯕꯦꯂꯩꯗꯤ ꯑꯗꯨꯝꯅ ꯇꯧꯔꯛꯀꯅꯤ ꯈꯪꯍꯧꯗꯕꯅ ꯃꯍꯥꯛꯇꯤ ꯇꯔꯪ ꯆꯠꯂꯤ ꯃꯁꯥꯗꯨ ꯁꯝꯕꯜꯗ ꯄꯨꯂꯞ ꯎꯞꯁꯤꯜꯂꯤ ꯃꯃꯥꯏꯗꯨ ꯁꯝꯕꯜꯂꯩꯒꯤ ꯇꯤꯡꯈꯪꯅ ꯈꯦꯠꯂꯛꯄꯒꯤ ꯆꯩꯅꯥꯅ ꯑꯩꯍꯣꯏꯃ ꯁꯤꯔꯦ ꯑꯁꯪꯕꯤ ꯑꯃꯨꯛ ꯐꯠ ꯆꯠꯊꯣꯛꯂꯒ ꯍꯥꯏꯔꯛꯏ ꯈꯪꯉꯕ꯭ꯔꯥ ꯍꯧꯈꯗꯅ ꯍꯧꯖꯤꯛꯇꯤ ꯀꯔꯤ ꯁꯥꯔꯦ ꯏꯕꯦꯂꯩ ꯀꯞꯉꯥꯡ ꯇꯧꯗꯨꯅ ꯍꯦ ꯍꯤꯡꯆꯥꯕꯤ ꯅꯪ ꯌꯦꯡꯉꯣꯕ ꯅꯪ ꯑꯩꯅ ꯀꯩꯗꯧꯔꯛꯀꯦ ꯍꯥꯏꯕꯗꯣ ꯑꯩꯒꯤ ꯃꯥꯏꯁꯦ ꯏꯒ ꯂꯣꯏꯅ ꯊꯣꯛꯑꯦꯕ ꯑꯩꯅ ꯀꯥꯏꯗ ꯀꯔꯤ ꯁꯣꯏꯈꯤꯅꯤ ꯊꯤꯖꯤꯟꯈꯤꯅꯤ ꯍꯥꯏꯅ ꯁꯦꯟꯅꯖꯕ ꯑꯩꯒꯤ ꯃꯥꯏꯁꯦ ꯄꯨꯝꯂꯣꯏ ꯍꯦꯛ ꯂꯣꯏꯔꯦꯕ ꯃꯁꯤꯒꯤ ꯑꯐꯥꯎꯕꯤ ꯇꯧꯉꯝꯕꯤꯁꯦ ꯑꯁꯨꯝꯅ ꯂꯩꯔꯤꯉꯩ ꯃꯍꯥꯛꯀꯤ ꯃꯄꯨꯔꯣꯏꯕ ꯏꯕꯣꯌꯥꯏ ꯊꯣꯛꯂꯛꯇꯨꯅ ꯀꯩꯗꯧꯔꯦ ꯈꯨꯖꯥꯝ ꯍꯩꯗꯣꯛꯀꯅꯤ ꯊꯣꯛꯈ꯭ꯔꯒ ꯅꯪꯅ ꯑꯃꯨꯛ ꯁꯤꯗ ꯀꯞꯄꯒ ꯂꯩꯔꯝꯃꯤꯁꯤꯅ ꯏꯕꯦꯂꯩ ꯂꯦꯞꯂꯤꯕ ꯑꯁꯪꯕꯤꯗ ꯈꯨꯗꯣꯝꯕꯤ ꯊꯤꯟꯗꯨꯅ
ꯃꯁꯤꯒꯤ ꯏꯆꯦ ꯑꯆꯪꯕꯤꯁꯦ ꯃꯁꯤꯅ ꯑꯩꯕꯨ ꯁꯝꯕꯜꯁꯤꯗ ꯆꯤꯡꯊꯗꯨꯅ ꯐꯨꯔꯤꯕ ꯃꯥꯏꯒꯁꯦ ꯏ ꯂꯣꯏꯅ ꯊꯣꯛꯑꯦ ꯑꯩꯅꯗꯤ ꯀꯔꯤꯁꯨ ꯍꯥꯏꯕ ꯅꯠꯇꯦ ꯃꯥꯅ ꯈꯠꯅꯕ ꯍꯧꯔꯛꯑꯒ ꯑꯩꯕꯨ ꯃꯥꯏꯁꯦ ꯅꯥꯕꯅꯁꯨ ꯂꯣꯏꯔꯦ ꯏꯕꯣꯌꯥꯏ ꯑꯁꯪꯕꯤꯗ ꯑꯣꯟꯁꯤꯟꯗꯨꯅ ꯀꯔꯤꯅꯣ ꯏꯇꯩꯃꯅ ꯈꯠꯅꯕ ꯁꯨꯝ ꯅꯨꯡꯇꯤꯒꯤ ꯍꯧꯔꯛꯏꯁꯤꯕꯣ ꯌꯨꯝꯊꯪꯅꯔꯤꯕꯅꯤ ꯅꯨꯡꯁꯤꯅꯅ ꯂꯩꯃꯤꯟꯅꯁꯤ ꯏꯕꯣꯌꯥꯏ ꯏꯇꯩꯃꯗꯤ ꯀꯔꯤꯁꯨ ꯑꯀꯥꯏꯕ ꯍꯥꯏꯈꯤꯗꯦ ꯑꯩꯅ ꯍꯥꯏꯕꯗꯤ ꯁꯝꯕꯜ ꯃꯈꯣꯡꯁꯤꯗ ꯐꯠꯇ ꯍꯥꯎꯊꯤꯗꯤ ꯍꯩꯖꯤꯟꯒꯅꯨ ꯍꯥꯏꯕꯅꯤ ꯑꯗꯨꯗ ꯏꯅꯥꯎ ꯏꯕꯦꯂꯩꯁꯤꯅ ꯍꯩꯖꯤꯟꯒꯅꯤ ꯍꯥꯏꯗꯨꯅ ꯁꯨꯝ ꯃꯔꯩ ꯌꯦꯠꯄ ꯑꯗꯨꯗ ꯑꯩꯁꯨ ꯁꯥꯎꯅꯤꯡꯗꯅ ꯇꯧꯈꯤꯕꯅꯤ ꯅꯨꯄꯥ ꯃꯥꯅ ꯍꯥꯏꯁꯤ ꯇꯧꯁꯤꯟꯅꯔꯤꯅꯤ ꯃꯁꯤꯒꯤ ꯁꯝꯕꯜꯁꯦ ꯃꯣꯏꯒꯤꯅꯤ ꯑꯗꯨꯅ ꯃꯈꯣꯡꯁꯤꯗ ꯆꯪꯉꯛꯀꯅꯨ ꯍꯥꯏꯔꯤꯕ ꯏꯕꯣꯌꯥꯏ ꯃꯥꯒꯤ ꯅꯨꯄꯤꯒꯤ ꯋꯥ ꯂꯧꯗꯨꯅ ꯑꯗꯨꯗꯤ ꯏꯇꯩꯃꯁꯨ ꯈꯔ ꯍꯦꯟꯃꯟꯗ꯭ꯔꯣ ꯁꯨꯃꯥꯏ ꯁꯨꯝ ꯇꯧꯔꯕꯗꯤ ꯌꯨꯝꯊꯪꯅꯅ ꯂꯩꯃꯤꯟꯅꯕ ꯉꯝꯂꯣꯏꯗꯧꯔꯤ ꯉꯁꯥꯏ ꯍꯧꯕꯗꯒꯤ ꯇꯥꯔꯤꯕ ꯇꯣꯃꯥꯜ ꯅꯨꯄꯤ ꯃꯁꯦꯟ ꯈꯠꯅꯕꯅꯤ ꯍꯥꯏꯗꯨꯅ ꯊꯣꯛꯂꯛꯇꯕꯅꯤ ꯃꯍꯥꯛꯁꯨ ꯊꯣꯛꯂꯛꯂꯒ ꯑꯗꯣꯝꯅ ꯂꯥꯟꯅꯁꯨ ꯂꯧꯅꯨ ꯅꯍꯥꯛꯇꯤ ꯑꯌꯥꯝꯕ ꯃꯇꯝꯗ ꯂꯪꯐꯩꯗ ꯂꯩꯕꯅ ꯈꯪꯉꯝꯗꯕꯁꯨ ꯌꯥꯏ ꯑꯗꯨꯅ ꯏꯌꯥꯝꯕ ꯍꯥꯏꯒꯦ ꯑꯁꯨꯝꯅ ꯌꯦꯠꯅꯔꯤꯁꯦ ꯅꯨꯡꯇꯤꯒꯤꯅꯤ ꯅꯪꯁꯨ ꯇꯥꯔꯝꯂꯅꯤ ꯄꯥꯎꯗꯤ ꯑꯇꯩ ꯀꯔꯤꯒꯤꯁꯨ ꯅꯠꯇꯦ ꯑꯍꯟ ꯂꯩꯔꯤꯉꯩ ꯃꯇꯝꯗ ꯅꯈꯣꯏꯒ ꯑꯩꯈꯣꯏꯒ ꯂꯝꯁꯦ ꯅꯥꯀꯩ ꯁꯦꯡꯅ ꯌꯦꯟꯊꯣꯛꯅꯈꯤ ꯅꯪꯁꯨ ꯈꯪꯂꯝꯒꯅꯤ ꯈꯜꯂꯤ ꯑꯗꯨꯒꯤ ꯃꯇꯨꯡ ꯁꯝꯕꯜꯁꯦ ꯃꯁꯤ ꯏꯌꯥꯝꯕꯒꯤ ꯂꯝꯗ ꯈꯔ ꯆꯪꯁꯤꯟꯖꯔꯒ ꯊꯥꯖꯕꯅꯤ ꯅꯪꯁꯨ ꯀꯥꯎꯔꯕꯗꯤ ꯑꯩꯈꯣꯏꯅ ꯀꯣꯟꯅ ꯌꯦꯠꯅꯗꯅꯕꯅꯤ ꯍꯥꯏꯗꯨꯅ ꯐꯣꯡꯈꯤꯕ ꯅꯨꯡꯖꯥꯎꯗꯣ ꯃꯗꯨ ꯍꯦꯛꯇ ꯇꯧꯗꯨꯅ ꯌꯦꯡꯁꯤ ꯑꯗꯨꯕꯨꯅꯦ ꯅꯪꯅ ꯈꯪꯂꯕꯁꯨ ꯀꯣꯟꯅ ꯂꯥꯛꯂꯤꯕ ꯃꯈꯣꯏꯅꯗꯤ ꯈꯪꯗ꯭ꯔꯦ ꯑꯗꯨꯅ ꯅꯨꯡꯇꯤꯒꯤ ꯌꯦꯠꯅꯕ ꯍꯥꯏꯕꯗꯨ ꯑꯣꯏꯔꯦ ꯏꯕꯣꯌꯥꯏꯅ ꯇꯥꯇꯣꯃꯥ ꯑꯩ ꯂꯣꯏꯅ ꯈꯪꯉꯤ ꯑꯩ ꯀꯥꯎꯗꯦ ꯑꯗꯨꯒꯤꯗꯤ ꯍꯥꯟꯅ ꯈꯪꯗ꯭ꯔꯕꯁꯨ ꯉꯁꯤꯗꯒꯤ ꯅꯅꯥꯎꯄꯤꯁꯨ ꯋꯥꯈꯜ ꯇꯥꯍꯜꯂꯒꯦ ꯑꯗꯨꯕꯨ ꯇꯥꯇꯣꯃꯥꯜ ꯈꯣꯏꯒꯤ ꯁꯝꯕꯜꯅꯤ ꯍꯥꯏꯗꯨꯅ ꯍꯥꯏꯅꯤꯡꯕꯗ ꯍꯥꯏꯕ ꯇꯧꯅꯤꯡꯕꯗ ꯇꯧꯕꯗꯤ ꯇꯧꯕꯤꯔꯛꯀꯅꯨ ꯍꯣꯏ ꯑꯩ ꯂꯣꯏꯅ ꯈꯪꯉꯤ ꯏꯌꯥꯝꯕꯅꯁꯨ ꯌꯥꯝꯅꯗꯤ ꯑꯀꯥꯏꯕ ꯇꯧꯈꯤꯗꯕ꯭ꯔꯥ ꯍꯥꯏꯅꯁꯨ ꯈꯜꯂꯤ ꯑꯗꯨꯒ ꯃꯁꯤꯒꯤ ꯁꯝꯕꯜ ꯃꯈꯣꯡꯁꯤꯗꯗꯤ ꯐꯠꯇ ꯍꯥꯎꯊꯤ ꯂꯪꯁꯤꯟꯕꯗꯤ ꯇꯧꯔꯣꯏꯁꯤ ꯃꯥꯒꯤ ꯅꯨꯄꯤꯗ ꯑꯃꯨꯛ ꯑꯣꯟꯁꯤꯟꯗꯨꯅ ꯂꯥꯛꯑꯣ ꯆꯪꯉꯣ ꯍꯣꯏ ꯏꯕꯦꯂꯩ ꯑꯁꯪꯕꯤ ꯇꯥꯅꯕ ꯍꯣ ꯅꯣꯏꯒꯤ ꯁꯝꯕꯜꯅꯦ ꯍꯥꯏꯔꯕꯅꯤꯅ ꯈꯔ ꯇꯣꯏꯅꯁꯨ ꯃꯁꯥ ꯃꯔꯤꯡꯁꯦ ꯌꯥꯟꯊꯠꯄꯤꯌꯣ ꯅꯠꯇ꯭ꯔꯗꯤ ꯑꯩꯗꯤ ꯃꯔꯨ ꯐꯪꯅ ꯌꯥꯟꯊꯠꯀꯗꯕꯅꯤ ꯑꯗꯨꯒꯅꯦ ꯅꯆꯥꯅꯨꯄꯤ ꯃꯈꯨꯠ ꯃꯁꯥ ꯁꯥꯡꯕꯤꯗꯣ ꯑꯗꯨꯁꯨ ꯑꯩꯈꯣꯏꯒꯤ ꯍꯩꯅꯧꯒꯗꯣ ꯃꯤꯇꯥꯕꯤꯔꯛꯀꯅꯨ ꯍꯥꯏꯌꯨ ꯍꯟꯗꯛꯇꯤ ꯃꯈꯨꯠꯇꯣ ꯂꯥꯏ ꯈꯨꯠ ꯁꯥꯡꯕꯤꯒꯤ ꯃꯈꯨꯠ ꯀꯦꯟꯒꯨꯝ ꯀꯦꯜꯍꯟꯒꯗꯕꯅꯤ ꯍꯥꯏꯕꯤ ꯍꯧꯔꯤꯁꯤꯅꯤ ꯌꯥꯔꯤꯁꯦ ꯂꯥꯛꯑꯣ ꯆꯪꯉꯁꯤ ꯅꯃꯥꯏꯒꯗꯣ ꯍꯤꯗꯥꯛꯀ ꯍꯥꯞꯄꯁꯨ ꯁꯣꯝꯗꯁꯨ ꯑꯁꯪꯕꯤ ꯃꯄꯨꯔꯣꯏꯕꯗ ꯃꯁꯤꯌꯥ ꯍꯧꯖꯤꯛꯇ ꯑꯩꯅ ꯐꯨꯈꯤꯕꯗꯣ ꯀꯥꯎꯔ ꯃꯥꯜꯂꯦ ꯍꯧꯗꯣꯡꯒꯤ ꯃꯃꯥꯏꯅꯤ ꯑꯩꯒꯤ ꯏꯆꯥꯅꯨꯄꯤꯁꯤꯅ ꯃꯔꯣꯜ ꯑꯃ ꯑꯩ ꯍꯥꯏꯔꯤꯁꯤꯅꯤ ꯑꯩ ꯅꯨꯄꯤ ꯌꯥꯔꯤ ꯇꯣ ꯍꯣ ꯇꯣꯛꯀꯦ ꯑꯩꯅ ꯍꯦꯟꯅ ꯋꯥꯒ ꯑꯃꯠꯇ ꯉꯥꯡꯅꯤꯡꯗꯦ ꯃꯁꯤ ꯇꯧꯔꯤꯁꯤ ꯌꯦꯡꯕꯅꯤ ꯃꯁꯦ ꯑꯃꯔꯣꯝꯗꯅ ꯍꯦꯟꯊꯣꯏ ꯁꯪꯕꯥꯅꯕꯤꯒ ꯂꯝꯕꯤꯗ ꯆꯠꯂꯤ ꯁꯪꯕꯥꯅꯕꯤꯅ ꯀꯨꯏꯔꯣꯏ ꯉꯥꯏꯍꯥꯛꯇꯪꯅꯤ ꯍꯌꯦꯡꯗꯒꯤ ꯇꯥꯁꯥꯃꯨꯗꯣ ꯂꯪꯐꯩꯗ ꯆꯠꯂꯅꯤ ꯍꯥꯏꯌꯦ ꯑꯗꯨꯅ ꯉꯁꯤꯁꯦ ꯑꯝꯇ ꯎꯅꯁꯦ ꯍꯥꯏꯔꯛꯄꯅꯤ ꯀꯨꯏꯅꯒ ꯂꯩꯔꯣꯏꯕ ꯍꯦꯟꯊꯣꯏꯅ ꯍꯣꯏ ꯀꯨꯏꯗꯤ ꯀꯨꯏꯔꯛꯀꯅꯨꯀꯣ ꯍꯣꯏ ꯕꯥ ꯑꯥꯗꯕꯨ ꯉꯥꯏꯗꯨꯅ ꯂꯩꯔꯝꯃꯤ ꯂꯥꯛꯑꯣ ꯑꯩ ꯇꯜꯂꯦ ꯁ꯭ꯋꯥꯏꯗ ꯁꯨꯝ ꯉꯥꯏꯔꯝꯒꯦ ꯅꯨꯡꯉꯥꯏꯔꯣꯏꯌꯦ ꯃꯃꯥꯟꯅꯕ ꯑꯃꯁꯨ ꯌꯥꯎꯔꯤ ꯅꯪꯒ ꯈꯪꯅꯧꯋꯣ ꯑꯩ ꯇꯜꯂꯦꯕ ꯁ꯭ꯋꯥꯏꯗ ꯁꯨꯝ ꯂꯩꯔꯝꯒꯦ ꯐꯔꯦ ꯑꯗꯨꯗꯤ ꯍꯥꯏꯔꯝꯗꯨꯅ ꯃꯍꯥꯛꯁꯨ ꯁꯥꯃꯨꯒꯤ ꯃꯅꯥꯛꯇ ꯆꯠꯈ꯭ꯔꯦ ꯊꯦꯝꯕꯨꯡ ꯀꯧꯕ ꯁꯥꯃꯨꯒꯤ ꯃꯃꯥꯟꯅꯕꯗꯨ ꯍꯦꯟꯊꯣꯏꯒꯤ ꯃꯅꯥꯛꯇ ꯆꯪꯉꯛꯇꯨꯅ ꯊꯦꯝꯕꯨꯡꯅ ꯍꯥꯏꯔꯛꯏ ꯏꯆꯟ ꯅꯊꯟꯗ ꯁ꯭ꯋꯥꯏꯗ ꯂꯩꯕꯁꯦ ꯇꯟꯗ꯭ꯔꯣ ꯍꯦꯟꯊꯣꯏ ꯃꯥꯒꯤ ꯊꯣꯛꯄ ꯂꯦꯞꯇꯨꯅ ꯂꯩꯔꯝꯕꯅꯤ ꯃꯇꯨꯡꯂꯣꯝꯗꯒꯤ ꯋꯥ ꯉꯥꯡꯂꯛꯄꯗꯨꯗ ꯏꯉꯛꯉꯛꯅ ꯑꯣꯟꯊꯣꯔꯛꯇꯨꯅ ꯇꯟꯗꯦ ꯁꯤꯅ ꯍꯦꯟꯅ ꯅꯨꯡꯉꯥꯏ ꯐꯔꯦ ꯑꯗꯣ ꯅꯪꯕꯨ ꯑꯩꯅ ꯍꯥꯏꯈꯤꯕ ꯋꯥꯗꯨꯕꯨ ꯀꯔꯤ ꯈꯜꯂꯤꯒꯦ ꯀꯔꯤꯕꯨꯅꯣ ꯍꯥꯏꯁꯦ ꯅꯨꯡꯁꯤ ꯍꯥꯏꯈꯤꯕꯗꯣ ꯑꯗꯨꯒꯤ ꯑꯣꯏꯔꯗꯤ ꯑꯩꯗꯤ ꯑꯉꯥꯡ ꯌꯥꯝꯅ ꯑꯣꯏꯖꯔꯤ ꯏꯁ ꯅꯪꯕꯨ ꯀꯅꯥꯅ ꯑꯉꯥꯡ ꯑꯣꯏꯔꯤ ꯍꯥꯏꯔꯤꯕ ꯈꯔ ꯂꯩꯔꯗꯤ ꯈꯨꯝꯃꯨꯕꯨ ꯊꯣꯛꯂꯛꯑꯅꯤ ꯀꯩꯅꯣ ꯊꯦꯝꯕꯣ ꯑꯩꯁꯦ ꯅꯣꯏꯒꯨꯝꯅ ꯑꯔꯤꯕꯅꯤ ꯈꯜꯂꯤꯔꯣ ꯅꯁꯥꯒ ꯆꯥꯟꯅꯕꯁꯨ ꯈꯔ ꯊꯤꯌꯣ ꯈꯪꯕ꯭ꯔꯥ ꯅꯪꯁꯦ ꯃꯇꯥ ꯑꯃꯒꯤ ꯂꯩꯁꯥꯕꯤꯅꯤ ꯅꯨꯡꯁꯤ ꯍꯥꯏꯕꯒꯤꯕꯨ ꯑꯁꯨꯛ ꯁꯥꯎꯕ ꯍꯣꯏ ꯑꯩꯗꯤ ꯁꯥꯎꯗꯣꯔꯤ ꯁꯪꯕꯥꯅꯕꯤꯁꯨ ꯂꯥꯛꯂꯒ ꯊꯦꯝꯕꯣ ꯑꯩꯈꯣꯏꯃꯨꯛ ꯆꯠꯂꯒꯦ ꯂꯣꯏꯔꯕ꯭ꯔꯣ ꯍꯣꯏ ꯑꯩꯈꯣꯏꯁꯨ ꯆꯠꯂꯒꯦ ꯍꯥꯏꯔꯝꯗꯨꯅ ꯂꯥꯛꯂꯦ ꯂꯝꯕꯤꯗꯅꯤ ꯁꯪꯕꯥꯅꯕꯤꯅ ꯅꯪꯕꯨ ꯊꯦꯝꯕꯣꯡꯗ ꯌꯥꯊꯣꯛꯑꯣꯗꯅ ꯇꯜꯂꯦ ꯌꯥꯔꯣꯏ ꯍꯩꯅꯗꯦꯕ ꯑꯗꯨꯒꯤ ꯁꯔꯨꯛ ꯌꯦꯡꯉꯣ ꯑꯥꯗꯒꯤ ꯍꯩꯅꯧꯁꯦ ꯍꯥꯎꯔꯅꯤꯗ ꯃꯁꯤ ꯍꯦꯛꯈꯤꯁꯦ ꯀꯥꯟꯗꯦ ꯀꯩꯅꯣ ꯑꯁꯤꯗꯤ ꯄꯤꯛꯏꯌꯦ ꯍꯥꯎꯔꯣꯏꯌꯦ ꯅꯪ ꯈꯪꯄꯣꯟꯇꯦ ꯑꯁꯤꯅ ꯍꯥꯎꯔꯤꯅꯦ ꯍꯥꯎꯅꯤ ꯌꯥꯝ ꯑꯁꯤꯗꯤ ꯃꯅꯤꯡ ꯂꯝꯖꯦꯟ ꯇꯧꯔꯅꯤꯌꯦ ꯑꯗꯨꯒꯤꯕꯨ ꯍꯣꯔꯦꯟ ꯂꯣꯏꯔꯛꯄꯗꯅꯦ ꯍꯩꯅꯧꯒꯤ ꯃꯔꯨ ꯑꯉꯧꯕꯗꯣ ꯃꯆꯦꯠ ꯈꯤꯇꯪ ꯆꯥꯎ ꯀꯩꯁꯨ ꯇꯧꯔꯣꯏ ꯍꯥꯏꯗꯨꯅ ꯅꯪꯍꯧꯕꯒ ꯅꯠꯇꯦ ꯍꯦꯛꯇ ꯈꯣꯡꯕꯥꯟ ꯆꯣꯡꯗꯨꯅ ꯁꯝꯕꯜꯗꯨ ꯂꯤꯠꯁꯤꯜꯂꯒ ꯆꯪꯈꯤꯕ ꯁꯪꯕꯥꯅꯕꯤ ꯄꯥꯈꯠꯅ ꯀꯩꯅꯣ ꯅꯪ ꯇꯧꯔꯤꯗꯨꯕꯣ ꯃꯄꯨꯅꯒ ꯎꯈ꯭ꯔꯕꯗꯤ ꯁꯣꯏꯔꯣꯏ ꯏꯕꯥꯅꯤ ꯆꯩ ꯆꯥꯕ ꯀꯩꯅꯣ ꯅꯪ ꯑꯗꯨꯝ ꯂꯥꯡꯒꯅꯨ ꯑꯗꯨꯒꯤ ꯃꯍꯨꯠ ꯃꯤ ꯂꯥꯛꯄ꯭ꯔꯥ ꯌꯦꯡꯉꯣ ꯍꯣꯏꯕ ꯌꯦꯡꯉꯛꯀꯦ ꯍꯦꯟꯊꯣꯏ ꯆꯩ ꯑꯃ ꯊꯤꯗꯨꯅ ꯈꯨꯜꯂꯒ ꯍꯩꯅꯧ ꯈꯔ ꯃꯌꯥꯏ ꯑꯣꯏꯔꯞ ꯆꯥꯎꯕꯁꯤꯡ ꯈꯟꯗꯨꯅ ꯀꯟꯊꯔꯤ ꯑꯗꯨꯒ ꯑꯃꯨꯛꯁꯨ ꯈꯨꯜꯂꯤ
ꯑꯣꯟꯊꯣꯛꯅꯁꯨ ꯊꯣꯛꯈ꯭ꯔꯄꯣꯠꯅꯤ ꯃꯍꯥꯛꯇꯤ ꯑꯁꯤꯒꯨꯝꯕꯒꯤ ꯃꯔꯝꯗꯗꯤ ꯍꯩꯁꯤꯡꯕꯗ ꯂꯣꯏꯔꯕꯅꯤꯅ ꯃꯤꯠꯅ ꯀꯨꯞꯄꯗ ꯂꯣꯏꯔꯝꯃꯦ ꯍꯥꯏꯗꯨꯅꯤ ꯌꯥꯔꯦ ꯂꯥꯛꯑꯣ ꯌꯥꯝꯃꯟꯈ꯭ꯔꯦ ꯑꯗꯨꯛ ꯌꯥꯝꯕꯗꯣ ꯆꯥꯕꯒ ꯉꯝꯂꯣꯏꯌꯦ ꯑꯩꯗꯤ ꯉꯝꯅꯤ ꯑꯩ ꯂꯣꯏ ꯆꯥꯒꯦ ꯍꯣꯏ ꯕꯥ ꯂꯥꯛꯑꯣ ꯍꯦꯟꯊꯣꯏ ꯁꯝꯕꯜꯗꯣ ꯑꯃꯨꯛ ꯂꯤꯊꯣꯔꯛꯂꯒ ꯈꯣꯡꯄꯥꯜꯗꯣ ꯑꯃꯨꯛ ꯆꯣꯡꯗꯨꯅ ꯂꯥꯛꯂꯒ ꯍꯥꯏꯔꯛꯏ ꯑꯩꯈꯣꯏ ꯌꯨꯝꯗ ꯍꯥꯟꯅ ꯆꯠꯂꯁꯤ ꯑꯩꯈꯣꯏꯗ ꯆꯥꯔꯨꯔꯁꯤ ꯁꯪꯕꯥꯅꯕꯤꯅ ꯀꯩꯅꯣꯗ ꯑꯩꯈꯣꯏ ꯌꯨꯝꯗ ꯌꯧꯗꯣꯔꯦ ꯌꯧꯔꯕꯒꯨꯝꯕꯅꯤ ꯑꯩꯈꯣꯏꯗ ꯆꯥꯔꯨꯔꯁꯤ ꯑꯩꯗꯤ ꯌꯥꯝꯅꯁꯨ ꯆꯥꯔꯨꯏꯌꯦ ꯑꯗꯣ ꯑꯩꯕꯨ ꯉꯁꯥꯏꯗꯤ ꯎꯕ ꯎꯔꯨꯗꯦ ꯀꯥꯏꯗꯒꯤ ꯈꯥꯎꯅꯅꯣ ꯍꯩꯅꯧ ꯍꯥꯞꯄꯛꯏꯁꯤꯅ ꯍꯦꯟꯊꯣꯏ ꯃꯥꯗꯤ ꯈꯥꯎ ꯑꯃꯗꯤ ꯑꯗꯨꯝ ꯄꯨꯗꯨꯅ ꯂꯩꯔꯕꯅꯤ ꯃꯍꯥꯛꯅ ꯈꯜꯂꯤꯁꯤ ꯂꯩꯀꯥꯏꯗ ꯀꯅꯥ ꯀꯅꯥꯒꯤ ꯀꯔꯤ ꯀꯔꯤ ꯍꯧꯔꯤꯗꯤ ꯈꯛꯇꯅꯤ ꯍꯦꯟꯊꯣꯏꯅ ꯑꯁ꯭ꯋꯥꯏꯁꯤꯗ ꯇꯥꯔꯝꯕꯅꯤ ꯍꯦꯛꯇ ꯈꯨꯜꯂꯒ ꯍꯥꯞꯄꯛꯑꯕꯅꯤ ꯑꯁꯨꯝꯅ ꯃꯕꯥꯅꯤ ꯁꯪꯕꯥꯅꯕꯤꯒꯤ ꯃꯌꯨꯝꯗ ꯄꯨꯟꯅ ꯆꯪꯃꯤꯟꯅꯔꯛꯏ ꯁꯪꯕꯥꯅꯕꯤꯒꯤ ꯀꯥꯗ ꯆꯪꯉꯛꯇꯨꯅ ꯂꯩ ꯁꯪꯕꯥꯅꯕꯤꯅ ꯆꯥꯕꯗꯤ ꯃꯄꯥꯟꯁꯤꯗ ꯆꯥꯔꯁꯤ ꯍꯩꯅꯧꯗꯣ ꯑꯅꯤꯔ ꯑꯍꯨꯝꯗ ꯂꯧꯊꯣꯔꯛꯑꯣ ꯑꯇꯩꯗꯨꯗꯤ ꯍꯣꯔꯦꯟ ꯌꯨꯝꯗ ꯄꯨꯖꯈꯣ ꯂꯥꯛꯑꯣ ꯊꯣꯛꯑꯁꯤ ꯑꯩ ꯊꯨꯝ ꯃꯣꯔꯣꯛ ꯄꯨꯊꯣꯔꯛꯑꯒꯦ ꯍꯣꯏ ꯑꯩ ꯁꯤꯗ ꯉꯥꯛꯇ ꯐꯝꯃꯝꯒꯦ ꯏꯁꯥꯁꯤ ꯋꯥꯏꯕ ꯋꯥꯕ ꯋꯥꯗꯦ ꯍꯩꯅꯧ ꯃꯌꯥꯝꯗꯨ ꯀꯟꯊꯕꯗ ꯑꯗꯨꯗꯤ ꯂꯩꯔꯝꯃꯣ ꯄꯨꯈꯝꯁꯨ ꯊꯥꯡꯁꯨ ꯑꯩ ꯂꯧꯊꯣꯛꯎꯒꯦ ꯍꯥꯏꯔꯝꯗꯨꯅ ꯆꯥꯛꯈꯨꯝꯂꯣꯝꯗ ꯆꯪꯈꯤ ꯍꯦꯟꯊꯣꯏ ꯃꯃꯤꯠ ꯀꯣꯔꯣꯛ ꯀꯣꯔꯣꯛ ꯑꯣꯠꯇꯨꯅ ꯑꯀꯣꯏꯕꯗ ꯌꯦꯡꯉꯤ ꯑꯗꯨꯒ ꯍꯥꯏꯖꯩ ꯃꯥꯒꯤꯗꯤ ꯑꯀꯤꯄꯣꯠꯁꯤ ꯌꯥꯝ ꯂꯩ ꯑꯩꯒꯤꯅ ꯑꯩꯈꯣꯏ ꯏꯃꯥꯁꯤꯅꯅꯦ ꯑꯃꯠꯇ ꯂꯩꯕꯤꯔꯣꯏꯕ ꯀꯥꯟꯅꯗꯦ ꯁꯤꯗꯤ ꯄꯨꯈ꯭ꯔꯒꯦ ꯍꯥꯏꯗꯨꯅ ꯀꯔꯤ ꯀꯔꯤꯅꯣ ꯍꯥꯞꯆꯤꯜꯂꯤ ꯑꯗꯨꯒ ꯍꯥꯟꯅꯒꯤ ꯃꯇꯧꯒꯨꯝꯅ ꯑꯃꯨꯛ ꯂꯩ ꯁꯪꯕꯥꯅꯕꯤꯁꯨ ꯂꯥꯛꯇꯨꯅ ꯂꯥꯛꯑꯣ ꯃꯄꯥꯟꯗ ꯑꯣꯏꯅ ꯆꯥꯔꯁꯤ ꯍꯣꯏ ꯑꯁꯨꯝꯅ ꯍꯩꯅꯧꯗꯨꯁꯨ ꯃꯦꯠꯇꯨꯅ ꯆꯥꯔꯤꯉꯩ ꯁꯪꯕꯥꯅꯕꯤꯒꯤ ꯃꯃꯥ ꯁꯈꯤꯁꯨ ꯆꯠꯊꯣꯛꯎꯕꯅꯤ ꯆꯥꯅꯅ ꯍꯦꯛ ꯍꯜꯂꯛꯏ ꯍꯦꯟꯊꯣꯏꯅ ꯃꯣꯏꯒꯤꯗ ꯂꯩꯔꯝꯕꯗꯨꯗ ꯁꯥꯎꯅꯤꯡꯅ ꯑꯁ ꯅꯨꯡꯁꯥꯁꯤꯅ ꯀꯣꯛꯇꯣꯟꯅ ꯆꯥꯛ ꯌꯨꯝꯅ ꯂꯩꯔꯕ ꯀꯥꯟꯁꯤꯗ ꯀꯔꯤ ꯀꯔꯤꯅꯣ ꯆꯥꯔꯤꯗꯨꯕꯣ ꯏꯃꯥ ꯍꯩꯅꯧꯅꯦ ꯌꯥꯝ ꯍꯥꯎꯏ ꯆꯥꯅꯤꯡꯉꯗꯤ ꯆꯥꯁꯤ ꯂꯥꯎ ꯅꯣꯏꯗꯤ ꯀꯗꯥꯏꯗꯒꯤ ꯍꯩꯅꯧꯅ ꯆꯥꯔꯤꯕ ꯑꯩꯈꯣꯏ ꯃꯅꯤꯡꯗꯒꯤ ꯍꯩꯅꯧ ꯑꯄꯤꯛꯄꯗꯨꯔꯣ ꯑꯗꯨꯒ ꯍꯦꯛꯇꯨꯅ ꯆꯥꯔꯝꯂꯗꯤ ꯑꯩꯕꯨ ꯐꯠꯇꯦ ꯍꯥꯏꯅꯨ ꯅꯠꯇꯦ ꯕꯥ ꯐꯔꯦ ꯐꯔꯦ ꯀꯔꯤꯅꯣ ꯍꯦꯟꯊꯣꯏ ꯅꯪꯒꯤ ꯅꯇꯨꯡꯗ ꯊꯝꯃꯤꯗꯨꯅ ꯏꯄꯥ ꯄꯥꯈꯠꯅ ꯍꯦꯟꯊꯣꯏꯅ ꯀꯔꯤꯁꯨ ꯅꯠꯇꯤꯌꯦ ꯏꯃꯥ ꯍꯩꯅꯧ ꯍꯥꯞꯄꯒꯤ ꯈꯥꯎꯅꯤ ꯀꯔꯤꯁꯨ ꯅꯠꯇꯦ ꯁꯈꯤ ꯍꯦꯟꯅꯗꯨꯝ ꯍꯩꯅꯧ ꯍꯥꯞꯄꯒꯦ ꯍꯥꯏꯕꯨ ꯀꯔꯤꯅꯣ ꯅꯣꯏꯒꯤꯁꯦ ꯍꯨꯔꯥꯜꯂꯛꯄ ꯃꯥꯜꯂꯤ ꯀꯅꯥꯗꯒꯤ ꯍꯦꯛꯂꯛꯏꯕ ꯍꯩꯅꯣ ꯏꯃꯥꯒꯤ ꯁꯪꯕꯥꯅꯕꯤ ꯅꯪꯕꯨ ꯀꯅꯥꯒꯤ ꯃꯇꯧꯅ ꯇꯝꯂꯤꯁꯦ ꯍꯥ ꯅꯪꯅꯦ ꯅꯣꯡꯃ ꯅꯣꯡꯃꯒꯤ ꯁꯨꯝ ꯌꯥꯝ ꯐꯠꯂꯛꯇ꯭ꯔꯤ ꯀꯗꯥꯏ ꯍꯩꯅꯧꯁꯤꯡꯗꯣ ꯄꯤꯔꯛꯑꯣ ꯁꯪꯕꯥꯅꯕꯤꯅ ꯏꯃꯥ ꯁꯤꯗꯤ ꯍꯦꯟꯊꯣꯏꯒꯤꯅꯤ ꯃꯌꯨꯝꯗ ꯄꯨꯅꯕꯅꯤ ꯀꯗꯥꯏꯅꯣ ꯌꯦꯡꯒꯦ ꯂꯧꯗꯨꯅ ꯌꯦꯡꯉꯤ ꯌꯦꯡꯂꯨꯕꯗ ꯃꯅꯨꯡꯗ ꯀꯔꯤ ꯀꯔꯤꯅꯣ ꯃꯌꯥꯝ ꯌꯥꯎꯗꯨꯅ ꯂꯩꯔꯝꯃꯤ ꯁꯈꯤ ꯁꯥꯎꯅ ꯍꯥꯏꯔꯛꯏ ꯍꯔꯤ ꯍꯔꯤ ꯀꯩꯅꯣ ꯁꯤꯗꯤ ꯌꯦꯡꯉꯨꯅꯍꯦ ꯃꯁꯤ ꯀꯌꯥꯗ ꯉꯝꯂꯤꯕ ꯃꯤꯒꯤ ꯌꯨꯝꯁꯤꯗ ꯂꯥꯛꯑꯒ ꯍꯨꯔꯥꯜꯂꯤꯕꯅꯤꯅꯦ ꯅꯪꯒꯤꯁꯦ ꯀꯩꯅꯣ ꯏꯃꯥꯅ ꯍꯥꯏꯗꯨꯕꯣ ꯍꯨꯔꯥꯟꯕ ꯅꯠꯇꯤꯌꯦ ꯍꯦꯟꯊꯣꯏ ꯃꯥꯗꯤ ꯀꯔꯤ ꯈꯨꯝꯗꯣꯏꯅꯣ ꯈꯪꯗ ꯀꯔꯤꯁꯨ ꯂꯥꯟꯖꯗꯕ ꯁꯥꯗꯨꯅ ꯇꯨꯃꯤꯟꯅ ꯂꯩ ꯇꯨ ꯌꯦꯡꯉꯨ ꯅꯪꯒꯤ ꯅꯃꯥꯏꯗ ꯇꯩꯅꯕꯁꯦ ꯑꯗꯒꯤ ꯑꯩꯅ ꯉꯔꯥꯡꯗ ꯂꯩꯔꯛꯄ ꯉꯥꯃꯣꯛꯇꯨꯁꯨ ꯌꯥꯎꯔꯤꯅꯦ ꯃꯁꯤ ꯍꯨꯔꯥꯟꯕꯤꯅꯤ ꯀꯌꯥꯗ ꯇꯧꯕ ꯉꯝꯂꯤꯅꯣ ꯀꯨꯏꯔꯕꯅꯤ ꯑꯩꯅ ꯆꯤꯡꯅꯔꯛꯄ ꯑꯩꯈꯣꯏꯗ ꯃꯥꯅ ꯂꯥꯛꯄ ꯈꯨꯗꯤꯡ ꯄꯣꯠ ꯆꯩ ꯃꯥꯡꯂꯤꯁꯤ ꯌꯥꯝꯂꯕꯅꯤ ꯁꯪꯕꯥꯅꯕꯤ ꯏꯉꯥꯡꯉꯛꯆꯩ ꯃꯃꯥꯟꯅꯕꯤꯅ ꯇꯧꯔꯝꯂꯤꯕꯁꯤ ꯃꯍꯥꯛꯇꯤ ꯈꯜꯂꯨꯗꯦ ꯑꯁꯨꯝꯅ ꯇꯧꯔꯝꯒꯅꯤ ꯍꯥꯏꯕ ꯍꯦꯟꯊꯣꯏ ꯅꯪꯅ ꯉꯁꯤ ꯇꯧꯔꯤꯕꯁꯦ ꯌꯥꯝꯅ ꯐꯠꯇꯦ ꯅꯪꯅ ꯄꯥꯝꯃꯤ ꯄꯤꯌꯣ ꯍꯥꯏꯕꯗ ꯑꯩꯅ ꯌꯥꯗꯕ ꯇꯧꯔꯣꯏ ꯑꯗꯨꯒ ꯀꯩꯒꯤꯅꯣ ꯅꯪꯅ ꯂꯣꯟꯅ ꯂꯧꯊꯣꯛꯏꯕꯣ ꯍꯦꯟꯊꯣꯏ ꯏꯀꯥꯏꯖꯕ ꯐꯥꯎꯏ ꯃꯍꯥꯛ ꯀꯔꯤꯁꯨ ꯈꯨꯝꯐꯝ ꯈꯪꯗꯦ ꯆꯠꯁꯤ ꯀꯗꯥꯏ ꯆꯠꯂꯣꯏꯁꯤ ꯀꯗꯥꯏ ꯇꯧꯗꯨꯅ ꯂꯩ ꯃꯁꯤ ꯍꯨꯔꯥꯟꯕꯤꯅꯤ ꯂꯩꯀꯥꯏꯗ ꯍꯧꯕ ꯍꯩ ꯂꯩ ꯃꯥꯅ ꯍꯨꯔꯥꯟꯗꯕ ꯍꯦꯛꯇꯕ ꯌꯥꯎꯔꯝꯃꯣꯏ ꯏꯃꯥ ꯌꯥꯔꯦ ꯇꯣꯛꯑꯁꯤ ꯅꯪ ꯆꯠꯂꯣ ꯉꯁꯤꯒꯤꯗꯤ ꯍꯦꯟꯊꯣꯏ ꯆꯠꯍꯧꯕꯅ ꯐꯔꯦ ꯈꯟ ꯍꯧꯒꯠꯇꯨꯅ ꯂꯥꯛꯏ ꯑꯩꯈꯣꯏꯗ ꯑꯃꯨꯛ ꯍꯟꯅ ꯂꯥꯛꯀꯅꯨꯀꯣ ꯍꯦꯟꯊꯣꯏ ꯆꯠꯅ ꯆꯠꯅ ꯁꯣꯟꯖꯩ ꯑꯁ ꯉꯁꯤꯗꯤ ꯆꯣꯞꯄꯤꯍꯦ ꯍꯨꯔꯥꯟꯕꯒꯤ ꯇꯔꯥꯅꯤ ꯃꯄꯨꯒꯤ ꯅꯣꯡꯃ ꯍꯥꯏꯕꯗꯣ ꯉꯁꯤꯗꯤ ꯅꯣꯡꯃ ꯑꯣꯏꯔ ꯃꯥꯜꯂꯤ ꯑꯩꯕꯨ ꯁꯪꯕꯥꯅꯕꯤꯒ ꯇꯤꯟꯅꯈꯤꯗ꯭ꯔꯅꯦ ꯅꯨꯃꯤꯠ ꯑꯁꯤꯗꯒꯤ ꯁꯪꯕꯥꯅꯕꯤꯒ ꯑꯃꯨꯛ ꯍꯟꯅ ꯎꯅꯈꯤꯗ꯭ꯔꯦ ꯑꯗꯨꯕꯨ ꯍꯩꯅꯕꯤꯗꯤ ꯇꯣꯛꯂꯝꯗꯦ ꯅꯣꯡꯃꯒꯤ ꯅꯨꯃꯤꯠ ꯑꯃꯅꯤ ꯅꯣꯡꯖꯨ ꯄꯟꯊꯥ ꯑꯣꯏꯕꯅ ꯅꯣꯡꯁꯨ ꯍꯦꯛꯇ ꯍꯩꯊꯩ ꯌꯨꯝꯂꯣꯟꯅꯔꯤꯕ ꯏꯕꯣꯌꯥꯏ ꯂꯪꯐꯩꯗ ꯊꯕꯛ ꯁꯨꯕ ꯂꯩꯈꯤꯕꯒ ꯃꯍꯥꯛꯀꯤ ꯅꯨꯄꯤ ꯏꯕꯦꯂꯩꯅ ꯌꯨꯝꯕꯥꯂꯣꯟ ꯈꯪꯗꯕꯤ ꯑꯣꯏꯕꯒ ꯅꯣꯡꯖꯨ ꯄꯟꯊꯥꯅꯤ ꯅꯣꯡꯒꯤ ꯏꯁꯤꯡꯅ ꯃꯈꯣꯏꯒꯤ ꯏꯪꯈꯣꯜ ꯊꯨꯝꯖꯤꯜꯂꯤ ꯃꯅꯤꯡꯗꯁꯨ ꯃꯉꯥꯏ ꯏꯔꯝ ꯐꯥꯠꯇꯕꯅ ꯏꯄꯥꯛꯁꯤ ꯃꯉꯥꯏ ꯊꯨꯝꯂꯤꯕ ꯃꯈꯣꯏꯒꯤ ꯌꯨꯝꯂꯣꯟꯅꯔꯤꯕ ꯇꯣꯃꯥꯜꯒꯤ ꯌꯨꯝꯗꯤ ꯂꯣꯏꯔꯦ ꯍꯥꯏꯗꯨꯅꯤ ꯃꯈꯣꯏꯅꯒ ꯈꯔꯒ ꯉꯝꯊꯅꯒ ꯂꯩꯕꯒ ꯃꯈꯣꯏꯒꯤ ꯏꯪꯈꯣꯜꯗ ꯏꯁꯤꯡ ꯃꯌꯥꯝꯗꯨ ꯂꯣꯏꯅ ꯆꯦꯟꯊꯔꯛꯏ ꯑꯗꯨꯅ ꯊꯨꯝꯂꯤ ꯑꯁꯪꯕꯤ ꯃꯄꯨꯔꯣꯏꯕꯗ ꯍꯥꯏꯔꯤ ꯃꯣꯏ ꯃꯄꯥ ꯍꯟꯗꯛ ꯏꯕꯥꯅꯤꯅ ꯋꯥꯅ ꯀꯣꯏꯖꯕ ꯏꯪꯈꯣꯜꯁꯦ ꯃꯍꯩ ꯑꯃꯐꯥꯎ ꯆꯥꯕ ꯐꯪꯂꯣꯏꯗꯣꯔꯤ ꯅꯣꯡꯅꯦꯅ ꯇꯧꯔꯤꯁꯤꯅ ꯑꯩꯈꯣꯏꯗ ꯈꯛ ꯆꯨꯔꯕ꯭ꯔꯥ ꯀꯔꯤꯅꯣ ꯁꯨꯃꯥꯡꯒꯁꯤ ꯏꯟ ꯁꯣꯟꯕ ꯌꯥꯔꯅꯤ ꯈꯪꯗꯦ ꯇꯧꯔꯤꯁꯤ ꯌꯨꯝꯊꯪꯅꯔꯤꯕ ꯏꯕꯣꯌꯥꯏꯁꯨ ꯌꯨꯝꯗꯒ ꯄꯥꯛ ꯂꯩꯇ꯭ꯔꯦ ꯃꯍꯥꯛꯀꯤ ꯅꯨꯄꯤꯁꯤꯅ ꯏꯔꯝꯁꯨ ꯐꯖꯅ ꯁꯦꯝꯕ꯭ꯔꯁꯨ ꯁꯦꯝꯗꯦ ꯑꯩꯈꯣꯏꯅꯒ ꯉꯝꯊꯕꯒ ꯃꯈꯣꯏꯒꯤ ꯏꯁꯤꯡꯁꯨ ꯌꯥꯎꯅ ꯂꯣꯏꯅ ꯆꯦꯟꯊꯔꯛꯏ
ꯋꯥꯈꯜ ꯁꯨꯛꯇꯥ ꯍꯦꯛ ꯇꯥꯗꯦ ꯃꯈꯣꯏꯁꯦ ꯍꯦꯟꯗꯤ ꯌꯥꯝ ꯍꯦꯜꯂꯕꯅꯤ ꯑꯩꯁꯨꯅꯦ ꯉꯁꯤꯗꯤ ꯇꯨꯃꯤꯟꯅꯒ ꯂꯩꯁꯤꯔꯣꯏꯗ ꯑꯝꯇꯕꯨ ꯍꯥꯏꯔꯨꯒꯦ ꯑꯩ ꯇꯥꯅꯤꯡꯗꯦ ꯖꯧ ꯖꯧ ꯈꯠꯅꯔꯛꯀꯅꯨ ꯃꯤꯒꯤ ꯃꯃꯥꯡꯗ ꯏꯀꯥꯏꯖꯩ ꯅꯣꯏ ꯅꯨꯄꯤꯒꯤ ꯈꯤꯇꯪ ꯍꯦꯟꯖꯤꯟꯅꯕ ꯌꯥꯗꯕꯤꯗꯣ ꯇꯧꯅꯨ ꯀꯔꯤꯅꯣꯗ ꯃꯣꯏ ꯃꯄꯥ ꯃꯣꯏꯁꯨ ꯈꯔ ꯍꯦꯟꯃꯜꯂꯤ ꯁꯨꯝ ꯅꯣꯡꯖꯨꯊꯥ ꯑꯣꯏꯕ ꯈꯨꯗꯤꯡ ꯑꯩꯈꯣꯏꯒꯤ ꯏꯪꯈꯣꯜꯗ ꯊꯥꯖꯕ ꯃꯅꯥ ꯃꯁꯤꯡ ꯃꯌꯥꯝꯁꯦ ꯄꯨꯡꯃꯥꯡ ꯃꯥꯡꯂꯤꯁꯦ ꯁꯨꯝ ꯇꯨꯃꯤꯟ ꯌꯦꯡꯗꯨꯅ ꯂꯩꯁꯦ ꯍꯥꯏꯕ꯭ꯔꯣ ꯑꯩꯗꯤ ꯈ꯭ꯋꯥꯡ ꯇꯦꯛꯄ ꯃꯈꯩ ꯊꯥꯈꯤꯕꯅ ꯁꯥꯎꯅꯤꯡꯉꯤ ꯑꯗꯨꯅ ꯑꯩꯗꯤ ꯇꯨꯃꯤꯟꯅ ꯂꯩꯔꯣꯏ ꯍꯥꯏꯗꯨꯅ ꯇꯣꯃꯥꯜꯅ ꯈꯨꯝꯕꯒ ꯇꯥꯗꯕ ꯃꯈꯩ ꯂꯥꯛꯂꯒ ꯃꯅꯤꯡꯒꯤ ꯁꯝꯕꯜ ꯃꯈꯣꯡꯗ ꯂꯦꯞꯇꯨꯅ ꯏꯕꯦꯂꯩ ꯅꯪꯕꯨ ꯇꯥꯗ꯭ꯔꯣ ꯇꯥꯔꯗꯤ ꯃꯅꯤꯡꯁꯤꯗ ꯑꯝꯇ ꯊꯣꯛꯂꯛꯎ ꯏꯕꯦꯂꯩꯁꯨ ꯇꯥꯕꯅ ꯊꯣꯛꯂꯛꯑꯒ ꯀꯔꯤ ꯂꯩꯔꯒꯦ ꯅꯣꯡ ꯇꯥꯕ ꯐꯈꯤꯕꯒꯤ ꯉꯥꯏꯍꯥꯛ ꯏꯪꯅ ꯂꯩꯔꯤꯉꯩ ꯀꯧꯒ ꯀꯧꯔꯛꯏꯁꯤꯕꯣ ꯑꯇꯩꯒꯤ ꯅꯠꯇꯦ ꯅꯣꯡꯖꯨꯊꯥꯅꯤ ꯅꯣꯏꯒꯤ ꯏꯔꯝꯁꯦ ꯐꯖꯅ ꯁꯦꯝꯃꯨ ꯃꯅꯤꯡꯒꯤ ꯈꯣꯡꯕꯥꯜ ꯃꯆꯥꯁꯤꯗ ꯇꯥꯍꯜꯂꯣ ꯅꯣꯏꯅ ꯁꯦꯝꯗ꯭ꯔꯕꯅꯤꯅ ꯅꯣꯏꯒꯤ ꯏꯁꯤꯡ ꯃꯌꯥꯝꯁꯦ ꯑꯩꯈꯣꯏꯒꯤꯗ ꯂꯣꯏꯅ ꯆꯦꯟꯁꯤꯜꯂꯛꯂꯦ ꯇꯨ ꯌꯦꯡꯉꯨ ꯃꯄꯥꯟ ꯁꯥꯕ ꯍꯧꯔꯛꯂꯕ ꯍꯋꯥꯏꯁꯤꯁꯨ ꯃꯥꯡꯂꯦ ꯏꯕꯦꯂꯩ ꯊꯋꯥꯁꯥꯗ ꯑꯗꯨ ꯑꯩꯉꯣꯟꯗ ꯌꯦꯡꯉꯨ ꯍꯥꯏꯔꯤꯔꯣ ꯑꯗꯨꯒ ꯅꯣꯏꯒꯤ ꯍꯋꯥꯏ ꯃꯥꯡꯂꯒ ꯑꯩꯈꯣꯏꯗ ꯇꯥꯏꯅꯔꯛꯀꯅꯨ ꯑꯩꯈꯣꯏꯒꯤ ꯏꯁꯤꯡꯗꯤ ꯈꯣꯡꯕꯥꯜꯗ ꯑꯗꯨꯝ ꯆꯦꯟꯊꯖꯩ ꯍꯩ ꯆꯦꯟꯊꯕꯒꯤꯔꯣ ꯑꯩꯈꯣꯏꯗ ꯊꯨꯝꯂꯤꯁꯦ ꯅꯣꯏꯅꯦ ꯀꯥ ꯌꯥꯝ ꯍꯦꯜꯂꯕꯅꯤ ꯑꯩꯈꯣꯏꯅ ꯁꯨꯝ ꯇꯨꯃꯤꯟꯅ ꯂꯩꯕꯁꯤꯗ ꯑꯩꯈꯣꯏꯁꯦ ꯏꯌꯥꯇ ꯌꯥꯕ ꯑꯣꯏꯅ ꯈꯜꯂ ꯃꯥꯜꯂꯦ ꯃꯔꯝ ꯆꯥꯗ ꯈꯠꯅꯕ ꯍꯧꯕꯤꯔꯛꯀꯅꯨꯗ ꯏꯆꯦ ꯑꯩꯈꯣꯏꯒꯤ ꯏꯔꯝ ꯁꯦꯝꯕ ꯁꯦꯝꯗꯕ ꯄꯥꯅꯕꯤꯔꯛꯀꯅꯨ ꯑꯗꯨꯒ ꯏꯆꯦꯅ ꯑꯐꯧ ꯌꯥꯝ ꯁꯥꯔꯤꯁꯦ ꯑꯩ ꯂꯣꯏꯅ ꯈꯪꯕꯖꯥꯠꯅꯤ ꯅꯪꯅ ꯑꯩꯒꯤ ꯃꯔꯝꯗ ꯀꯔꯤ ꯈꯪꯉꯤꯕ ꯍꯣ ꯅꯆꯥ ꯃꯌꯥꯝ ꯄꯣꯛꯏ ꯑꯗꯨꯅ ꯉꯝꯅꯤ ꯈꯟꯕꯒꯤ ꯋꯥꯈꯜꯗꯣ ꯑꯗꯨꯒꯗꯤ ꯊꯥꯗꯣꯛꯑꯣ ꯀꯌꯥꯗ ꯃꯆꯤꯟ ꯊꯤꯔꯤꯕꯅꯣ ꯑꯗꯨꯒꯨꯝꯕ ꯅꯪꯒꯤ ꯃꯔꯤ ꯃꯈꯣꯡ ꯁꯝꯅꯗꯕ ꯋꯥꯗꯣ ꯉꯥꯡꯒꯅꯨ ꯏꯔꯝ ꯁꯦꯝꯃꯣ ꯍꯥꯏꯕꯅꯤꯅꯦ ꯑꯩꯁꯨ ꯂꯣꯏꯅ ꯈꯪꯕꯖꯥꯠꯅꯤ ꯅꯆꯥ ꯌꯥꯝꯅ ꯅꯆꯥ ꯆꯥꯎꯔꯦꯅ ꯑꯐꯥꯎ ꯁꯥꯔꯤꯗꯣ ꯑꯩꯒꯤꯁꯨꯅꯦ ꯏꯆꯥ ꯑꯅꯤ ꯆꯥꯎꯈꯤꯁꯅꯨ ꯑꯩꯅ ꯀꯩꯗꯧꯔꯛꯀꯦ ꯌꯦꯡꯉꯨ ꯑꯗꯨꯒ ꯅꯪꯒꯤ ꯅꯆꯥꯅꯨꯄꯤ ꯍꯨꯔꯥꯟꯕꯤꯗꯣ ꯐꯥꯖꯤꯜꯂꯨ ꯑꯩꯈꯣꯏꯒꯤ ꯃꯅꯤꯡ ꯃꯌꯥꯒꯁꯦ ꯅꯨꯃꯤꯗꯥꯡ ꯍꯦꯛꯇ ꯂꯩꯔꯝꯃꯤ ꯀꯔꯤꯕꯨ ꯍꯨꯔꯥꯜꯂꯤꯅꯣ ꯑꯁꯪꯕꯤ ꯁꯥꯎꯅꯤꯡꯅ ꯍꯦ ꯁꯨꯅꯤꯡꯗꯕꯤ ꯅꯪ ꯂꯥꯛꯑꯣ ꯁꯤꯗ ꯅꯁꯝꯗꯣ ꯈꯨꯠꯗꯥ ꯌꯦꯜꯂꯒ ꯍꯥꯏꯒꯦ ꯍꯣ ꯍꯥꯏꯕꯤꯔꯨ ꯂꯥꯛꯑꯣ ꯉꯝꯃꯗꯤ ꯅꯪꯗꯨꯝꯅ ꯁꯝ ꯈꯔ ꯍꯧꯕꯩ ꯍꯧꯗꯕꯩ ꯇꯧꯔꯤꯗꯣ ꯅꯔꯨ ꯀꯣꯛꯊꯣꯛꯀꯦ ꯅꯆꯥꯅꯨꯄꯤ ꯂꯩꯁꯥꯕꯤ ꯍꯨꯔꯥꯟꯕꯤꯗꯣ ꯋꯥꯔꯛꯎ ꯏꯆꯥꯁꯤꯡꯗꯒ ꯆꯨꯔꯨꯡꯅꯤ ꯑꯁꯪꯕꯤ ꯁꯥꯎꯅꯤꯡꯕ ꯍꯦꯟꯃꯟꯕꯅ ꯈꯪꯍꯧꯗꯦ ꯁꯝꯕꯜ ꯂꯤꯠꯁꯤꯟꯈꯤ ꯑꯗꯨꯒ ꯍꯦꯛꯇ ꯏꯕꯦꯂꯩꯒꯤ ꯃꯁꯝ ꯐꯣꯏꯈꯤꯕ ꯏꯕꯦꯂꯩ ꯃꯍꯥꯛꯇꯤ ꯑꯗꯨꯝꯅ ꯇꯧꯔꯛꯀꯅꯤ ꯈꯜꯂꯨꯗꯦ ꯑꯗꯨꯅꯁꯨ ꯊꯋꯥ ꯁꯥꯗꯅ ꯃꯆꯤꯟꯗ ꯈꯨꯝꯗꯨꯅ ꯂꯩꯕꯅꯤ ꯏꯕꯦꯂꯩ ꯃꯍꯥꯛꯀꯤ ꯃꯁꯝ ꯐꯣꯏꯈꯤꯕꯗꯨꯗ ꯅꯥꯃꯟꯗꯨꯅ ꯂꯥꯎꯔꯛꯏ ꯍꯤꯡꯆꯥꯕꯤ ꯊꯥꯗꯣꯛꯑꯣ ꯅꯥꯕꯅ ꯂꯣꯏꯔꯦꯃꯤ ꯑꯁꯪꯕꯤꯅ ꯈꯪꯕ꯭ꯔꯥ ꯅꯪꯅꯦ ꯑꯃꯨꯛ ꯁꯨꯃꯥꯏꯅ ꯈꯪꯍꯟꯕꯗꯤ ꯐꯕꯅꯤ ꯊꯥꯗꯣꯛꯑꯣ ꯍꯥꯏꯕꯅꯤ ꯍꯤꯡꯆꯥꯕꯤ ꯁꯨꯛꯊꯥ ꯊꯥꯗꯣꯛꯑꯣꯏ ꯍꯦꯟꯊꯣꯏꯁꯨ ꯂꯥꯛꯇꯨꯅ ꯏꯃꯥ ꯀꯩꯅꯣ ꯇꯧꯔꯤꯗꯨꯕꯣ ꯏꯗꯣꯝꯆꯥꯒꯤ ꯃꯁꯝꯗ ꯌꯥꯎꯔꯔꯣꯏꯌꯦ ꯊꯥꯗꯣꯛꯄꯤꯈ꯭ꯔꯣ ꯄꯥꯕꯅꯁꯨ ꯌꯥꯔꯦ ꯂꯥꯛꯑꯣ ꯍꯥꯏꯕꯅꯤ ꯂꯥꯛꯑꯣ ꯑꯁꯪꯕꯤ ꯏꯕꯦꯂꯩꯒꯤ ꯃꯁꯝꯗ ꯊꯥꯗꯣꯛꯇꯨꯅ ꯉꯔꯥꯡꯒꯤ ꯉꯛꯈꯥ ꯅꯪꯅ ꯑꯩꯕꯨ ꯎꯁꯤꯠꯇꯕꯅ ꯗꯤꯛꯂꯣ ꯈꯣꯡꯅꯦꯝꯕꯤ ꯋꯥꯡꯕꯅ ꯀꯤꯟꯃꯨꯛ ꯋꯥꯡꯉꯤ ꯑꯗꯨꯒ ꯑꯩꯉꯣꯟꯗ ꯁꯨꯝ ꯍꯧꯗꯅ ꯈꯪꯉꯣꯏꯗ꯭ꯔꯗꯣ ꯉꯁꯤꯗꯤ ꯊꯥꯕꯤꯔꯕꯅꯤ ꯈꯪꯕ꯭ꯔꯥ ꯍꯥꯏꯔꯝꯗꯨꯅ ꯆꯠꯈ꯭ꯔꯦ ꯏꯕꯦꯂꯩ ꯁꯥꯎꯅ ꯍꯥꯏꯖꯩ ꯉꯛꯈꯥꯏꯅ ꯀꯩꯗꯧꯔꯛꯀꯦ ꯆꯥꯏꯗ ꯐꯨꯕꯗꯤ ꯃꯥꯅ ꯍꯦꯛꯇ ꯐꯨꯔꯝꯕ ꯑꯗꯨꯕꯨꯗꯤ ꯑꯄꯤꯛꯄ ꯑꯩꯅ ꯇꯧꯔꯛꯄꯗꯣ ꯅꯪ ꯌꯦꯡꯉꯣꯕ ꯅꯪ ꯑꯃꯔꯣꯝꯗꯅ ꯍꯦꯟꯊꯣꯏ ꯅꯨꯃꯤꯠ ꯆꯞ ꯌꯨꯡꯕꯒ ꯈꯪꯗꯦ ꯂꯥꯛꯂꯤ ꯂꯩꯀꯥꯏꯒꯤ ꯂꯤꯛꯄꯗ ꯆꯥꯡꯗꯝꯅꯅꯕ ꯂꯩꯇ꯭ꯔꯕ ꯑꯍꯜ ꯑꯣꯏꯔꯕ ꯕꯤꯗꯨꯒꯤ ꯍꯩ ꯂꯩ ꯃꯅꯥ ꯃꯁꯤꯡꯅ ꯌꯣꯝꯂꯕ ꯏꯪꯈꯣꯜꯗ ꯃꯅꯤꯡ ꯊꯪꯕ ꯁꯝꯕꯜꯗ ꯀꯥꯟꯁꯤꯟꯗꯨꯅ ꯁꯤꯗ ꯍꯦꯛꯇ ꯀꯥꯜꯂꯒꯦ ꯍꯩ ꯑꯩꯍꯣꯏꯃ ꯀꯔꯥꯏꯗ ꯑꯃꯨꯛ ꯄꯜꯂꯨꯔꯤꯅꯣ ꯁꯤꯅ ꯑꯃꯨꯛ ꯈꯨꯠꯀꯁꯦ ꯈꯦꯠꯂꯦꯕ ꯇꯧꯔꯤꯁꯦ ꯃꯁꯤꯒꯤ ꯍꯅꯨꯕ ꯑꯔꯤꯛꯄꯁꯦ ꯃꯁꯤꯁꯨ ꯁꯝꯕꯜꯅꯤꯅ ꯆꯨꯝꯅ ꯈꯥꯗꯦ ꯋꯥ ꯃꯁꯥꯗꯒꯤ ꯇꯤꯡꯈꯪ ꯃꯁꯥꯗꯒꯤ ꯍꯦꯛꯇ ꯌꯨꯡꯁꯤꯜꯂꯦꯕ ꯍꯩꯁ ꯍꯩꯈꯥ ꯃꯌꯥꯝꯁꯤꯗꯤ ꯃꯁꯤ ꯍꯥꯟꯅ ꯍꯦꯛꯑꯒꯦ ꯑꯁꯨꯝꯅ ꯍꯩꯈꯥꯗꯨ ꯍꯦꯛꯄ ꯂꯣꯏꯕꯒ ꯍꯩꯅꯧ ꯄꯥꯝꯕꯤꯗꯨꯁꯨ ꯑꯃꯨꯛ ꯀꯥꯗꯨꯅ ꯈꯔ ꯆꯥꯎꯕ ꯈꯟꯗꯨꯅ ꯍꯦꯛꯂꯤ ꯎꯊꯛꯇꯨꯗ ꯇꯣꯡꯗꯨꯅ ꯍꯩꯅꯧꯗꯨꯁꯨ ꯆꯥꯔꯤ ꯃꯁꯝꯒ ꯏꯐꯥ ꯐꯥꯈꯩ ꯆꯥꯔꯤꯕꯗꯨꯅ ꯉꯁꯤ ꯈꯛꯇ ꯍꯩꯅꯧ ꯆꯥꯕ ꯐꯪꯕꯗꯧꯅ ꯆꯥꯔꯤ ꯑꯁꯨꯝꯅ ꯂꯩꯔꯤꯉꯩ ꯕꯤꯗꯨ ꯃꯅꯤꯡꯂꯣꯝꯗ ꯃꯈꯣꯜ ꯑꯃ ꯇꯥꯏ ꯍꯥꯏꯗꯨꯅ ꯂꯥꯛꯄꯅꯤ ꯍꯦꯛ ꯎꯔꯨꯔꯦ ꯍꯦꯟꯊꯣꯏꯅ ꯇꯣꯡꯗꯨꯅ ꯆꯥꯔꯤꯕ ꯃꯗꯨ ꯎꯔꯨꯕꯗ ꯃꯍꯥꯛꯇꯤ ꯂꯥꯏꯅꯤ ꯈꯟꯗꯨꯅ ꯑꯍꯜꯒ ꯑꯣꯏꯕꯒ ꯂꯥꯞꯇꯛꯅ ꯈꯔ ꯁꯨꯛꯄ ꯃꯐꯝꯗ ꯍꯩꯅꯧ ꯄꯥꯝꯕꯤꯗꯨꯅ ꯍꯧꯕꯒ ꯃꯁꯥ ꯃꯇꯣꯟꯗ ꯃꯨꯔꯤ ꯇꯧꯅ ꯁꯝꯂꯥꯡ ꯏꯐꯥ ꯐꯥꯈꯩ ꯇꯣꯡꯕꯗꯨ ꯎꯕꯗ ꯕꯤꯗꯨꯅ ꯍꯩꯁ ꯑꯥꯗꯒꯤꯁꯤꯕꯨ ꯀꯔꯤꯅꯣꯅꯤ ꯑꯁꯨꯛ ꯃꯨꯅ ꯍꯩꯅꯧ ꯃꯊꯛꯁꯤꯗ ꯀꯨꯟꯗꯨꯅ ꯂꯩꯔꯤꯁꯤꯕꯣ ꯉꯁꯤꯁꯦ ꯇꯠꯅꯕꯅꯤ ꯑꯩ ꯆꯪꯍꯧꯕꯅ ꯐꯔꯅꯤ ꯈꯟꯗꯨꯅ ꯃꯃꯥꯏ ꯂꯩꯗꯨꯅ ꯆꯠꯀꯦ ꯍꯥꯏꯅ ꯃꯈꯣꯡ ꯊꯥꯡꯉꯛꯄꯗ ꯀꯤꯕꯨ ꯀꯤꯔꯗꯤ ꯊꯣꯛꯄ ꯑꯃ ꯇꯧꯋꯦ ꯍꯥꯏꯕꯗꯨꯅꯤ ꯈꯣꯡꯐꯝ ꯆꯥꯍꯧꯗ ꯃꯈꯣꯡ ꯂꯩꯈꯥꯏꯗꯨꯅ ꯂꯩꯃꯥꯏꯗ ꯎꯞꯁꯤꯟꯈꯤ ꯑꯍꯜꯒ ꯑꯣꯏꯕꯒ ꯋꯥꯟꯊꯗꯨꯅ ꯂꯩꯃꯥꯏꯗ ꯂꯦꯛꯊꯗꯨꯅ ꯂꯩꯈ꯭ꯔꯦ ꯍꯦꯟꯊꯣꯏ ꯃꯥꯗꯤ ꯀꯔꯤꯁꯨ ꯈꯪꯕ ꯅꯠꯇꯦ ꯕꯤꯗꯨꯒ ꯎꯗꯤ ꯆꯥꯕ ꯌꯥꯕ ꯆꯥꯔꯒ ꯈꯔꯁꯨ ꯍꯦꯛꯇꯨꯅ ꯄꯨꯗꯨꯅ ꯃꯌꯨꯝꯗ ꯆꯠꯈ꯭ꯔꯦ ꯑꯁꯨꯝꯅ ꯍꯧꯈꯤꯕꯅ ꯅꯨꯃꯤꯗꯥꯡ ꯋꯥꯏꯔꯝꯅꯤ ꯍꯦꯟꯊꯣꯏ ꯉꯁꯥꯏ ꯍꯦꯛꯂꯛꯄ ꯍꯩꯁꯤꯡꯗꯣ ꯃꯥꯡꯒꯣꯜꯗꯒ ꯄꯨꯊꯣꯛꯇꯨꯅ ꯆꯥꯔꯤ ꯊꯨꯝ ꯃꯣꯔꯣꯛ ꯅꯝꯗꯅ ꯆꯥꯔꯤ
ꯑꯁꯨꯝꯅ ꯂꯩꯔꯤꯉꯩ ꯑꯁꯪꯕꯤ ꯊꯣꯡꯒꯥꯜꯗꯒꯤ ꯁꯥꯎꯕꯤꯡ ꯆꯪꯉꯛꯑꯒ ꯍꯦꯟꯊꯣꯏꯅ ꯆꯥꯔꯤꯕ ꯍꯩꯁꯤꯡꯗꯣ ꯀꯔꯤꯁꯨ ꯍꯥꯏꯗ ꯂꯥꯛꯇꯅ ꯂꯪꯊꯣꯛꯈꯤ꯫ ꯁꯨꯝꯕꯁꯤ ꯀꯌꯥꯔꯛꯅꯣ ꯇꯧꯒꯅꯨ ꯍꯥꯏꯔꯤꯕ ꯇꯥꯛꯂꯤꯕꯁꯤ ꯂꯧꯗꯦ꯫ ꯅꯃꯥꯅ ꯄꯥꯏꯈꯣꯏꯁꯦ ꯂꯩꯀꯥꯏ ꯃꯃꯥꯡꯁꯤꯗ ꯌꯣꯜꯂꯨ, ꯅꯪꯅ ꯄꯦꯟꯗ꯭ꯔꯤꯐꯥꯎ ꯌꯣꯜꯂꯣ꯫ ꯀꯔꯤꯅꯣ ꯀꯅꯥꯅ ꯌꯣꯜꯂꯒꯦ? ꯃꯔꯝ ꯆꯥꯗ ꯃꯤꯅ ꯆꯥꯖꯔꯤꯕ ꯍꯩꯁꯦ ꯍꯨꯟꯗꯣꯛꯏꯁꯦ? ꯅꯪꯅ ꯆꯥꯔꯝꯂꯤꯕ ꯍꯩꯅꯧꯁꯦ ꯀꯗꯥꯏꯗꯒꯤꯅꯣ? ꯌꯥꯝ ꯊꯨꯅ ꯍꯥꯏꯔꯛꯎ꯫ ꯁꯤꯗꯤ ꯑꯩꯒꯤꯅꯦ꯫ ꯅꯪꯗꯤ ꯀꯗꯥꯏꯗꯒꯤ? ꯂꯩꯊꯣꯛꯄꯅ ꯀꯥꯟꯅꯔꯣꯏ꯫ ꯅꯪꯅꯁꯨ ꯌꯥꯝ ꯐꯠꯇ꯭ꯔꯤꯁꯦ ꯀꯔꯤꯒꯤꯅꯣꯕ? ꯅꯃꯥꯅ ꯄꯥꯏꯈꯣꯏꯁꯦ ꯌꯣꯜꯂꯣ꯫ ꯑꯩꯅ ꯀꯩꯗꯧꯔꯒꯦ? ꯑꯩꯉꯣꯟꯗ ꯁꯨꯝ ꯇꯥꯏꯅꯔꯤꯁꯦ? ꯑꯩꯁꯤ ꯅꯣꯏꯒꯤ ꯇꯥꯏꯅꯐꯝꯂꯣ? ꯀꯔꯤꯒꯤ ꯇꯥꯏꯅꯕ? ꯃꯁꯤꯒꯤ ꯍꯩꯅꯧꯁꯦ ꯈꯨꯔꯥꯕꯤꯗꯨꯒꯤ ꯍꯤꯡꯒꯣꯜꯗꯒꯤ ꯅꯠꯇ꯭ꯔꯣ? ꯅꯪ ꯎꯕꯗ ꯈꯨꯔꯥꯕꯤꯗꯨꯗꯣ ꯋꯥꯟꯊꯗꯨꯅ ꯂꯩꯀꯠꯅ ꯍꯧꯔꯤ꯫ ꯂꯩꯀꯥꯏ ꯃꯌꯥꯝꯁꯤꯅ ꯅꯪ ꯃꯥꯜꯂꯤ ꯑꯣꯏꯔꯝꯒꯅꯤ ꯍꯥꯏꯅ ꯍꯧꯏꯅꯦ꯫ ꯑꯗꯣ ꯍꯥꯏꯅꯔꯒ ꯀꯩꯗꯧꯔꯒꯦ? ꯃꯗꯨꯒꯤ ꯍꯅꯨꯕ ꯕꯤꯗꯨꯗꯣ ꯑꯍꯜ ꯂꯣꯏꯁꯤꯜꯂꯛꯄꯒꯤ ꯃꯀꯣꯛꯇꯣ ꯌꯥꯗ꯭ꯔꯕꯅꯤ꯫ ꯑꯁꯪꯕꯤ ꯁꯨꯃꯥꯡꯂꯣꯝꯗ ꯄ꯭ꯔꯞ ꯆꯦꯟꯊꯗꯨꯅ ꯆꯩ ꯄꯥꯏꯗꯨꯅ ꯂꯥꯛꯂꯒ ꯍꯦꯟꯊꯣꯏꯗ ꯀꯟꯊꯔꯝꯃꯤ꯫ ꯅꯪꯅꯁꯨ ꯌꯥꯝ ꯐꯠꯇ꯭ꯔꯤꯁꯦ ꯀꯔꯤꯒꯤꯅꯣꯕ? ꯁꯪꯕꯥꯅꯕꯤꯒꯤ ꯃꯌꯨꯝꯗꯒꯤ ꯅꯪꯅ ꯀꯔꯤ ꯍꯨꯔꯥꯜꯂꯨꯏ? ꯃꯃꯥꯗꯨꯅ ꯑꯩꯉꯣꯟda ꯃꯤꯌꯥꯝ ꯃꯃꯥꯡꯗ ꯏꯀꯥꯏꯕ ꯄꯤꯔꯝꯂꯤꯁꯦ ꯅꯪꯅ ꯁꯤꯟꯖꯈ꯭ꯔꯣ, ꯋꯥꯏ ꯁꯪꯅ ꯂꯩꯍꯧꯔꯒꯦ꯫ ꯇꯃꯥꯜ ꯊꯣꯛꯂꯛꯇꯨꯅ ꯀꯔꯤꯅꯣ ꯃꯃꯥ? ꯅꯪꯅ ꯇꯧꯔꯤꯗꯨꯕꯣ? ꯇꯣꯛꯑꯁꯦ, ꯊꯥꯗꯣꯛꯑꯣ꯫ ꯇꯣꯛꯑꯣꯏꯌꯦ, ꯑꯩ ꯇꯣꯛꯑꯣꯏꯌꯦ, ꯑꯩꯗꯤ ꯇꯣꯛꯑꯣꯏ꯫ ꯈꯝꯃꯛꯀꯅꯣ, ꯌꯥꯝ ꯐꯠꯇꯦ꯫ ꯍꯧꯖꯤꯛ ꯃꯥꯕꯨ ꯑꯉꯥꯡ ꯃꯆꯥꯔꯣ? ꯍꯦꯟꯊꯣꯏ ꯃꯃꯥꯅ ꯄꯨꯔꯛꯄꯒꯤ ꯆꯩꯅꯥꯅ ꯏꯃꯥ ꯑꯩꯕꯨ ꯐꯨꯕꯤꯅꯨ, ꯅꯥꯏꯌꯦ꯫ ꯑꯗꯨꯗꯤ ꯈꯨꯝ, ꯍꯌꯦꯡꯈꯩ ꯇꯧꯈꯤꯗ꯭ꯔꯥ? ꯍꯥ? ꯑꯩꯈꯣꯏꯅ ꯅꯪꯅ ꯍꯥꯏꯔꯤꯃꯈꯩ ꯌꯥꯔꯨꯕ? ꯂꯨꯅ ꯇꯧꯔꯨꯕꯁꯦ ꯃꯁꯤ ꯌꯥꯝꯅ ꯁꯣꯏꯔꯝꯃꯦ꯫ ꯑꯁꯪꯕꯤ ꯃꯆꯥꯕꯨ ꯌꯥꯝꯅ ꯐꯨꯔꯝꯃꯤ꯫ ꯃꯍꯥꯛ ꯏꯀꯥꯏꯖꯕꯅꯤ꯫ ꯁꯈꯤꯅ ꯍꯥꯏꯔꯛꯈꯤꯕ ꯋꯥꯍꯩꯁꯤꯡꯗꯨꯅ ꯃꯆꯥꯒ ꯇꯤꯟꯅꯔꯒ ꯄꯣꯠꯆꯩ ꯍꯨꯔꯥꯜꯂꯤ, ꯉꯜꯂꯤꯉꯩ ꯋꯥꯔꯛꯎ ꯍꯥꯏꯔꯛꯄ ꯋꯥꯍꯩꯗꯨꯅ꯫ ꯍꯦꯟꯊꯣꯏ ꯅꯨꯃꯤꯗꯥꯡꯒ ꯆꯥꯛꯀ ꯆꯥꯔꯝꯗꯦ꯫ ꯃꯣꯏꯒꯤ ꯏꯃꯨꯡꯒꯤ ꯃꯤꯈꯩꯅꯁꯨ ꯃꯍꯥꯛꯄꯨ ꯀꯧꯔꯝꯗꯦ꯫ ꯀꯅꯥꯝꯇꯅ ꯃꯉꯣꯟꯗ ꯑꯣꯟꯖꯤꯜꯂꯝꯗꯦ꯫ ꯃꯗꯨꯅ ꯃꯍꯥꯛ ꯉꯁꯤꯗꯤ ꯃꯄꯨꯛꯅꯤꯡ ꯌꯥꯝꯅ ꯅꯨꯡꯁꯤꯔꯝꯃꯤ꯫ ꯑꯁꯨꯝꯅ ꯃꯍꯥꯛꯁꯨ ꯅꯣꯡ ꯅꯤꯅꯤꯗ ꯍꯧꯈ꯭ꯔꯦ꯫ ꯃꯍꯥꯛꯁꯨ ꯃꯥꯒꯤ ꯊꯣꯛꯄ ꯂꯩꯖꯩ꯫ ꯅꯣꯡꯃꯒꯤ ꯅꯨꯃꯤꯠ ꯑꯃꯅꯤ ꯃꯍꯥꯛꯅ ꯃꯅꯤꯡꯗ ꯀꯣꯟ ꯐꯦꯡꯂꯤꯉꯩ ꯑꯁꯨꯝꯅ ꯂꯩꯔꯤꯉꯩ ꯅꯍꯥꯟ ꯃꯈꯩ ꯇꯟꯖꯥ ꯉꯥꯏꯗꯨꯅ ꯂꯩꯔꯤꯕ ꯏꯕꯦꯂꯩ ꯍꯦꯟꯊꯣꯏ ꯎꯕꯗ ꯍꯥꯏꯁ, ꯉꯁꯤꯗꯤ ꯃꯇꯥꯡ ꯆꯥꯔꯦ꯫ ꯃꯈꯣꯏꯒꯤ ꯏꯃꯨꯡꯒꯤ ꯃꯤꯁꯨ ꯎꯗꯦ, ꯆꯠꯊꯣꯛꯅꯈꯤꯕ ꯃꯥꯜꯂꯦ, ꯑꯗꯨꯅ ꯍꯦꯛꯇ ꯍꯧꯔꯒꯦ꯫ ꯑꯁꯨꯝꯅ ꯃꯍꯥꯛ ꯃꯅꯤꯡꯗ ꯍꯦꯟꯊꯣꯏ ꯎꯅꯕ ꯑꯩꯒꯤ ꯀꯣꯛꯁꯦ ꯀꯔꯤꯅꯣ ꯑꯃ ꯇꯧꯔꯦ, ꯀꯅꯥ ꯂꯩꯒꯦ? ꯑꯁꯨꯝꯅ ꯂꯩꯃꯥꯏꯗ ꯋꯥꯟꯊꯕ ꯁꯥꯔꯝꯃꯤ꯫ ꯍꯦꯟꯊꯣꯏ ꯃꯈꯣꯜ ꯇꯥꯕꯅ ꯌꯦꯡꯊꯣꯔꯛꯏ꯫ ꯑꯗꯨꯕꯨ ꯆꯪꯕꯗꯤ ꯆꯪꯉꯛꯇꯦ꯫ ꯃꯗꯨ ꯎꯕꯗ ꯏꯕꯦꯂꯩꯅ ꯆꯪꯉꯛꯇꯦ, ꯎꯗ꯭ꯔꯖꯥꯠꯂꯣ ꯁꯤꯕꯣ? ꯍꯥꯏꯗꯨꯅ ꯇꯞꯅ ꯍꯧꯒꯠꯇꯨꯅ ꯇꯥꯅꯕ ꯍꯥꯏꯔꯛꯏ꯫ ꯍꯦꯟꯊꯣꯏ, ꯏꯗꯣꯝꯆꯥꯁꯦ ꯀꯣꯛ ꯌꯥꯝꯅ ꯉꯥꯎꯔꯤ, ꯏꯃꯨꯡꯗ ꯆꯪꯕ ꯉꯝꯂꯔꯣꯏ, ꯑꯗꯨꯅ ꯑꯃꯨꯛꯇ ꯏꯃꯨꯡ ꯐꯥꯎ ꯁꯝꯗꯨꯅ ꯄꯨꯕꯤꯌꯣ꯫ ꯑꯩꯉꯣꯟꯗꯔꯣ? ꯍꯣꯏꯅꯦ, ꯏꯗꯣꯝꯆꯥꯁꯦ ꯀꯩꯗꯧꯔꯕꯅꯣ ꯈꯪꯗ꯭ꯔꯦ, ꯂꯦꯞꯇꯨꯅ ꯆꯠꯄ ꯉꯝꯗ꯭ꯔꯦ꯫ ꯑꯗꯨꯗꯤ ꯑꯩꯈꯣꯏ ꯁꯅꯥꯁꯨ ꯀꯧꯔꯛꯀꯦ꯫ ꯅꯣꯏ ꯁꯅꯥꯗꯣ ꯀꯧꯗ꯭ꯔꯕꯁꯨ ꯌꯥꯅꯤ, ꯀꯨꯏꯔꯣꯏ꯫ ꯉꯁꯤ ꯈꯛꯇꯗꯤ ꯏꯗꯣꯝꯆꯥꯒꯤ ꯃꯇꯦꯡ ꯇꯧꯔꯝꯃꯨ, ꯃꯇꯨꯡꯗ ꯍꯥꯏꯔꯔꯣꯏꯗ꯫ ꯏꯗꯣꯝꯆꯥꯒꯤꯁꯨ ꯅꯪꯗꯧꯅ ꯑꯆꯧꯕ ꯏꯆꯥ ꯂꯩꯔꯝꯂꯕꯗꯤ ꯅꯪꯉꯣꯟꯗꯁꯨ ꯍꯥꯏꯔꯝꯂꯣꯏ꯫ ꯏꯗꯣꯝꯆꯥ ꯑꯗꯨꯝꯅ ꯍꯥꯏꯒꯅꯨ, ꯑꯩꯁꯨ ꯂꯩꯔꯤꯁꯤꯗꯤ, ꯑꯩ ꯂꯥꯛꯂꯒꯦ꯫ ꯀꯣꯟꯁꯦ ꯏꯃꯨꯡꯗ ꯑꯃꯨꯛꯇ ꯊꯝꯃꯨꯒꯦ, ꯑꯗꯨꯒ ꯃꯃꯥꯡꯗꯒꯤ ꯂꯥꯛꯂꯒꯦ꯫ ꯏꯕꯦꯂꯩ ꯅꯪꯍꯧꯔꯩ ꯃꯇꯥꯒꯨꯝ ꯉꯥꯏꯈꯣ, ꯑꯩꯅꯦ ꯅꯪꯕꯨ ꯉꯥꯏꯕ ꯉꯝꯂꯔꯣꯏ, ꯀꯨꯏꯔꯣꯏ꯫ ꯁꯝꯕꯜꯁꯦ ꯍꯦꯛꯇ ꯀꯥꯜꯂꯛꯎ, ꯑꯗꯨꯒ ꯏꯃꯨꯡ ꯐꯥꯎ ꯑꯃꯨꯛꯇ ꯄꯨꯁꯤꯟꯕꯤꯔꯝꯃꯨ꯫ ꯍꯣꯏ ꯑꯗꯨꯗꯤ ꯍꯥꯏꯗꯨꯅ ꯁꯝꯕꯜ ꯂꯤꯠꯇꯨꯅ ꯂꯥꯛꯂꯒ ꯏꯕꯦꯂꯩꯕꯨ ꯁꯝꯂꯒ ꯏꯃꯨꯡꯗ ꯄꯨꯁꯤꯜꯂꯛꯏ꯫ ꯌꯥꯔꯦ, ꯐꯃꯨꯡꯁꯤꯗ ꯉꯥꯏꯍꯥꯛꯇ ꯄꯣꯊꯥꯒꯦ꯫ ꯑꯗꯣ ꯍꯦꯟꯊꯣꯛꯑꯦ, ꯏꯗꯣꯝꯆꯥꯁꯦ ꯏꯁꯤꯡ ꯊꯛꯅꯤꯡꯉꯤ, ꯆꯥꯛꯈꯨꯝꯁꯤꯗꯒꯤ ꯏꯁꯤꯡ ꯈꯔ ꯀꯟꯕꯤꯔꯛꯀꯦꯔꯥ? ꯍꯣꯏ ꯍꯥꯏꯗꯨꯅ ꯆꯪꯈ꯭ꯔꯦ꯫ ꯏꯕꯦꯂꯩ ꯑꯈꯥꯕ ꯃꯤꯅꯣꯛ ꯑꯃ ꯅꯣꯛꯇꯨꯅ ꯁꯣꯟꯖꯩ꯫ ꯉꯁꯤꯗꯤ ꯑꯩ ꯀꯅꯥꯅꯣ ꯍꯥꯏꯕꯁꯦ ꯈꯪꯍꯟꯕ ꯇꯥꯔꯦ꯫ ꯊꯦꯛꯀꯠꯂꯤꯕ ꯅꯉꯛꯇꯣ ꯉꯁꯤꯗꯤ ꯍꯥꯏꯊꯕ ꯇꯥꯔꯦ꯫ ꯍꯦꯟꯊꯣꯏ ꯆꯥꯛꯈꯨꯝꯗ ꯆꯪꯉꯛꯏ꯫ ꯑꯗꯨꯕꯨ ꯃꯍꯥꯛꯇꯤ ꯆꯥꯛꯈꯨꯝꯗꯨꯗ ꯂꯩꯔꯝꯂꯤꯕ ꯉꯥꯃꯨ, ꯑꯗꯨꯗꯒꯤ ꯎꯍꯩ ꯑꯍꯥꯎꯕ, ꯃꯅꯝ ꯅꯨꯡꯁꯤꯕ ꯏꯟꯖꯥꯡ ꯌꯦꯟ ꯊꯣꯡꯕ ꯃꯌꯥꯝꯗꯨ ꯎꯔꯨꯕꯗ ꯃꯍꯥꯛꯇꯤ ꯏꯁꯤꯡ ꯂꯧꯕ ꯂꯥꯛꯄꯅꯤ ꯀꯥꯎꯕ ꯃꯈꯩ, ꯃꯇꯤꯟ ꯇꯥꯕ ꯃꯈꯩ ꯌꯦꯡꯂꯤ꯫ ꯃꯍꯥꯛꯀꯤ ꯍꯨꯔꯥꯟꯕꯒꯤ ꯍꯩꯅꯕꯤ ꯂꯥꯛꯄꯒꯨꯝ ꯇꯧꯔꯛꯏ꯫ ꯐꯥꯈꯤꯕ ꯏꯁꯩ ꯅꯣꯡꯃꯇ ꯑꯣꯏꯔꯕꯁꯨ ꯉꯪꯅꯤꯡꯉꯦ ꯍꯥꯏꯕꯗꯨꯅꯤ꯫ ꯑꯗꯨꯝꯅ ꯃꯪꯗꯨꯅ ꯂꯩꯔꯤꯉꯩ ꯏꯕꯦꯂꯩ ꯀꯧꯔꯛꯏ꯫ ꯍꯦꯟꯊꯣꯏ, ꯏꯗꯣꯝꯆꯥꯒꯤ ꯈꯅꯥꯎꯁꯦ ꯈꯔ ꯀꯪꯂꯦ, ꯏꯁꯤꯡꯗꯣ ꯈꯔ ꯊꯨꯅ ꯄꯨꯔꯛꯑꯣ꯫ ꯍꯦꯟꯊꯣꯏ ꯏꯈꯪ ꯈꯪꯅ ꯍꯣꯏ ꯄꯨꯔꯛꯑꯦ ꯍꯥꯏꯗꯨꯅ ꯄ꯭ꯔꯞ ꯄꯨꯔꯛꯏ꯫ ꯏꯗꯣꯝꯆꯥꯒꯤꯁꯨ ꯅꯪꯒꯨꯝꯕ ꯏꯆꯥ ꯂꯩꯁꯥꯕꯤ ꯑꯃꯠꯇ ꯂꯩꯖꯔꯕꯗꯤ ꯀꯌꯥꯗ ꯅꯨꯡꯉꯥꯏꯒꯗꯕ꯫ ꯏꯗꯣꯝꯆꯥꯒꯤꯁꯨ ꯂꯩꯔꯤꯁꯤꯗꯤ ꯈꯔ ꯑꯉꯥꯡ ꯑꯣꯏꯕꯒꯤ ꯇꯧꯕꯅꯤ, ꯍꯌꯦꯡꯗ ꯉꯥꯏꯔꯤ ꯅꯨꯡꯉꯥꯏꯒꯗꯕ꯫ ꯈꯪꯗꯦ ꯀꯣꯟꯅꯗꯤ, ꯍꯧꯖꯤꯛꯇꯤ ꯋꯥꯕꯗ꯫ ꯑꯗꯣ ꯏꯗꯣꯝꯆꯥ, ꯕꯦꯅꯥꯎꯒ ꯕꯨꯡꯉꯣꯒꯗꯤ ꯀꯥꯏꯗ ꯂꯩꯈ꯭ꯔꯒꯦ? ꯌꯨꯝꯒꯤ ꯃꯈꯥꯗ ꯉꯥꯛꯇ ꯂꯩꯇꯦ, ꯁꯥꯟꯅꯗꯣꯏꯅꯦ ꯍꯥꯏꯅ ꯂꯩꯍꯧꯔꯤ ꯅꯕꯣꯛ ꯍꯣꯏꯗ꯫ ꯏꯗꯣꯝꯆꯥꯒꯤꯗꯤ ꯀꯣꯝꯃꯤꯗ, ꯂꯩꯀꯥꯏ ꯅꯛꯅ ꯌꯨꯝ ꯄꯥꯟꯕꯅꯤꯅ꯫ ꯍꯣꯏ, ꯑꯩꯗꯤ ꯏꯀꯥꯎꯕꯨ ꯀꯥꯎꯊꯣꯛꯏ꯫ ꯇꯨ, ꯑꯥꯗ ꯂꯩꯔꯤꯕ ꯎꯄꯨ ꯃꯆꯥꯗꯣ, ꯑꯗꯨꯗꯒꯤ ꯐꯤꯒꯤ ꯈꯥꯎ ꯃꯆꯥ ꯑꯃ ꯌꯥꯎꯕꯅꯤ, ꯑꯗꯨꯗꯣ ꯑꯝꯇ ꯂꯧꯊꯣꯛꯑꯒ ꯏꯗꯣꯝꯆꯥꯗ ꯑꯝꯇ ꯄꯤꯊꯣꯔꯛꯎ꯫ ꯁꯤꯔꯣ ꯏꯗꯣꯝꯆꯥ? ꯍꯣꯏ꯫ ꯏꯗꯣꯝꯆꯥ, ꯀꯩꯅꯣ ꯁꯤꯕꯣ? ꯀꯩꯌꯥꯎꯒꯦꯁꯦ? ꯁꯤꯔꯣ, ꯅꯣꯏ ꯈꯨꯔꯥꯅ ꯍꯟꯗꯛ ꯂꯥꯛꯑꯝꯕꯗ ꯁꯥꯕꯤꯕ ꯈꯨꯗꯣꯞꯅꯤ꯫ ꯑꯩꯗꯤ ꯌꯦꯡꯕ ꯑꯗꯨꯝ ꯀꯥꯎꯔꯨꯔꯦ, ꯍꯧꯖꯤꯛꯇ ꯅꯤꯡꯁꯤꯡꯉꯛꯏꯕ꯫ ꯇꯨ ꯌꯦꯡꯉꯨ, ꯐꯖꯕ꯭ꯔꯥ? ꯌꯥꯝ ꯐꯖꯩꯌꯦ꯫
ꯏꯗꯣꯝꯆꯥꯒꯤ ꯈꯨꯠꯅꯒ ꯃꯔꯣꯜ ꯑꯃ ꯐꯖꯕꯅꯤ ꯃꯤꯠꯄꯨ ꯀꯨꯞꯄ ꯀꯥꯎꯏ ꯑꯩꯒꯤ ꯈꯨꯠꯁꯤꯗ ꯑꯁꯨꯛ ꯌꯥꯝ ꯐꯖꯔꯁꯤꯅꯗꯤ ꯂꯩꯁꯥꯕꯤ ꯅꯪꯒꯤ ꯈꯨꯠꯇꯗꯤ ꯀꯌꯥꯝ ꯐꯖꯅꯤꯌꯦ ꯌꯦꯡꯒꯦꯁꯦ ꯑꯝꯇ ꯀꯗꯥꯏꯅ ꯈꯨꯠꯇꯣ ꯌꯥꯅꯤ ꯏꯗꯣꯝꯆꯥ ꯁꯤꯗ꯭ꯔꯕꯁꯨ ꯈꯪꯂꯤ ꯐꯖꯅꯤ ꯍꯥꯏꯕ ꯑꯁ ꯍꯦꯟꯊꯣꯏ ꯏꯗꯣꯝꯆꯥꯅ ꯁꯨꯝ ꯌꯦꯡꯅꯤꯡꯗꯅ ꯇꯧꯕꯅꯤ ꯀꯗꯥꯏꯅꯣ ꯁꯤ ꯇꯨ ꯌꯦꯡꯕꯅꯤ ꯅꯪꯒꯤ ꯈꯨꯠꯇ ꯁꯤꯕꯁꯤꯅ ꯍꯦꯟꯅ ꯐꯖꯈ꯭ꯔꯦ ꯍꯣꯏ ꯏꯗꯣꯝꯆꯥ ꯑꯗꯣ ꯑꯩꯗꯤ ꯏꯀꯥꯎꯕꯨ ꯀꯥꯎꯔꯨꯔꯦ ꯆꯥꯛꯈꯨꯝꯗ ꯑꯝꯇ ꯆꯪꯉꯨ ꯃꯈꯣꯜ ꯑꯃ ꯇꯥꯏ ꯏꯟꯖꯥꯡ ꯑꯊꯣꯡꯕꯒ ꯉꯥ ꯑꯌꯥꯏꯕꯒ ꯂꯣꯏꯅ ꯍꯧꯗꯣꯡꯅ ꯆꯥꯊꯣꯛꯑꯝꯕ ꯇꯥꯔꯦ ꯑꯩꯗꯤ ꯉꯁꯥꯏ ꯊꯝꯖꯤꯟꯕ ꯀꯥꯎꯔꯝꯂꯦꯗꯅ ꯑꯝꯇ ꯌꯦꯡꯉꯨꯁꯨ ꯃꯈꯣꯜ ꯑꯃ ꯇꯥꯈꯤ ꯏꯗꯣꯝꯆꯥꯁꯦ ꯀꯣꯛꯀ ꯏꯉꯥꯎꯒ ꯉꯥꯎꯕꯁꯤꯗ ꯍꯧꯒꯠꯄ ꯉꯝꯂꯔꯣꯏ ꯆꯠꯂꯣ ꯑꯗꯨꯒ ꯎꯄꯨ ꯃꯆꯥꯗꯨꯗ ꯈꯔ ꯍꯥꯞꯆꯤꯟꯕꯤꯔꯝꯃꯨ ꯆꯠꯂꯣ ꯑꯝꯇ ꯍꯥꯟꯅ ꯌꯦꯡꯉꯨꯔꯣ ꯈꯨꯗꯣꯞꯀ ꯀꯣꯟꯅ ꯂꯧꯊꯣꯛꯎ ꯉꯥꯒ ꯑꯝꯇ ꯂꯩꯔꯝꯂꯔꯣꯏ ꯍꯦꯟꯊꯣꯏ ꯋꯥꯈꯜ ꯏꯈꯟ ꯈꯟꯊꯗ ꯃꯈꯨꯠꯇ ꯁꯤꯕ ꯈꯨꯗꯣꯞꯀ ꯂꯧꯊꯣꯛꯑꯝꯗ ꯄ꯭ꯔꯞ ꯆꯪꯈꯤ ꯃꯥꯅ ꯂꯩꯔꯤꯕ ꯏꯃꯨꯡꯁꯦ ꯃꯑꯣꯡ ꯑꯃꯒꯤ ꯅꯨꯄꯤꯅꯤ ꯃꯃꯥꯅ ꯃꯣꯏꯗ ꯆꯪꯕꯒꯤ ꯋꯥꯊꯣꯛꯁꯨ ꯀꯌꯥꯁꯨ ꯑꯣꯏꯈ꯭ꯔꯕꯅꯤ ꯑꯗꯨꯗꯒꯤ ꯏꯕꯦꯂꯩꯅꯁꯨ ꯃꯥꯕꯨ ꯐꯖꯅ ꯍꯥꯏꯕꯤꯗꯦ ꯈꯪꯂꯤꯕꯅꯤ ꯑꯗꯨꯕꯨ ꯉꯁꯤꯗꯤ ꯏꯕꯦꯂꯩꯒꯤ ꯁꯤꯗ ꯁꯥꯟꯅꯕ ꯃꯑꯣꯡ ꯋꯥꯉꯥꯡ ꯐꯖꯕꯤ ꯑꯣꯏꯈꯤꯕꯅ ꯄꯨꯝꯅꯃꯛ ꯀꯥꯎꯊꯣꯛꯈꯤ ꯃꯍꯥꯛ ꯆꯥꯛꯈꯨꯝꯗ ꯆꯪꯉꯛꯏ ꯑꯗꯨꯒ ꯌꯦꯡꯉꯤ ꯁꯤꯗꯤ ꯀꯩꯝꯇ ꯇꯧꯔꯝꯗꯦꯅ ꯍꯧꯗꯣꯡꯒ ꯆꯪꯗꯦꯗ ꯑꯩꯗꯤ ꯏꯗꯣꯝꯆꯥꯒꯤ ꯃꯑꯣꯡꯗꯨꯗ ꯆꯥꯗ ꯆꯥꯔꯝꯗꯧꯒ ꯃꯥꯜꯂꯨꯔꯤ ꯃꯈꯣꯜ ꯈꯔ ꯀꯟꯇꯛꯅ ꯏꯕꯦꯂꯩ ꯇꯥꯅꯕ ꯂꯥꯎꯗꯨꯅ ꯍꯥꯏ ꯏꯗꯣꯝꯆꯥ ꯍꯧꯗꯣꯡ ꯆꯪꯉꯝꯗꯤꯌꯦ ꯏꯕꯦꯂꯩꯁꯨ ꯈꯨꯝꯃꯛꯏ ꯑꯗꯨꯗꯤ ꯑꯝꯇ ꯎꯄꯨ ꯃꯆꯥꯗꯨꯗ ꯍꯥꯞꯆꯤꯟꯕꯤꯔꯝꯃꯣ ꯍꯣꯏ ꯑꯗꯨꯒ ꯑꯃꯨꯛ ꯁꯣꯟꯖꯩ ꯍꯦꯟꯊꯣꯏꯅ ꯃꯌꯥꯝꯁꯤꯗꯤ ꯃꯥꯅ ꯑꯗꯨꯝ ꯍꯥꯞꯆꯤꯜꯂꯁꯨ ꯌꯥꯕꯁꯤꯕꯨ ꯑꯍꯥꯎꯕꯁꯨ ꯉꯥꯛꯇ ꯆꯥꯅꯤꯡꯕꯅꯁꯨ ꯀꯥꯟꯅꯗꯦ ꯁꯤꯗꯤ ꯑꯪꯒꯨꯔꯁꯦ ꯑꯝꯇꯕꯨ ꯆꯥꯒꯦ ꯑꯗꯨꯒ ꯁꯦꯝꯁꯤꯗꯤ ꯑꯃ ꯌꯦꯞꯇꯨꯅ ꯑꯗꯨꯝ ꯄꯨꯈꯤꯒꯦꯗ ꯍꯥꯏꯗꯨꯅ ꯌꯦꯞꯁꯤꯜꯂꯤ ꯁꯣꯝꯗꯅ ꯏꯕꯦꯂꯩ ꯑꯈꯥꯕ ꯃꯤꯅꯣꯛ ꯑꯃ ꯅꯣꯛꯇꯨꯅ ꯈꯪꯅꯤꯗꯅ ꯉꯁꯤꯗꯤ ꯑꯩꯅ ꯃꯁꯤꯗ ꯊꯣꯛꯅꯕ ꯁꯤꯟꯕꯅꯤ ꯂꯣꯏꯁꯤꯜꯂꯨ ꯑꯔꯩꯕ ꯃꯈꯩ ꯂꯩꯗꯨꯅ ꯃꯁꯤꯗ ꯊꯣꯛꯅꯕ ꯆꯥꯏꯗꯨꯅ ꯊꯝꯂꯝꯕꯅꯤ ꯀꯥꯟꯅꯗꯦ ꯂꯩꯀꯥꯏꯒꯤ ꯃꯤ ꯈꯣꯝꯂꯨꯒꯦ ꯍꯥꯏꯗꯨꯅ ꯄ꯭ꯔꯞ ꯆꯦꯟꯊꯣꯛꯈꯤ ꯑꯃꯔꯣꯝꯗꯅ ꯑꯌꯨꯛ ꯑꯉꯟꯕꯗ ꯑꯁꯪꯕꯤ ꯃꯄꯥꯝꯗ ꯃꯕꯨꯡ ꯃꯁꯥ ꯉꯝꯗꯦ ꯍꯥꯏꯗꯨꯅ ꯃꯍꯥꯛꯀꯤ ꯃꯄꯨꯔꯣꯏꯕ ꯇꯣꯃꯥꯜꯒ ꯍꯪꯕ ꯆꯠꯂꯨꯕꯅꯤ ꯆꯥꯛꯁꯨ ꯆꯥꯗꯨꯅ ꯍꯜꯂꯛꯏ ꯃꯥꯡꯒꯣꯜ ꯀꯥꯈꯠꯅ ꯏꯃꯨꯡꯂꯣꯝꯗ ꯑꯣꯟꯁꯤꯟꯗꯨꯅ ꯍꯥꯏ ꯍꯦꯟꯊꯣꯏ ꯁꯅꯥ ꯅꯣꯏꯕꯨ ꯇꯥꯔꯗꯤ ꯃꯄꯥꯟꯁꯤꯗ ꯑꯝꯇ ꯊꯣꯛꯂꯛꯎ ꯌꯥꯔꯅꯤ ꯍꯥꯏꯕꯕꯨ ꯌꯥꯗꯦ ꯅꯣꯏꯒꯤ ꯃꯥꯃꯒ ꯅꯅꯦꯒꯁꯤꯅꯅꯦ ꯀꯔꯤꯅꯣ ꯄꯪꯍꯥꯞꯇ ꯍꯥꯞꯄꯛꯏ ꯏꯃꯨꯡꯗ ꯑꯃꯨꯛꯇ ꯊꯝꯃꯨ ꯂꯥꯛꯑꯣ ꯑꯩꯅꯦ ꯃꯥꯡꯒꯣꯜꯁꯤꯗ ꯉꯥꯛꯇ ꯅꯦ ꯇꯥꯅ ꯁꯣꯔꯁꯦ ꯑꯝꯇ ꯍꯣꯟꯈꯤꯒꯦ ꯇꯣꯃꯥꯜꯅ ꯃꯃꯥ ꯑꯩꯒ ꯍꯧꯕꯤꯔꯛꯑꯅꯨ ꯃꯇꯨꯡꯗꯗꯤ ꯂꯝꯒ ꯂꯥꯞꯄꯦ ꯂꯝꯕꯤꯅꯒ ꯐꯠꯇꯕꯒ ꯁꯟ ꯒꯥꯔꯤꯗꯨꯅ ꯑꯃꯨꯛ ꯈꯪꯊꯥ ꯊꯪꯗꯔꯛꯄꯗ ꯃꯤꯍꯨꯟꯒꯁꯦ ꯁ꯭ꯋꯥꯏ ꯂꯥꯎ ꯑꯩꯒꯤ ꯈ꯭ꯋꯥꯡꯒꯁꯦ ꯇꯦꯛꯂꯕ꯭ꯔꯥ ꯀꯔꯤꯅꯣꯃ ꯇꯧꯔꯦ ꯍꯣꯏꯅꯦ ꯑꯩꯗꯤ ꯃꯣꯏ ꯃꯄꯥꯁꯦ ꯌꯥꯝ ꯄꯨꯅꯤꯡꯕꯅꯤꯅ ꯌꯥꯗꯕꯒꯤ ꯄꯨꯔꯤꯕ ꯈꯪꯕ꯭ꯔꯥ ꯁꯅꯥꯁꯨ ꯊꯣꯛꯂꯛꯇꯨꯅ ꯍꯥꯏꯔꯛꯏ ꯕꯥꯕꯥ ꯏꯃꯥ ꯍꯜꯂꯛꯑꯕꯣ ꯍꯣꯏ ꯅꯆꯦꯁꯦ ꯀꯧꯕꯒ ꯈꯨꯝꯃꯛꯇ꯭ꯔꯤꯁꯦ ꯃꯥꯕꯨ ꯂꯩꯇ꯭ꯔꯣ ꯉꯁꯥꯏ ꯋꯥꯏꯗꯤ ꯃꯅꯤꯡꯗ ꯀꯣꯟ ꯐꯦꯡꯈꯤꯕꯅꯤ ꯀꯗꯥꯏꯗ ꯂꯩꯈ꯭ꯔꯕꯅꯣ ꯈꯪꯗꯦ ꯅꯆꯦꯁꯦ ꯍꯟꯗꯛꯇꯤ ꯑꯩꯈꯣꯏ ꯃꯌꯥꯝ ꯀꯧꯉꯥꯡ ꯇꯧꯗꯕꯗꯒꯤ ꯋꯥꯈꯜ ꯂꯥꯛꯑꯕ꯭ꯔꯥꯅ ꯈꯟꯕꯅꯤ ꯑꯃꯨꯛ ꯍꯧꯕ ꯆꯠꯈ꯭ꯔꯕ ꯖꯥꯠꯂꯥ ꯃꯁꯤ ꯏꯃꯨꯡꯒꯤ ꯊꯕꯛ ꯀꯨꯞꯅꯣꯝꯗꯤ ꯁꯤꯠ ꯅꯥꯟꯅ ꯇꯧ ꯂꯣꯏꯁꯤꯟꯕ ꯍꯩ ꯑꯗꯨꯒ ꯍꯨꯔꯥꯟꯕꯁꯦ ꯃꯁꯤꯗꯤ ꯇꯣꯛꯇꯦ ꯀꯅꯥꯕꯨ ꯂꯧꯔꯤꯅꯣ ꯅꯠꯇ꯭ꯔꯒ ꯋꯥꯈꯜ ꯈꯔ ꯂꯥꯛꯅꯕ ꯅꯨꯄꯥ ꯑꯃ ꯊꯤꯔꯒ ꯂꯨꯍꯣꯡꯊꯣꯛꯄꯤꯔꯁꯤꯔ ꯈꯪꯗ꯭ꯔꯦ ꯀꯩꯅꯣꯗ ꯃꯃꯥ ꯃꯤꯒꯤ ꯃꯌꯨꯝꯗ ꯍꯨꯔꯥꯟꯕꯒꯤ ꯋꯥꯊꯣꯛ ꯑꯃꯨꯛ ꯑꯣꯏꯍꯟꯒꯦ ꯍꯥꯏꯕ꯭ꯔꯣ ꯌꯨꯝꯁꯤꯗ ꯐꯥꯎ ꯉꯥꯡꯅꯕ ꯉꯝꯗꯦ ꯑꯗꯨꯒ ꯂꯨꯍꯣꯡꯕ ꯀꯥꯏꯅ ꯅꯆꯥꯁꯦ ꯅꯪ ꯂꯧꯔꯤꯔ ꯈꯪꯄꯣꯟꯗꯦ ꯅꯪꯁꯨ ꯑꯩꯉꯣꯟꯗ ꯂꯩꯔꯛꯄꯗꯒꯤ ꯐꯥꯕ ꯑꯣꯏꯔꯝꯒꯅꯤ ꯅꯪꯅ ꯂꯩꯁꯥꯔꯤꯉꯩ ꯆꯠꯊꯣꯛꯄ ꯂꯥꯎꯊꯣꯛꯄ ꯌꯥꯝ ꯀꯟꯈꯤꯕ ꯑꯗꯨꯒꯤ ꯃꯍꯩꯔ ꯈꯪꯄꯣꯟꯗꯦ ꯍꯦꯔ ꯃꯄꯥ ꯅꯪꯁꯨ ꯑꯗꯨꯃꯥꯏꯅꯗꯤ ꯍꯥꯏꯔꯛꯀꯅꯨ ꯅꯪꯒꯤ ꯂꯤꯛꯂꯤꯕ ꯈꯨꯂꯤꯛꯇꯨ ꯎꯕꯗ ꯑꯩꯁꯨꯅꯦ ꯊꯑꯣꯏꯅ ꯇꯧꯒꯦꯅ ꯇꯧꯔꯤꯕ ꯈꯪꯕ꯭ꯔꯥ ꯊꯥꯏꯅ ꯌꯥꯝꯅ ꯑꯔꯤꯛꯄ ꯑꯣꯏꯈꯤꯕ ꯑꯗꯨꯒꯤ ꯃꯍꯩꯅꯤ ꯁꯅꯥꯅ ꯌꯥꯔꯦ ꯇꯥꯅꯤꯡꯗ꯭ꯔꯦ ꯅꯣꯏꯅ ꯄꯤꯛꯂꯤꯉꯩ ꯃꯇꯝꯗ ꯋꯥꯗꯤ ꯋꯥꯔꯛꯍꯧꯗ꯭ꯔꯦ ꯍꯥꯏꯗꯤ ꯍꯥꯏꯅꯤꯡꯗꯦ ꯑꯗꯨꯒ ꯃꯔꯥꯜ ꯊꯪꯖꯤꯟꯅꯗꯅ ꯍꯥꯏ ꯏꯀꯨꯕꯣ ꯕꯥꯕꯥ ꯅꯪ ꯃꯉꯥꯏꯔꯦꯅꯦ ꯍꯥꯏꯔꯤꯁꯦ ꯑꯁꯨꯝꯅ ꯂꯩꯔꯤꯉꯩ ꯃꯅꯥꯎꯅꯨꯄꯥ ꯑꯇꯣꯟꯕ ꯊꯣꯏꯕ ꯇꯐꯤꯡ ꯆꯦꯜꯂꯛꯇꯨꯅ ꯃꯥ ꯕꯥꯕꯥ ꯏꯗꯣꯝꯆꯥ ꯏꯕꯦꯂꯩ ꯍꯣꯏꯗ ꯍꯨꯔꯥꯟꯕ ꯐꯥꯔꯤ ꯍꯥꯏꯌꯦ ꯑꯩꯁꯨ ꯂꯝꯕꯤꯗ ꯇꯥꯔꯛꯄꯅꯤ ꯃꯣꯏꯗ ꯃꯤ ꯈꯔ ꯆꯪꯈꯤꯕꯅꯤ ꯑꯝꯇ ꯆꯪꯉꯨꯒꯦ ꯏꯃꯥ ꯌꯥꯔꯣꯏꯗ꯭ꯔꯥ ꯕꯥꯕꯥ ꯑꯁꯪꯕꯤ ꯊꯋꯥꯁꯥꯗ ꯀꯔꯤꯅꯣ ꯃꯣꯏꯗ ꯆꯪꯕꯒꯤ ꯑꯌꯥꯕ ꯑꯃꯨꯛ ꯂꯧꯔꯛꯏꯁꯤꯅ ꯊꯣꯏꯕꯅ ꯏꯃꯥꯅ ꯃꯣꯏꯗ ꯆꯪꯕ ꯉꯥꯡꯉꯤꯗꯣ ꯑꯗꯨꯒꯤ ꯁꯅꯥꯅ ꯍꯣꯏꯅꯦ ꯃꯣꯏꯁꯦ ꯑꯁꯦꯡꯕ ꯃꯥꯜꯂꯤ ꯃꯤ ꯃꯌꯥꯝ ꯆꯪꯈ꯭ꯔꯤꯁꯦ ꯑꯁꯪꯕꯤ ꯍꯧꯖꯤꯛꯇ ꯀꯔꯤꯅꯣ ꯑꯃ ꯅꯤꯡꯁꯤꯡꯉꯛꯄꯒꯨꯝ ꯏꯄꯥ ꯄꯥꯈꯠꯅ ꯅꯆꯦꯗꯤ ꯅꯆꯦ ꯏꯃꯨꯡꯗ ꯂꯩꯍꯧꯗꯦ ꯍꯥꯏꯕꯗꯥꯏ ꯅꯆꯦ ꯀꯥꯏꯗ ꯆꯠꯈ꯭ꯔꯦ ꯅꯆꯦ ꯊꯤꯌꯣ ꯀꯩ ꯍꯥꯏꯕ ꯏꯃꯥ ꯁꯣꯝꯗꯅ ꯍꯦꯟꯊꯣꯏ ꯎꯄꯨ ꯃꯆꯥꯗꯨꯗ ꯍꯥꯞꯆꯤꯟꯕꯗꯤ ꯂꯣꯏꯔꯛꯏ ꯃꯆꯤꯟꯗꯁꯨ ꯆꯥꯔꯤ ꯑꯗꯨꯝꯅ ꯂꯩꯔꯤꯉꯩ ꯆꯥꯛꯈꯨꯝꯗ ꯏꯕꯦꯂꯩꯅ ꯃꯃꯥꯡ ꯊꯪꯗꯨꯅ ꯆꯪꯉꯛꯑꯒ ꯏꯕꯦꯂꯩꯅ ꯍꯥꯏꯔꯛꯏ ꯍꯥꯏ ꯅꯪ ꯆꯦꯟꯕꯒ ꯌꯥꯔꯣꯏ ꯉꯁꯤꯗꯤ ꯃꯌꯥꯝ ꯑꯩꯕꯨ ꯀꯅꯥꯁꯨ ꯂꯩꯇꯦ ꯈꯪꯕꯒꯤ ꯃꯥꯅ ꯏꯃꯨꯡꯁꯤ ꯇꯣꯏꯅ ꯍꯨꯔꯥꯟꯕꯅꯤ ꯈꯪꯂꯕꯁꯨ ꯐꯥꯕ ꯅꯪꯍꯧꯗꯕꯅ ꯑꯩꯅ ꯂꯥꯟꯕ ꯇꯥꯅꯤ ꯍꯥꯏꯗꯨꯅ ꯑꯁꯤꯐꯥꯎ ꯀꯅꯥꯗꯁꯨ ꯀꯔꯤꯁꯨ ꯍꯥꯏꯗꯅ ꯂꯥꯛꯄꯅꯤ ꯃꯌꯥꯝ ꯌꯦꯡꯕꯤꯌꯣ ꯑꯁꯤꯗꯤ ꯍꯨꯔꯥꯟꯕꯤꯁꯦ ꯃꯔꯨ ꯀꯣꯛꯁꯤ
ꯏꯪꯈꯣꯜꯗ ꯍꯧꯕ ꯃꯅꯥ ꯃꯁꯤꯡ ꯍꯩ ꯂꯩ ꯆꯥꯕ ꯐꯖꯅ ꯄꯥꯟꯕ ꯐꯪꯗ꯭ꯔꯦ ꯃꯥꯅ ꯍꯦꯛꯄꯗ ꯂꯩꯀꯥꯏ ꯃꯌꯥꯝꯁꯨ ꯈꯪꯕꯤꯔꯝꯒꯅꯤ ꯉꯁꯤꯗꯤ ꯏꯃꯨꯡꯗ ꯐꯥꯎ ꯌꯧꯁꯤꯜꯂꯛꯂꯤ ꯍꯧꯔꯛꯂꯤꯕ ꯑꯉꯥꯡꯁꯤꯡꯗꯁꯨ ꯃꯥꯒꯤ ꯃꯇꯧꯁꯦ ꯇꯝꯅꯔꯛꯑꯅꯤ ꯃꯌꯥꯝ ꯎꯕꯤꯔꯦꯗꯅ ꯍꯦꯟꯊꯣꯏ ꯁꯥꯎꯅ ꯀꯔꯤꯅꯣ ꯏꯗꯣꯝꯆꯥꯅ ꯍꯥꯏꯕꯤꯔꯤꯁꯤꯕꯣ ꯑꯩꯗꯤ ꯏꯗꯣꯝꯆꯥꯅ ꯅꯁꯥ ꯉꯝꯗꯦ ꯃꯇꯦꯡ ꯄꯥꯡꯕꯤꯔꯝꯃꯣ ꯍꯥꯏꯕꯒꯤ ꯃꯈꯥ ꯇꯥꯕ ꯅꯪꯗ꯭ꯔꯤꯉꯩ ꯏꯕꯦꯂꯩꯅ ꯍꯦꯆꯤꯟ ꯊꯤꯕꯤ ꯇꯨꯃꯤꯟ ꯂꯩꯌꯨ ꯃꯤꯒꯤ ꯌꯨꯝꯗ ꯍꯨꯔꯥꯟꯗꯨꯅ ꯂꯩꯔꯝꯃꯒ ꯑꯩꯒꯤ ꯃꯇꯦꯡ ꯇꯧꯕꯅꯤ ꯀꯥꯏꯅ ꯃꯌꯥꯝ ꯁꯨꯝ ꯌꯦꯡꯕꯅ ꯀꯥꯟꯅꯔꯣꯏꯌꯦ ꯃꯁꯦ ꯂꯝꯄꯥꯛꯇ ꯄꯨꯊꯣꯛꯁꯦ ꯈꯣꯡꯒꯣꯏꯅꯁꯦ ꯑꯃꯨꯛ ꯄ꯭ꯔꯞ ꯊꯣꯛꯈ꯭ꯔꯒ ꯑꯃꯨꯛ ꯆꯪꯉꯛꯇꯨꯅ ꯃꯌꯥꯝ ꯌꯦꯡꯕꯤꯌꯨ ꯎꯕꯨꯁꯨ ꯍꯥꯡꯗꯨꯅ ꯂꯩꯔꯝꯂꯦ ꯃꯁꯤꯒꯤ ꯈꯥꯎꯁꯤꯗ ꯈꯨꯗꯣꯞ ꯑꯃꯁꯨ ꯌꯥꯎꯕꯅꯤ ꯂꯩꯔꯝꯗ꯭ꯔꯦ ꯌꯦꯡꯕꯤꯌꯨ ꯃꯌꯥꯝ ꯃꯁꯥꯁꯤꯗ ꯑꯃꯨꯛꯇ ꯀꯔꯤ ꯌꯥꯎꯒꯦ ꯌꯦꯡꯕꯤꯌꯨ ꯂꯩꯀꯥꯏꯒꯤ ꯅꯨꯄꯤ ꯑꯃꯅ ꯍꯥꯏ ꯇꯧꯉꯝꯕꯤ ꯍꯨꯔꯥꯟꯕꯤ ꯂꯩꯀꯥꯏꯗ ꯍꯧꯕ ꯎꯍꯩꯗꯒꯤ ꯍꯦꯟꯗꯣꯛꯇꯨꯅ ꯃꯤꯒꯤ ꯌꯨꯝꯁꯤꯗꯁꯨ ꯆꯪꯂꯕꯅꯦꯕ ꯀꯗꯥꯏꯅꯣ ꯌꯥꯝ ꯊꯨꯅ ꯄꯨꯊꯣꯔꯛꯎ ꯍꯦꯟꯊꯣꯏ ꯁꯥꯎꯅ ꯀꯩꯅꯣ ꯃꯌꯥꯝꯅ ꯃꯊꯣꯡ ꯃꯔꯝ ꯈꯪꯗ ꯉꯥꯡꯕꯤꯔꯤꯁꯤꯕꯣ ꯆꯨꯝꯃꯤ ꯂꯥꯜꯂꯤ ꯈꯪꯗꯅ ꯉꯥꯡꯕ ꯌꯥꯏ ꯍꯥꯏꯗꯨꯅ ꯄꯉꯥꯡꯗ ꯉꯥꯡꯒꯅꯨ ꯏꯗꯣꯝꯆꯥꯁꯤꯅ ꯅꯣꯏꯗ ꯁꯦꯜ ꯀꯌꯥꯝ ꯄꯤꯗꯨꯅ ꯅꯦꯛꯄꯅꯣ ꯃꯥꯅ ꯍꯥꯏꯁꯦ ꯃꯆꯤꯟ ꯊꯤꯔꯤꯅꯤ ꯈꯨꯗꯣꯞꯁꯤꯁꯨ ꯃꯥꯅ ꯁꯤꯌꯨ ꯍꯥꯏꯕꯒꯤ ꯁꯤꯕꯅꯤ ꯁꯈꯤꯅ ꯏꯁ ꯌꯦꯡꯉꯨꯅꯍꯦ ꯀꯌꯥꯗ ꯃꯥꯅ ꯍꯥꯏꯔꯤꯅꯣ ꯂꯩꯀꯥꯏꯒꯤ ꯅꯨꯄꯤ ꯑꯃꯅ ꯑꯩꯈꯣꯏꯕꯨ ꯅꯦꯛꯄ ꯀꯥꯏꯅ ꯑꯁꯤꯗ ꯐꯨꯒꯦꯗ ꯃꯁꯤ ꯍꯥꯏꯗꯨꯅ ꯐꯨꯔꯝꯃꯤ ꯃꯁꯝꯁꯨ ꯐꯣꯏꯕꯤꯔꯤ ꯅꯪ ꯈꯪꯕ꯭ꯔꯥ ꯂꯩꯁꯥꯕꯤ ꯑꯣꯏꯔꯒ ꯑꯗꯨ ꯏꯀꯥꯏꯕ ꯈꯪꯗꯕ ꯅꯨꯄꯤ ꯑꯃꯅ ꯑꯃꯨꯛ ꯍꯥꯏꯔꯛꯏ ꯁꯦꯝꯒꯁꯨ ꯑꯃ ꯌꯦꯞꯂꯤꯅꯦ ꯇꯧꯔꯤꯁꯦ ꯃꯁꯤ ꯍꯨꯔꯥꯟꯕꯤꯅꯤ ꯃꯌꯥꯝ ꯃꯁꯤ ꯃꯔꯨ ꯀꯣꯛꯁꯦ ꯏꯕꯦꯂꯩ ꯅꯪꯒꯤ ꯈꯨꯗꯣꯞ ꯍꯥꯏꯔꯤꯁꯦ ꯃꯁꯥꯗꯗꯤ ꯌꯥꯎꯗꯦꯅꯦ ꯏꯆꯦ ꯃꯥꯒꯤ ꯑꯣꯏꯒꯤ ꯃꯈꯨꯠꯁꯤꯗ ꯁꯤꯔꯤꯁꯦ ꯃꯁꯤ ꯃꯥꯅꯤ ꯂꯩꯀꯥꯏꯒꯤ ꯃꯧ ꯅꯍꯥ ꯑꯃꯅ ꯍꯥꯏꯔꯛꯏ ꯍꯔꯤ ꯀꯌꯥꯗ ꯉꯝꯂꯤꯕꯅꯣ ꯍꯨꯔꯥꯜꯂꯒ ꯑꯃꯨꯛꯁꯨ ꯃꯈꯨꯠꯁꯤꯗ ꯁꯤꯔꯤꯕ ꯁꯈꯤꯅ ꯆꯨꯝꯃꯝꯒꯅꯤ ꯃꯁꯤ ꯍꯨꯔꯥꯟꯕꯤꯅꯤ ꯑꯩꯒꯤ ꯏꯆꯥꯅꯨꯄꯤꯒꯤ ꯀꯦꯅꯕ ꯇꯩꯅꯕ ꯃꯌꯥꯝꯁꯨ ꯍꯨꯔꯥꯟꯈ꯭ꯔꯕꯅꯤ ꯅꯣꯡꯃꯁꯨꯅꯦ ꯐꯥꯔꯕꯅꯤ ꯑꯗꯨꯕꯨ ꯑꯇꯣꯞꯄ ꯅꯠꯇꯦ ꯏꯆꯥꯒꯤ ꯃꯃꯥꯟꯅꯕꯤꯅꯤ ꯏꯆꯥꯒꯨꯝꯕꯅꯤ ꯂꯩꯀꯥꯏ ꯃꯁꯦꯜꯅꯤ ꯈꯟꯗꯨꯅ ꯆꯠꯍꯟꯈꯤꯕꯅꯤ ꯍꯦꯟꯊꯣꯏ ꯃꯥꯒꯤ ꯑꯁꯦꯡꯕ ꯀꯅꯥꯅꯁꯨ ꯇꯥꯕꯤꯅꯕ ꯂꯩꯇ꯭ꯔꯦ ꯃꯍꯥꯛꯅ ꯃꯃꯥꯡꯗ ꯑꯁꯣꯏꯕ ꯀꯌꯥ ꯇꯧꯈꯤꯕꯅ ꯉꯁꯤꯗꯤ ꯃꯌꯥꯝꯅꯁꯨ ꯍꯨꯔꯥꯟꯕꯤꯅꯤ ꯊꯥꯖꯈ꯭ꯔꯤ ꯃꯧ ꯅꯍꯥ ꯑꯃꯅꯁꯨ ꯅꯍꯥꯟꯁꯨ ꯑꯩꯈꯣꯏꯒꯤ ꯄꯥꯕꯗꯣ ꯃꯥꯅ ꯅꯨꯃꯤꯠ ꯆꯞ ꯌꯨꯡꯕꯗ ꯕꯨꯠ ꯁꯥꯗꯨꯅ ꯍꯨꯔꯥꯟꯕ ꯂꯥꯛꯄꯗ ꯊꯦꯡꯅꯈꯤꯕꯗꯒꯤ ꯑꯣꯟꯊꯔꯛꯄꯗꯅꯦ ꯉꯁꯤ ꯐꯥꯎ ꯃꯁꯥꯗꯣ ꯁꯣꯟꯗꯨꯅ ꯂꯩꯔꯕꯅꯤ ꯑꯗꯨꯅ ꯄꯔꯥ ꯑꯃꯗꯤ ꯇꯝꯕꯤꯁꯤ ꯅꯨꯄꯤ ꯃꯌꯥꯝꯗꯨꯅ ꯍꯣꯏ ꯂꯝꯄꯥꯛꯇ ꯄꯨꯊꯣꯛꯇꯨꯅ ꯋꯥꯌꯦꯜꯂꯁꯤ ꯏꯕꯦꯂꯩꯅ ꯃꯌꯥꯝꯅ ꯐꯅꯤ ꯈꯟꯕꯗ ꯑꯩꯁꯨ ꯌꯥꯔꯦ ꯌꯨꯝꯊꯪꯅꯅ ꯂꯩꯃꯤꯟꯅꯔꯤꯕ ꯑꯩꯈꯣꯏ ꯐꯥꯎꯕ ꯃꯆꯤꯜ ꯃꯅꯥꯎꯅꯤ ꯃꯃꯥꯅꯤ ꯈꯟꯕ ꯉꯝꯗꯕ ꯃꯌꯥꯝꯁꯨ ꯌꯧ ꯇꯧꯗꯨꯅ ꯃꯄꯥꯟꯗ ꯄꯨꯊꯣꯔꯛꯏ ꯊꯣꯛꯂꯛꯄꯗ ꯑꯁꯪꯕꯤ ꯇꯣꯃꯥꯜꯁꯨ ꯂꯦꯞꯇꯨꯅ ꯂꯩꯔꯝꯃꯤ ꯍꯦꯟꯊꯣꯏ ꯃꯌꯥꯝꯅ ꯈꯔ ꯐꯨꯈꯤꯕꯒꯤ ꯃꯁꯝ ꯏꯐꯥ ꯐꯥꯈꯩ ꯃꯃꯥꯏꯗꯨꯁꯨ ꯈꯔꯁꯨ ꯇꯠꯂꯤ ꯃꯗꯨ ꯎꯕꯗ ꯑꯁꯪꯕꯤꯅ ꯏꯃꯥꯒꯤ ꯍꯦꯟꯊꯣꯏ ꯀꯩꯗꯧꯔꯦ ꯃꯌꯥꯝ ꯏꯆꯥꯅ ꯀꯩꯗꯧꯔꯝꯃꯒꯦ ꯅꯨꯄꯤ ꯑꯃꯅ ꯍꯣ ꯏꯆꯦ ꯏꯕꯦꯂꯩꯒꯤ ꯌꯨꯝꯗ ꯍꯨꯔꯥꯜꯂꯝꯃꯤꯕ ꯑꯗꯨꯗ ꯃꯌꯥꯝꯅ ꯐꯥꯔꯤꯅꯤ ꯑꯁꯪꯕꯤ ꯉꯛꯅ ꯃꯍꯥꯛꯅ ꯀꯔꯤꯕꯨꯅꯣ ꯍꯨꯔꯥꯜꯂꯝꯃꯤꯕꯣ ꯍꯣ ꯑꯩꯒꯤ ꯈꯨꯗꯣꯞꯁꯦ ꯇꯨ ꯃꯁꯤꯁꯦ ꯍꯨꯔꯥꯜꯂꯝꯃꯤꯕ ꯑꯗꯨꯗꯒꯤ ꯇꯨ ꯆꯥꯅꯕ ꯃꯌꯥꯝꯁꯦ ꯎꯔꯦꯗꯅ ꯃꯌꯥꯝꯁꯦ ꯄꯨꯗꯣꯏꯒꯤ ꯇꯧꯔꯝꯃꯤꯕ ꯍꯣꯏ ꯏꯆꯦ ꯅꯆꯥꯁꯦ ꯋꯥꯔꯛꯄꯤꯗ꯭ꯔ ꯃꯥꯜꯂꯤ ꯏꯃꯨꯡ ꯌꯧꯁꯤꯜꯂꯛꯂꯦ ꯑꯗꯨꯅ ꯂꯩꯀꯥꯏ ꯃꯌꯥꯝꯅ ꯋꯥꯔꯛꯍꯟꯕ ꯇꯥꯔꯦ ꯅꯆꯥꯗꯨ ꯄꯣꯛꯂꯗꯤ ꯈꯔꯁꯨ ꯇꯥꯛꯄꯤ ꯇꯝꯕꯤꯌꯣ ꯅꯣꯡꯉꯥꯟꯕꯗꯒꯤ ꯀꯣꯏꯊꯥ ꯊꯥꯗꯣꯛꯂꯕꯗꯤ ꯁꯤꯗꯒꯤ ꯍꯦꯟꯕ ꯌꯥꯝ ꯊꯣꯛꯂꯛꯀꯅꯤ ꯑꯁꯪꯕꯤꯅ ꯍꯥꯏꯆꯤꯟ ꯊꯤꯕꯤ ꯅꯪꯒꯤ ꯊꯛꯀꯥ ꯈꯪꯗꯕ ꯋꯥꯉꯥꯡ ꯁꯉꯥꯡꯗꯣ ꯉꯥꯡꯂꯛꯀꯅꯤ ꯏꯆꯥꯅ ꯂꯜꯂꯝꯕ ꯌꯥꯏ ꯑꯗꯨꯕꯨ ꯁꯤꯒꯤ ꯐꯤꯕꯝꯁꯦ ꯑꯣꯏꯔꯛꯅꯕ ꯅꯪꯅ ꯁꯤꯜꯂꯝꯒꯅꯤ ꯀꯔꯤꯅꯣ ꯍꯥꯏꯕꯤꯔꯤꯁꯤꯕꯣ ꯑꯩꯒꯤ ꯌꯨꯝꯁꯤꯗꯒꯤ ꯍꯨꯔꯥꯟꯕꯤꯅꯤ ꯑꯗꯨꯒ ꯑꯩꯅ ꯊꯣꯛꯍꯟꯕꯅꯤ ꯍꯥꯏꯕꯤꯕ ꯏꯁꯥꯒꯤ ꯈꯨꯗꯣꯞꯄꯨ ꯍꯨꯔꯥꯜꯂꯨꯅ ꯄꯤꯒꯗ꯭ꯔꯣ ꯃꯌꯥꯝꯁꯨ ꯇꯥꯕꯤꯔꯦꯗꯅ ꯑꯩꯕꯨ ꯀꯅꯥꯁꯨ ꯂꯩꯇꯦ ꯍꯥꯏꯗꯨꯅ ꯑꯔꯥꯟꯕ ꯇꯥꯍꯟꯕꯤꯔꯦ ꯑꯩ ꯃꯣꯏꯒꯤ ꯌꯨꯝꯊꯪꯅꯅ ꯂꯩꯕ ꯉꯝꯖꯔꯣꯏ ꯀꯤꯖꯕ ꯐꯥꯎꯔꯦ ꯁꯈꯤꯅ ꯏꯆꯦ ꯅꯪꯒꯤ ꯅꯆꯥꯁꯦ ꯇꯧꯕ ꯌꯥꯝꯅ ꯉꯝꯕꯅꯤ ꯑꯩꯒꯤ ꯏꯆꯥꯒꯤ ꯀꯥꯗ ꯆꯪꯉꯛꯇꯨꯅ ꯍꯨꯔꯥꯟꯕ ꯉꯝꯂꯤꯕꯅꯤ ꯅꯣꯡꯃꯁꯨ ꯑꯩꯅ ꯐꯥꯔꯤꯕꯅꯤ ꯑꯗꯨꯒꯤ ꯅꯨꯃꯤꯠꯇꯒꯤ ꯉꯁꯤꯐꯥꯎ ꯑꯩꯈꯣꯏꯗ ꯂꯥꯛꯈꯤꯗ꯭ꯔꯦ ꯑꯃꯅ ꯑꯃꯨꯛ ꯑꯁꯪꯕꯤ ꯅꯆꯥꯁꯦ ꯏꯊꯥ ꯊꯥꯖꯗ ꯌꯥꯝ ꯉꯝꯕꯅꯤ ꯈꯨꯔꯥꯕꯤꯗꯨꯁꯨ ꯍꯧꯖꯤꯛ ꯁꯣꯟꯗꯨꯅ ꯂꯩꯔꯤꯕꯅꯤ ꯑꯍꯜ ꯑꯣꯏꯔꯕ ꯑꯃꯅ ꯑꯃꯨꯛ ꯁꯥꯎꯅꯨ ꯅꯪꯁꯨ ꯅꯆꯥ ꯂꯩꯁꯥꯕꯤꯅꯤꯅ ꯏꯀꯥꯏꯕ ꯐꯥꯎꯔꯝꯒꯅꯤ ꯈꯪꯉꯤ ꯑꯗꯨꯕꯨ ꯃꯍꯥꯛꯀꯤ ꯑꯁꯣꯏꯕꯁꯤ ꯃꯌꯥꯝ ꯆꯪꯗꯅ ꯁꯦꯝꯗꯣꯛꯍꯧꯁꯤ ꯑꯁꯪꯕꯤ ꯃꯆꯥꯗ ꯑꯣꯟꯁꯤꯟꯗꯨꯅ ꯏꯃꯥꯒꯤ ꯍꯦꯟꯊꯣꯏ ꯉꯁꯤꯗꯤ ꯅꯃꯥ ꯅꯄꯥ ꯑꯩꯈꯣꯏꯕꯨ ꯌꯣꯜꯂꯦꯗꯅ ꯃꯁꯤꯔꯣ ꯏꯆꯥ ꯄꯣꯛꯄꯒꯤ ꯃꯍꯩ ꯃꯇꯝ ꯄꯨꯝꯅꯃꯛꯇ ꯅꯃꯥ ꯅꯄꯥ ꯑꯣꯏꯔꯤꯕ ꯑꯩꯈꯣꯏꯅ ꯇꯥꯛꯄ ꯀꯔꯤꯒꯤ ꯂꯧꯗꯦ ꯍꯨꯔꯥꯟꯕꯤꯗꯤ ꯑꯩꯒꯤ ꯏꯆꯥ ꯅꯠꯇꯦ ꯉꯁꯤꯗꯒꯤ ꯍꯧꯖꯤꯛꯇꯒꯤ ꯅꯪꯕꯨ ꯏꯆꯥ ꯅꯠꯇ꯭ꯔꯦ ꯏꯃꯥ ꯑꯩ ꯂꯥꯟꯗꯤꯌꯦ ꯏꯗꯣꯝꯆꯥꯅ ꯑꯩꯕꯨ ꯏꯔꯥꯜ ꯁꯤꯕꯅꯦ ꯑꯩꯅ ꯃꯅꯤꯡꯗ ꯀꯣꯟ ꯐꯦꯡꯂꯤꯉꯩ ꯃꯀꯣꯛ ꯉꯥꯎꯏ ꯏꯃꯨꯡꯗ ꯄꯨꯁꯤꯟꯕꯤꯌꯣ ꯍꯥꯏꯗꯨꯅ ꯀꯧꯔꯛꯄꯅꯦ ꯑꯩꯁꯨ ꯃꯇꯦꯡ ꯇꯧꯔꯨꯕꯅꯤ ꯑꯗꯨꯒ ꯈꯨꯗꯣꯞꯁꯤꯁꯨ ꯏꯗꯣꯝꯆꯥꯅ ꯐꯖꯕ꯭ꯔꯥ ꯌꯦꯡꯒꯦ ꯍꯥꯏꯗꯨꯅ ꯑꯩꯒꯤ ꯈꯨꯠꯇ ꯁꯤꯕꯤꯕꯅꯤ ꯑꯗꯨꯒ ꯆꯥꯛꯈꯨꯝꯗ ꯆꯥꯏꯔꯤꯕ ꯃꯌꯥꯝꯁꯦ ꯂꯣꯏꯁꯤꯟꯕꯤꯔꯝꯃꯣ ꯍꯥꯏꯕꯒꯤ ꯑꯩꯗꯤ ꯂꯣꯏꯁꯤꯜꯂꯨꯕꯅꯤ ꯑꯗꯨꯒ ꯏꯗꯣꯝꯆꯥꯅ ꯃꯤ ꯃꯌꯥꯝꯁꯤ ꯄꯨꯗꯨꯅ ꯂꯥꯛꯂꯒ ꯑꯩꯕꯨ ꯍꯨꯔꯥꯟꯕꯤꯅꯤ ꯏꯕꯦꯂꯩꯅ ꯀꯌꯥꯗ ꯃꯆꯤꯟ ꯊꯤꯔꯤꯕꯅꯤ ꯌꯦꯡꯕꯅꯤ ꯍꯦ ꯍꯨꯔꯥꯟꯕꯤ ꯑꯁꯪꯕꯤꯅ ꯏꯕꯦꯂꯩ ꯌꯥꯔꯦꯇꯣ ꯐꯅ ꯍꯨꯔꯥꯟꯕ ꯑꯣꯏꯔꯕꯁꯨ ꯑꯩꯒꯤ ꯏꯆꯥꯒꯤ ꯃꯒꯨꯟꯗꯤ ꯑꯩ ꯈꯪꯉꯤ
ꯑꯗꯨꯕꯨꯗꯤ ꯍꯨꯔꯥꯟꯕꯤꯒꯤ ꯃꯃꯥꯅꯤ ꯑꯗꯨꯅ ꯈꯪꯕ ꯇꯥꯕꯅꯤ ꯏꯕꯦꯂꯩꯒ ꯑꯣꯟꯖꯤꯟꯅꯕ ꯀꯥꯟꯅꯔꯔꯣꯏ ꯈꯟꯗꯨꯅ ꯃꯌꯥꯝꯗ ꯑꯁꯪꯕꯤꯅ ꯃꯌꯥꯝ ꯏꯆꯥꯁꯦ ꯂꯩꯁꯥꯕꯤꯅꯤ ꯑꯗꯨꯅ ꯃꯃꯥ ꯃꯄꯥ ꯑꯣꯏꯕ ꯑꯩꯈꯣꯏꯅ ꯋꯥꯔꯛꯆꯔꯒꯦ ꯉꯁꯤ ꯊꯣꯛꯂꯤꯕ ꯑꯁꯤꯒꯨꯝ ꯃꯇꯨꯡꯗ ꯑꯃꯨꯛ ꯍꯟꯅ ꯊꯣꯛꯍꯟꯖꯔꯔꯣꯏ ꯑꯩꯕꯨ ꯊꯥꯖꯕꯤꯌꯨ ꯑꯗꯨꯒ ꯃꯌꯥꯝꯁꯨ ꯈꯔꯁꯨ ꯈꯪꯕꯤꯀꯣ ꯑꯩꯒꯤ ꯏꯆꯥ ꯂꯩꯀꯥꯏꯒꯤ ꯍꯩꯂꯩ ꯍꯦꯛꯂꯕꯁꯨ ꯑꯁꯨꯝꯅ ꯃꯤꯒꯤ ꯌꯨꯝ ꯆꯪꯗꯨꯅ ꯁꯅꯥ ꯂꯨꯄꯥ ꯍꯨꯔꯥꯟꯒꯅꯤ ꯍꯥꯏꯕꯗꯤ ꯃꯃꯥ ꯑꯩꯅ ꯊꯥꯖꯕ ꯉꯝꯗꯦ ꯍꯨꯔꯥꯟꯕ ꯑꯣꯏꯔꯕꯁꯨ ꯍꯨꯔꯥꯜꯂꯤꯕ ꯃꯤꯗꯨꯒꯤ ꯃꯈꯨꯠꯇ ꯍꯦꯛꯇ ꯁꯤꯒꯗꯕ ꯅꯠꯇꯦ ꯑꯗꯨꯒ ꯁꯅꯥ ꯍꯥꯞꯂꯝꯕ ꯈꯥꯎꯗꯨꯁꯨ ꯍꯦꯛꯇ ꯍꯨꯟꯗꯣꯛꯇꯨꯅ ꯊꯝꯂꯝꯒꯗꯕ ꯅꯠꯇꯦ ꯏꯕꯦꯂꯩ ꯃꯍꯥꯛꯅ ꯑꯩꯕꯨ ꯃꯆꯦꯃꯛꯅꯤ ꯈꯜꯂꯝꯂꯕꯗꯤ ꯉꯁꯤ ꯂꯩꯀꯥꯏꯗ ꯁꯔꯥ ꯁꯜꯂꯤꯕꯁꯦ ꯁꯜꯂꯝꯗꯣꯏ ꯀꯔꯤꯒꯤ ꯑꯩꯉꯣꯟꯗ ꯇꯥꯏꯅꯕ ꯉꯝꯗ꯭ꯔꯒ ꯏꯆꯥꯁꯤꯗ ꯀꯔꯤꯒꯤ ꯇꯥꯏꯅꯔꯤ ꯍꯦꯟꯊꯣꯏꯁꯦ ꯅꯆꯥꯃꯛꯅꯤ ꯈꯜꯂꯝꯂꯕꯗꯤ ꯌꯨꯝꯊꯪꯅꯅ ꯂꯩꯔꯤꯕ ꯑꯩꯈꯣꯏꯕꯨ ꯀꯧꯗꯨꯅ ꯅꯪ ꯑꯩ ꯆꯪꯅ ꯋꯥꯔꯛꯃꯤꯟꯅꯔꯝꯕꯁꯨ ꯌꯥꯕꯅꯤ ꯅꯪꯅ ꯑꯣꯏꯔꯕꯁꯨ ꯐꯨꯗꯨꯅ ꯋꯥꯔꯛꯄꯤꯔꯝꯃꯨ ꯑꯗꯨꯗꯤ ꯅꯠꯇꯦ ꯀꯩꯒꯤ ꯂꯩꯀꯥꯏꯗ ꯃꯤ ꯈꯣꯝꯕ ꯆꯠꯇꯨꯅ ꯌꯣꯜꯂꯤ ꯅꯪꯒꯤ ꯑꯄꯥꯝꯕ ꯉꯁꯤꯗꯤ ꯐꯪꯂꯦ ꯑꯗꯨꯕꯨ ꯑꯩꯒꯤ ꯏꯆꯥꯒꯤ ꯄꯨꯟꯁꯤꯗꯤ ꯀꯔꯤ ꯑꯣꯏꯅꯤ ꯅꯪꯒꯤ ꯅꯆꯥꯗꯨꯁꯨ ꯊꯣꯛꯇꯕ ꯑꯣꯏꯌꯨ ꯃꯌꯥꯝ ꯑꯩꯒꯤ ꯏꯆꯥ ꯃꯃꯥ ꯑꯩꯅ ꯄꯨꯖꯈ꯭ꯔꯒꯦ ꯇꯣꯃꯥꯅ ꯃꯄꯥ ꯑꯩꯅꯁꯨ ꯊꯥꯖꯕ ꯉꯝꯗꯦ ꯑꯁꯨꯝꯅ ꯇꯧꯔꯝꯒꯅꯤ ꯍꯥꯏꯕꯗꯤ ꯑꯗꯨꯕꯨ ꯃꯌꯥꯝꯅ ꯎꯕꯤꯍꯧꯋꯤ ꯍꯥꯏꯔꯕꯅꯤꯅ ꯑꯁꯦꯡꯕ ꯑꯣꯏꯔꯝꯕꯁꯨ ꯌꯥꯏ ꯑꯗꯨꯕꯨ ꯃꯃꯥ ꯃꯄꯥ ꯑꯣꯏꯔꯨꯔꯕꯅꯤꯅ ꯏꯆꯥꯅ ꯍꯥꯏꯔꯤꯁꯤꯗ ꯊꯥꯖꯗꯕꯁꯨ ꯉꯝꯗꯦ ꯃꯌꯥꯝ ꯋꯥꯔꯧꯕꯤꯅꯨ ꯑꯁꯨꯝꯅ ꯅꯨꯃꯤꯠ ꯑꯁꯤꯗꯒꯤ ꯍꯦꯟꯊꯣꯏ ꯋꯥꯈꯜ ꯇꯥꯔꯛꯈꯤ ꯃꯍꯥꯛꯀꯤ ꯑꯁꯣꯏꯕ ꯈꯔꯗ ꯌꯨꯝꯊꯪꯅꯔꯤꯕ ꯏꯕꯦꯂꯩꯅ ꯈꯨꯗꯣꯡꯆꯥꯕ ꯂꯧꯈꯤ ꯑꯗꯨꯅ ꯃꯇꯝ ꯄꯨꯝꯅꯃꯛꯇ ꯍꯩꯁꯤꯡꯅ ꯆꯠꯀꯗꯕꯅꯤ ꯃꯤꯒꯤ ꯑꯣꯏꯔꯕꯗꯤ ꯀꯩꯗꯧꯅꯨꯡꯗ ꯆꯥꯔꯣꯏꯗꯕꯅꯤ ꯍꯦꯛꯂꯣꯏꯗꯕꯅꯤ ꯄꯥꯏꯔꯣꯏꯗꯕꯅꯤ ꯏꯁꯥꯒꯤ ꯂꯩꯖꯕ ꯈꯔꯗ ꯄꯦꯟꯊꯣꯛꯅ ꯂꯩꯕꯅ ꯈ꯭ꯋꯥꯏꯗꯒꯤ ꯑꯐꯕꯅꯤ ꯍꯦꯟꯖꯤꯟꯅ ꯆꯥꯕꯗ ꯆꯣꯞꯄꯒꯤ ꯀꯥꯟꯅꯕ ꯀꯔꯤꯁꯨ ꯐꯪꯗꯦ ꯑꯗꯨꯕꯨ ꯅꯣꯡꯃ ꯅꯠꯇ꯭ꯔꯒ ꯅꯣꯡꯃꯗꯤ ꯏꯀꯥꯏꯕ ꯆꯣꯞꯄꯗꯤ ꯐꯪꯏ ꯉꯁꯤꯗꯤ ꯍꯦꯟꯊꯣꯏ ꯄꯨꯟꯁꯤꯒꯤ ꯀꯥꯎꯔꯔꯣꯏꯗꯕ ꯕꯗꯅꯥꯝ ꯐꯪꯈꯤ ꯃꯍꯥꯛ ꯃꯇꯨꯡ ꯇꯥꯕ ꯄꯨꯟꯁꯤꯗ ꯍꯩꯁꯤꯡꯅ ꯆꯠꯇ꯭ꯔꯕꯗꯤ ꯃꯤꯅ ꯍꯨꯔꯥꯟꯕꯤꯅꯤ ꯍꯥꯏꯔꯛꯄꯗ ꯏꯃꯥꯟꯇ ꯃꯥꯜꯂꯅꯤ